ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯗ ꯄꯣꯏꯔꯩꯇꯣꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯈꯝꯕꯇꯣꯟ ꯀꯧꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯃꯤꯡꯅ ꯂꯤꯡꯖꯦꯜ ꯉꯝꯕꯤ ꯀꯧꯔꯝꯃꯤ ꯇꯣꯃꯩ ꯑꯃꯗꯤ ꯊꯣꯏꯅꯨꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯔꯝꯃꯤ ꯑꯃꯔꯣꯝꯗ ꯃꯇꯝ ꯑꯁꯤ ꯃꯤꯁꯨ ꯌꯥꯝꯅ ꯐꯠꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯂꯩꯕꯥꯛ ꯑꯃꯒ ꯑꯃꯒ ꯇꯣꯏꯅ ꯂꯥꯟ ꯇꯧꯅꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯇꯣꯃꯩ ꯑꯃꯗꯤ ꯊꯣꯏꯅꯨꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨꯁꯨ ꯊꯥꯡꯇ ꯂꯥꯟꯒꯤ ꯃꯍꯩꯁꯤꯡꯕꯨ ꯇꯝꯍꯜꯂꯝꯃꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯂꯥꯟ ꯇꯝꯕ ꯆꯠꯍꯜꯂꯝꯃꯤ ꯇꯣꯃꯩꯅ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ ꯑꯗꯨꯅ ꯁꯔꯤꯠ ꯁꯔꯥ ꯊꯥꯡꯇꯥꯒꯤ ꯃꯍꯩ ꯑꯁꯤ ꯍꯩꯕ ꯇꯉꯥꯏ ꯐꯗ꯭ꯔꯦ ꯄꯥꯔꯤ ꯄꯨꯔꯤ ꯀꯌꯥꯒꯤ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕꯤ ꯆꯅꯨ ꯅꯤꯡꯉꯣꯜ ꯀꯌꯥ ꯑꯃꯒꯤ ꯋꯥꯔꯤꯁꯤꯡ ꯅꯪꯁꯨ ꯇꯥꯔꯝꯂꯒꯅꯤ ꯑꯗꯨꯅ ꯏꯆꯥꯕꯨꯁꯨ ꯃꯈꯣꯏꯒꯨꯝꯕꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕꯤ ꯍꯥꯏꯕꯗꯨ ꯏꯄꯥꯅ ꯑꯣꯏꯍꯟꯅꯤꯡꯉꯤ ꯂꯤꯡꯖꯦꯜ ꯉꯝꯕꯤꯅ ꯈꯣꯏ ꯄꯟꯊꯧ ꯑꯄꯣꯛꯄ ꯄꯟꯊꯧꯅ ꯇꯥꯛꯄꯤꯕ ꯑꯗꯨꯃꯛ ꯅꯆꯥ ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯅꯤ ꯏꯆꯥꯕꯨ ꯃꯔꯤꯡꯖꯦꯜ ꯐꯩ ꯃꯔꯤꯡꯖꯦꯜ ꯈꯥꯏ ꯍꯥꯏꯗꯨꯅ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯉꯝꯅꯕ ꯏꯄꯥꯅ ꯏꯆꯥꯒꯤ ꯃꯤꯡꯕꯨ ꯂꯤꯡꯖꯦꯜ ꯉꯝꯕꯤ ꯍꯥꯏꯅ ꯊꯣꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯃꯇꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯤꯡꯖꯦꯜ ꯉꯝꯕꯤꯅ ꯃꯈ꯭ꯋꯥꯡꯗ ꯊꯥꯡꯇꯦꯟ ꯌꯦꯞꯇꯨꯅ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯂꯥꯟꯁꯪꯕꯨꯡꯗ ꯂꯥꯟꯒꯤ ꯃꯍꯩ ꯀꯌꯥ ꯑꯃ ꯇꯝꯕ ꯆꯠꯂꯝꯃꯤ ꯂꯥꯟꯁꯪꯕꯨꯡ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯂꯥꯟ ꯇꯝꯂꯝꯃꯤ ꯃꯗꯨꯗ ꯅꯤꯡꯊꯧ ꯄꯣꯏꯔꯩꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯈꯝꯕꯇꯣꯟꯁꯨ ꯂꯥꯟ ꯇꯝꯕ ꯌꯥꯎꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯤꯟꯇꯥꯛ ꯄꯨꯔꯦꯜ ꯑꯣꯏꯔꯤꯕ ꯑꯗꯨꯅ ꯈꯝꯕꯇꯣꯟꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯈꯝꯕꯇꯣꯟ ꯍꯟꯗꯛꯇꯤ ꯅꯪꯁꯦ ꯐꯖꯅ ꯐꯒꯠꯂꯦ ꯅꯤꯌꯝ ꯀꯥꯡꯂꯣꯟꯁꯨ ꯌꯥꯝꯅ ꯆꯨꯝꯂꯦ ꯑꯗꯨꯅ ꯊꯥꯡ ꯆꯥꯏꯅꯗꯨꯅ ꯑꯃꯨꯛꯇ ꯆꯥꯡꯌꯦꯡꯁꯤ ꯃꯗꯨꯗ ꯅꯪꯒꯤ ꯑꯁꯣꯏꯕ ꯑꯋꯥꯠꯄꯁꯤꯡꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯕ ꯉꯝꯒꯅꯤ ꯁꯤꯟꯇꯥꯛ ꯄꯨꯔꯦꯜ ꯑꯗꯨꯅ ꯁꯤꯟꯗꯨꯅ ꯈꯝꯕꯇꯣꯟꯒ ꯅꯨꯄꯥ ꯑꯃꯒ ꯊꯥꯡ ꯆꯥꯏꯅꯔꯝꯃꯤ ꯃꯗꯨꯗ ꯈꯝꯕꯇꯣꯟꯅ ꯏꯔꯥꯏ ꯂꯥꯏꯅ ꯃꯤꯁꯛ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ ꯁꯤꯟꯇꯥꯛ ꯄꯨꯔꯦꯜꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯁꯤꯟꯇꯥꯛ ꯄꯨꯔꯦꯜ ꯑꯗꯨꯅ ꯑꯃꯨꯛ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇ ꯆꯪꯂꯛꯇꯨꯅ ꯂꯤꯡꯖꯦꯜ ꯉꯝꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯂꯤꯡꯖꯦꯜ ꯉꯝꯕꯤ ꯁꯤꯗ ꯊꯣꯛꯂꯛꯎ ꯂꯝꯕꯥ ꯄꯤꯒꯦ ꯅꯈꯣꯏ ꯑꯩꯅ ꯊꯥꯡ ꯆꯥꯏꯅꯧ ꯑꯩꯈꯣꯏ ꯌꯦꯡꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯡꯖꯦꯜ ꯉꯝꯕꯤꯒ ꯅꯨꯄꯤ ꯑꯃꯒ ꯊꯥꯡ ꯆꯥꯏꯅꯔꯝꯃꯤ ꯃꯗꯨꯗ ꯂꯤꯡꯖꯦꯜ ꯉꯝꯕꯤꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯥꯛꯆꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ ꯁꯤꯟꯇꯥꯛ ꯄꯨꯔꯦꯜꯅ ꯃꯗꯨꯕꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯂꯤꯡꯖꯦꯜ ꯉꯝꯕꯤ ꯅꯪꯁꯨ ꯌꯥꯝꯅ ꯐꯒꯠꯂꯦ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥꯒ ꯑꯣꯏꯔꯝꯂꯕꯗꯤ ꯂꯥꯟꯐꯝ ꯈꯨꯗꯤꯡꯗ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯆꯠꯄ ꯌꯥꯔꯝꯒꯗꯕꯅꯤꯀꯣ ꯋꯥꯐꯝ ꯑꯁꯤꯗ ꯂꯤꯡꯖꯦꯜ ꯉꯝꯕꯤꯅ ꯅꯣꯂꯨꯛꯅ ꯈꯨꯝꯖꯩ ꯁꯤꯟꯇꯥꯛ ꯄꯨꯔꯦꯜ ꯑꯩꯍꯥꯛ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯑꯩꯅ ꯂꯥꯟ ꯁꯣꯛꯅꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯅꯦ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯅꯪ ꯅꯨꯄꯤꯅꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯨꯄꯤ ꯅꯪꯕꯨ ꯂꯥꯟꯗ ꯊꯥꯖꯟꯍꯟꯅꯤꯡꯒꯗ꯭ꯔꯅꯦ ꯂꯤꯡꯖꯦꯜ ꯉꯝꯕꯤꯅ ꯑꯩꯅ ꯇꯝꯖꯔꯤꯕ ꯄꯨꯝꯕ ꯑꯁꯦ ꯌꯦꯛꯅꯕꯗꯒꯤ ꯑꯩ ꯏꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯅꯕ ꯈꯛꯇ ꯅꯠꯇꯦ ꯌꯦꯛꯅꯕꯕꯨꯁꯨ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯅꯕꯅꯤ ꯃꯇꯥꯡ ꯇꯥꯟꯖꯥ ꯐꯪꯂꯕꯗꯤ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯌꯦꯛꯅꯕꯁꯤꯡꯕꯨ ꯇꯨꯝꯅ ꯍꯥꯠꯄ ꯉꯝꯒꯅꯤ ꯑꯩꯍꯥꯛ ꯅꯪꯒꯤ ꯅꯇꯤꯛꯅ ꯊꯧꯅꯥ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯒꯠꯂꯤ ꯃꯗꯨꯃꯛ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯂꯥꯟ ꯇꯝꯕ ꯂꯣꯏꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯂꯤꯡꯖꯦꯜ ꯉꯝꯕꯤꯁꯨ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯈꯣꯡꯅ ꯍꯜꯂꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯌꯨꯝꯒꯁꯤ ꯈꯔꯗꯤ ꯁꯨꯝ ꯂꯥꯞꯂꯝꯃꯤ ꯑꯃꯗꯤ ꯂꯝꯍꯥꯡ ꯀꯌꯥꯁꯨ ꯐꯥꯎꯗꯨꯅ ꯆꯠꯄ ꯇꯥꯔꯝꯃꯤ ꯂꯤꯡꯖꯦꯜ ꯉꯝꯕꯤꯅ ꯂꯝꯍꯥꯡ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗꯨꯗ ꯂꯝꯕꯤꯗ ꯅꯨꯄꯥ ꯈꯔ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯂꯤꯡꯖꯦꯜ ꯉꯝꯕꯤꯒꯤ ꯂꯝꯕꯤꯗꯨꯕꯨ ꯊꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯤꯡꯖꯦꯜ ꯉꯝꯕꯤ ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯅꯪꯕꯨ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯉꯁꯤꯁꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯈꯝꯕꯇꯣꯟꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯔꯦ ꯄꯨꯝꯅꯃꯛ ꯅꯁꯨꯡ ꯂꯥꯟꯒꯤꯅꯤ ꯑꯩꯅ ꯍꯥꯏꯕ ꯃꯐꯝꯗꯣ ꯅꯪ ꯌꯥꯔꯣ ꯑꯩꯅ ꯂꯥꯟ ꯇꯝꯂꯤꯕꯁꯤꯁꯨ ꯇꯝꯅꯤꯡꯗꯨꯅ ꯇꯝꯕ ꯅꯠꯇꯦ
ꯅꯪꯒꯤ ꯁꯛꯇꯝ ꯎꯖꯅꯤꯡꯕꯒꯤꯗꯃꯛ ꯑꯩꯅ ꯇꯝꯕꯅꯤ ꯂꯤꯡꯖꯦꯜ ꯉꯝꯕꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯉꯤ ꯈꯣꯝꯕꯅ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯂꯤꯡꯖꯦꯜ ꯉꯝꯕꯤ ꯅꯊꯧ ꯂꯩꯇꯕ ꯃꯤꯔꯥ ꯅꯪꯒꯣꯟ ꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯦ ꯑꯩꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯤꯗꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯕꯁꯤꯗ ꯅꯪꯅ ꯌꯥꯗ꯭ꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯐꯥꯗꯨꯅ ꯂꯧꯒꯅꯤ ꯈꯪꯉꯣ ꯅꯨꯄꯥ ꯑꯗꯨꯒꯤ ꯎꯁꯤꯠꯇꯕ ꯋꯥꯍꯩ ꯑꯗꯨꯕꯨ ꯇꯥꯕꯗ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯖꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯨꯄꯤꯅꯤ ꯈꯟꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯁꯨꯝꯗ꯭ꯔꯤꯡ ꯑꯗꯨꯃꯨꯛ ꯆꯠꯂꯤ ꯈꯣꯝꯕꯅ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝꯅ ꯂꯤꯡꯖꯦꯜ ꯉꯝꯕꯤꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨꯗ ꯁꯠ ꯄꯥꯏ ꯑꯗꯨꯒ ꯆꯤꯡꯏ ꯅꯪ ꯉꯁꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯃꯈꯨꯠꯇꯨ ꯃꯨꯛꯇꯨꯅ ꯊꯥꯗꯣ ꯌꯥꯝ ꯊꯨꯅ ꯊꯥꯗꯣ ꯌꯥꯝ ꯊꯨꯅ ꯑꯩꯒꯤ ꯈꯨꯠꯁꯤ ꯊꯥꯗꯣꯛꯄꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯅꯤ ꯃꯁꯤꯗ ꯀꯔꯦꯝꯅꯅ ꯅꯣꯛꯇꯨꯅ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯂꯤꯡꯖꯦꯜ ꯉꯝꯕꯤ ꯑꯁꯥꯎꯕꯗꯣ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯨꯠ ꯈꯨꯗꯨꯝ ꯑꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯏꯗ ꯍꯦꯛꯇ ꯊꯥꯖꯤꯜꯂꯤ ꯈꯣꯝꯕ ꯈꯣꯡꯐꯝ ꯈꯔ ꯍꯟꯗꯣꯛꯏ ꯃꯥꯁꯨ ꯁꯥꯎꯔꯤ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯠ ꯊꯥꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯐ꯭ꯔꯪ ꯁꯥꯎꯒꯠꯇꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯂꯤꯡꯖꯦꯜ ꯉꯝꯕꯤꯕꯨ ꯍꯦꯛꯇ ꯐꯥꯔꯦ ꯂꯥꯎ ꯅꯪ ꯂꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯏ ꯃꯇꯨꯡꯗꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯏꯟꯅꯩ ꯅꯨꯄꯥ ꯑꯃꯅ ꯍꯥꯏ ꯑꯩꯈꯣꯏ ꯏꯇꯥꯎꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯖꯕ ꯐꯪꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯅꯪꯒꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯆꯠꯂꯨ ꯆꯠꯂꯨ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯂꯤꯡꯖꯦꯜ ꯉꯝꯕꯤꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯣꯏꯔꯥꯎ ꯂꯥꯎꯏ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯈꯨꯗꯛ ꯑꯁꯤꯗ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯥꯛꯏ ꯅꯨꯄꯥ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯈꯝꯕꯇꯣꯟꯅꯤ ꯁꯒꯣꯜ ꯑꯗꯨ ꯈꯥꯝꯗꯨꯅ ꯃꯈꯥꯗ ꯁꯠꯈꯨꯝꯊꯩ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤꯕ ꯃꯈꯣꯏ ꯑꯗꯨꯕꯨ ꯍꯦꯛꯇ ꯐꯨꯕ ꯍꯧꯔꯝꯃꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯈꯝꯕꯇꯣꯟꯅ ꯅꯨꯄꯥ ꯃꯈꯩ ꯑꯗꯨ ꯂꯣꯏꯅ ꯐꯨꯔꯝꯃꯤ ꯑꯗꯨꯝꯅ ꯇꯧꯔꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯍꯥꯏꯅ ꯂꯣꯏꯅ ꯆꯦꯟꯅꯈꯤꯔꯝꯃꯤ ꯈꯣꯝꯕꯁꯨ ꯆꯦꯟꯈ꯭ꯔꯦ ꯂꯤꯡꯖꯦꯜ ꯉꯝꯕꯤꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯁꯣꯛꯄ꯭ꯔꯥ ꯁꯣꯛꯇꯦ ꯅꯪꯗꯤ ꯑꯩꯁꯨ ꯁꯣꯛꯇꯦ ꯑꯩꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯀꯅꯤ ꯅꯊꯟꯗ ꯆꯠꯀꯅꯨ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯃꯁꯤꯕꯨ ꯑꯩꯅꯔꯣ ꯑꯩꯗꯤ ꯂꯝꯕꯤ ꯑꯁꯤꯗ ꯌꯨꯝꯗ ꯍꯟꯖꯕꯅꯤ ꯆꯨꯝꯅ ꯐꯔꯦ ꯅꯪꯕꯨ ꯌꯥꯝꯅ ꯊꯦꯡꯂꯕ꯭ꯔꯥ ꯊꯦꯡꯗ꯭ꯔꯤꯕ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯁꯒꯣꯜ ꯑꯁꯦ ꯅꯪꯕꯨ ꯉꯥꯏꯍꯥꯛ ꯊꯧꯕ ꯇꯝꯕꯤꯒꯦ ꯑꯗꯨꯒ ꯁꯒꯣꯜ ꯑꯁꯤꯗꯤ ꯅꯪꯉꯣꯟꯗ ꯄꯤꯔꯒꯦ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯟ ꯇꯝꯕ ꯈꯣꯡꯅ ꯆꯠꯄꯁꯦ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯑꯣꯏꯅ ꯆꯠꯂꯣ ꯇꯜꯂꯤꯗ ꯑꯩ ꯑꯁꯨꯝ ꯈꯣꯡꯅ ꯆꯠꯆꯒꯦ ꯅꯪꯅ ꯈꯣꯡꯅ ꯆꯠꯄꯁꯤꯅ ꯃꯤꯅ ꯂꯥꯛꯆꯕ ꯁꯣꯏꯗꯅ ꯍꯦꯟꯈꯤꯒꯅꯤ ꯃꯤꯅ ꯂꯥꯛꯆꯈ꯭ꯔꯕꯗꯤ ꯃꯥꯡꯖꯒꯗꯧꯔꯤꯕꯁꯦ ꯑꯩ ꯏꯊꯟꯇꯅꯤ ꯋꯥꯈꯜꯗꯣ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯕꯤꯈꯤꯅꯨ ꯑꯩ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯅꯪꯒꯤ ꯀꯣꯅꯨꯡꯗ ꯍꯟꯗꯛꯈꯩ ꯑꯩꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯏꯅꯔꯛꯂꯤꯕ ꯑꯣꯏꯔꯦ ꯃꯗꯨ ꯍꯪꯉꯣ ꯍꯥꯏꯕ ꯅꯠꯇꯦ ꯁꯒꯣꯜ ꯊꯧꯕ ꯇꯝꯕꯤꯒꯦ ꯂꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯡꯖꯦꯜ ꯉꯝꯕꯤꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯒꯦ ꯇꯧꯏ ꯃꯗꯨꯗ ꯂꯤꯡꯖꯦꯜ ꯉꯝꯕꯤꯅ ꯍꯥꯏ ꯅꯪꯅ ꯑꯃꯨꯛ ꯇꯝꯕꯤꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯁꯒꯣꯜ ꯊꯧꯕ ꯍꯩꯖꯩ ꯃꯈꯨꯠꯇꯨ ꯐꯠ ꯊꯥꯗꯣꯛꯇꯨꯅ ꯑꯁꯦꯡꯕꯒꯤꯔꯣ ꯊꯥꯏꯅ ꯑꯩꯅ ꯆꯍꯤ 10ꯃꯨꯛ ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯒꯤ ꯄꯟꯊꯧꯅ ꯃꯥꯒꯤ ꯁꯒꯣꯜ ꯃꯃꯥꯡꯗ ꯑꯩꯕꯨ ꯍꯥꯞꯇꯨꯅ ꯏꯈꯨꯠꯇ ꯁꯒꯣꯜ ꯁꯨꯛꯂꯤ ꯄꯥꯏꯍꯟꯗꯨꯅ ꯁꯒꯣꯜ ꯊꯧꯕ ꯇꯝꯕꯤꯔꯛꯈꯤ ꯑꯗꯨ ꯅꯪꯅ ꯍꯥꯟꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯪꯅ ꯁꯒꯣꯜ ꯊꯧꯕ ꯍꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯈꯜꯂꯨꯗꯦ ꯅꯍꯥꯟꯅ ꯈꯪꯂꯝꯂꯕꯗꯤ ꯁꯒꯣꯜ ꯑꯃ ꯅꯪꯉꯣꯟꯗ ꯄꯤꯔꯝꯒꯗꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯁꯒꯣꯜꯁꯦ ꯅꯪ ꯄꯨꯈ꯭ꯔꯣ ꯌꯥꯔꯅꯤꯌꯦ ꯌꯥꯕ ꯌꯥꯔꯣꯏ ꯄꯨꯈ꯭ꯔꯣ ꯅꯝꯗꯨꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯄꯤ ꯂꯤꯡꯖꯦꯜ ꯉꯝꯕꯤꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯈꯝꯕꯇꯣꯟꯅ ꯂꯤꯡꯖꯦꯜ ꯉꯝꯕꯤ ꯑꯁꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯩ ꯂꯤꯡꯖꯦꯜ ꯉꯝꯕꯤꯒꯤ ꯅꯨꯄꯤ ꯑꯇꯩꯒ ꯃꯥꯟꯅꯗꯕ ꯃꯒꯨꯟ ꯃꯇꯤꯛ ꯃꯊꯧꯅ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯀꯌꯥꯗꯨꯕꯨ ꯎꯕꯗ ꯍꯦꯟꯅ ꯄꯥꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯂꯤꯡꯖꯦꯜ ꯉꯝꯕꯤ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯔꯦ ꯁꯒꯣꯜ ꯑꯗꯨ ꯆꯤꯡꯁꯤꯟꯗꯨꯅ ꯆꯪꯏ ꯑꯗꯨꯒ ꯃꯗꯨꯕꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯦ ꯃꯪꯒꯣꯜꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯊꯣꯏꯅꯨꯅ ꯃꯆꯥꯅꯨꯄꯤꯅ ꯁꯒꯣꯜꯒ ꯄꯨꯗꯨꯅ ꯆꯪꯂꯛꯄꯗꯨꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯏ ꯃꯆꯥꯅꯨꯄꯤꯅ ꯆꯪꯂꯛꯂꯕꯗ ꯃꯥꯅ ꯍꯪꯏ ꯏꯃꯥꯒꯤ ꯂꯤꯡꯖꯦꯜ ꯉꯝꯕꯤ ꯅꯪꯅ ꯁꯒꯣꯜꯒ ꯊꯧꯗꯨꯅ ꯁꯒꯣꯜꯒ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯐꯝꯗ ꯋꯥ ꯑꯃꯇ ꯂꯣꯠꯆꯗꯕꯤ ꯂꯤꯡꯖꯦꯜ ꯉꯝꯕꯤꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯏꯃꯥ ꯏꯕꯨꯡ ꯈꯝꯕꯇꯣꯟꯅ ꯑꯩꯒꯤꯗꯃꯛ ꯄꯤꯔꯛꯄꯅꯤ ꯃꯍꯥꯛ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ ꯈꯝꯕꯇꯣꯟ ꯍꯥꯏꯕꯗꯤ ꯀꯅꯥꯅꯣ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯄꯣꯏꯔꯩꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯊꯣꯏꯅꯨ ꯃꯍꯥꯛ ꯏꯉꯛ ꯉꯛꯏ ꯀꯔꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ
इमागी बेमा नंगने तौरीब मतौ असिबु चुमलिब्रा इमा नंगदी लाइरबा मचानी करिगिनो नंगना दुगुम खोंथांग थांगलुरिबा इमा ऐसो अहानबददी कना याजदे माने फमदा हंजिन हंजिन तक्लबदा नचा ऐसो माइ लैबा ngamdraduna होय हाइखिबने इमागी लिंगसा मफम असे नपाबुना तारबदी सोइदनमकी सावरगनी इमा मतम खरा हुसिंख्रा मतुंगदनी साबी सनौ अनिगी नुसी मयाइनि हेनखिबना कनामतगी अथिंगबा याउदना खंबतोन अमदी लिंगजिल ngambi मखोय अनिदु लुहोंगदुना नुसी वाइथोंगलमी नुसी वाइथोंगलबदा मखोय अनिदु यामना हराउजरमी खंबतोन लिंगजिल ngambi बु येंगदुना हाय लिंगजा असिदी नंग अइना मंगजरप मंगलांदो थुंगलेको यामना हराउमी इबो मपोक असिमगी नगादा नुजागी पुंसी असे लोमजरबने अइबो मिकुप अमता थादोकपिगनुको करिगी थादोकनी नंगना नादु लैरिबा पाबुंगी थौगलसु पाबुंग फाना तौको पाबुंगसे कन्ना नादु लैरि होय फागनी निंगथौ पोइरैतोन यामना कन्ना नादुना महाक लैरि हंदकी मतंग असिदा महासु तसेंगना मथंता खलैतबो वखल कया मखंजै माना सुमने हिंदुना मतम खरा लैरिंगे सिदा मसानुपान लुहोंबदु उनिंगलदुना मसानुपागी मफमदा गिरिगिरि तक्तुना माना पामा नुपी अदुगा लुहोंगहनखिबनी लिंगजिल ngambisu हौना लोंचत फजना खंगबा नुपीनी अदुना नादुना लैरिबा मकोइ बुंगोगी थौगलबु यामना फजना तौबिरमी नुमि खरानी निंगथौ पोइरैतोंदु माइबा माइबी कया तौदुना लाइटिन कया खुरुंगदुना यामना कन्ना लाइकन्नरमी लाइकन्नबा याबा लाइकन्नरबा तुंगदा फबा कौबा ngamdana mahak aroiba sor honkhirami mahak sikhirami खंबतोंदी मथमोय कायना कपजरी निंगथौ पोइरैतोना सिख्रबदा mahaki machanupa खंबतोना निंगथौ अमु ओइखि निंगथौ ओइदुना लेबाक अदुबु ngaखि निंगथौ पोइरैतोन हेक सिखिबदगिदी युमथंगनबदा लैरिबा लेबाक कया अदुना लेबाक असिदा लान हौदुना लेबाक असिबु लौसिनबगी वफम कया तानरमी मखोय मयामना निंगथौ खंबतोन असि मपांगल सोनबा निंगथौनि हाइना खल्लमी नोंपोक थांबदा लैरिबा लेबाक अदुदनी लेबाक अदुगी निंगथौ सानौबना असुमना लानमी मयामदा हाइरमी युमथंगनबा लेबाक असिदा निंगथौ खंबतोना निंगथौ ओइदुना पाली महाक्ति मपांगल यामना सोनबा निंगथौनि मखोयगी लेबाक असि अतै अतोप लेबाक सिंगनसु यामना पामनबने मखोय सिंगनसु लेबाक असि लंदादुना लेबाक असिबु लौसिनबा लौ सोइदन तौरमगनी मखोय मयामना लान हौदुना लेबाक असिबु लौसिनजिङैदा अैखोयना हाना लान तौसिनदुना लेबाक असिबु लहौरसि वाफम असिदा मयाम पुंबदु होय हाइना यानरमी निंगथौ खंबतोनगी लेबाकता लान हौनबा थौरांग पुंबा सेम साबा लोइरमी अदुगा नाकल अमरोमदनी लमकोइबा नुपा अमना मखोयगी निंगथौ ओइरिबा तांखम अदुदा असुमना पाउ तमलमी इ निंगथौ इबुको युमथंगनबदा लैरिबा नोंपोक लेबाक असिगी निंगथौना निंगथौ खंबतोनगी मथक्ता अकनबा लान अमा हौनबा सेम साबा पुंलोय लोय हौरे मखोयना निंगथौ खंबतोनगी लेबाक असिबो सोइदना खुदुम चनख्रगनी मखोयना सोइदना लौसिंख्रगनी करी हैबा अैखोयना सोमदा लानगी वा खन्नबा हौबदा मंगाइरि अदुगा मखोयना लानगी पोरम पुंबा सिनबा लोइख्रबा फै निंगथौ खंबतोनगी लेबाक असे मखोयगी मखुतदी खक्ता हनख्ररोय अरोन वाफम कया खनदुना अैखोयना लान हौजिनदबा यादे तांखम निंगथौना महाकलुना चाना तिन्नजबा युमथंगनबा लेबाकी निंगथौ ओइरिबा तोंपोकसु वा तानरमी तांखम निंगथौना हाइरई निंगथौ पोइरैतोन अदुना सिखिबा मतमबु अैखोयना मतम कयागी ममांगदगी ngaiduna ngasi phawga lakpani adubu maangna sikra matung asida nongpok leibaki ningthau asina lan hobagi thorang pumba sem saba loidun leikrai bagi pausi tare aihoi tummi leisin besum loi kari tawsige khanage haiduna itawgi nakta lakpani adudi ikoi su lan hausin batai lan gila longni atopa makhala mo hensi ai harake masibu tawbu yabra hani yengsi निंगथौ खंबतोनका नोंपोक लेबाकी निंगथौका मखोयगी लानमी कयामना लान सोकनरिंगी तंजादुदा अैखोयना निंगथौ खंबतोनगी लेबाकता लोना लान चंगसिंदुना मफम मदु लेहौबा मियोय मखैबु हाटलसी अदुगा निंगथौ फंबाल अदु फमदुना लेबाक अदुगी निंगथौ ओइरसी नंगना हारिबदुना फगनी
ꯑꯗꯨꯝ ꯍꯦꯛꯇ ꯇꯧꯔꯁꯤ ꯑꯄꯪꯕ ꯅꯣꯡꯄꯣꯛ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯑꯄꯪ ꯊꯧꯅ ꯄꯨꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯒ ꯂꯥꯟ ꯁꯣꯛꯅꯖꯔꯁꯅꯤ ꯑꯗꯨꯒ ꯑꯁꯤꯡꯕ ꯑꯩꯈꯣꯏꯅ ꯅꯔꯣꯜꯗ ꯅꯤꯡꯊꯧ ꯐꯝꯕꯥꯜꯕꯨ ꯇꯣꯡꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯔꯁꯤ ꯑꯁꯨꯝꯅ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯂꯥꯟ ꯍꯧꯅꯕꯒꯤ ꯋꯥꯐꯝ ꯄꯨꯝꯕ ꯌꯥꯠꯇꯨꯅ ꯊꯝꯂꯝꯃꯤ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯈꯝꯕꯇꯣꯟꯁꯨ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯅ ꯂꯥꯟ ꯇꯧꯔꯛꯀꯗꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯄꯨꯝꯕꯁꯤ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯤꯡꯊꯧ ꯈꯝꯕꯇꯣꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯁꯥꯅꯧ ꯂꯤꯡꯖꯦꯜꯉꯝꯕꯤ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯀꯗꯧꯔꯦ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯩꯔꯤꯉꯩ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯀꯅꯥꯝꯇꯅ ꯂꯥꯟ ꯍꯧꯕ ꯉꯝꯗꯕꯅꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯄꯥꯡꯒꯜ ꯁꯣꯟꯕ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯅꯕ ꯍꯣꯠꯅꯕꯁꯨ ꯁꯥꯏ ꯐꯩ ꯈꯪꯒꯅꯤꯗꯨꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯏꯊꯧꯅꯥ ꯄꯨꯝꯕ ꯎꯠꯊꯣꯛꯍꯧꯕ ꯇꯥꯔꯦ ꯏꯁꯥꯕꯤ ꯏꯕꯨꯡꯉꯣ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯅꯤ ꯍꯥꯏꯔꯕꯗꯤ ꯁꯤꯕ ꯀꯤꯕꯤꯒꯅꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯦꯛꯅꯕ ꯄꯨꯝꯕꯕꯨ ꯄꯥꯌꯣꯛꯅꯕꯤꯌꯨ ꯃꯔꯨꯞ ꯐꯪꯅ ꯃꯨꯊꯠꯄꯤꯌꯨ ꯃꯇꯥꯡ ꯇꯥꯟꯖꯥꯅ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯑꯩꯁꯨ ꯏꯆꯪ ꯊꯧꯅ ꯃꯤꯌꯥꯝꯒꯤ ꯃꯥꯡꯗ ꯆꯣꯡꯊꯣꯛꯇꯨꯅ ꯌꯦꯛꯅꯕꯁꯤꯡꯕꯨ ꯂꯥꯟꯊꯦꯡꯅꯖꯒꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯣꯟꯅꯔꯦ ꯅꯪꯒꯤ ꯈꯣꯏꯁꯤꯈꯥꯗ ꯊꯥꯕꯨꯝ ꯑꯃ ꯆꯨꯒꯗꯧꯔꯕ ꯇꯥꯏꯕꯪ ꯅꯋꯥ ꯑꯃ ꯏꯍꯨꯜ ꯇꯝꯗꯨꯅ ꯌꯥꯎꯔꯦ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯕ꯭ꯔꯥ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯇꯨꯃꯤꯟꯅ ꯂꯩꯕꯗꯤ ꯆꯨꯝꯂꯣꯏ ꯈꯣꯏꯁꯤꯈꯥꯗ ꯇꯥꯏꯕꯪ ꯅꯋꯥ ꯑꯃ ꯃꯤꯇꯝꯃꯦ ꯍꯥꯏꯗꯨꯅ ꯃꯄꯥ ꯁꯛꯄ ꯅꯪꯁꯨ ꯊꯋꯥꯏ ꯄꯥꯟꯕ ꯃꯠꯇ ꯍꯥꯠꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯥꯟ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯗꯤ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯜꯂꯤ ꯌꯦꯛꯅꯕꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯊꯤꯜꯂꯛꯀꯦ ꯇꯧꯕꯗ ꯀꯔꯝꯅ ꯊꯤꯟꯖꯧꯗꯤ ꯍꯥꯏꯔꯨꯒꯅꯤ ꯋꯥꯐꯝ ꯑꯗꯨ ꯄꯨꯝꯕ ꯇꯨꯡꯑꯣꯏꯅꯔꯒ ꯂꯥꯟ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯀꯣꯅꯨꯡꯗ ꯂꯩꯕ ꯂꯥꯟꯃꯤ ꯃꯈꯩꯗꯨ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯂꯥꯟ ꯇꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯕ ꯌꯥꯎ ꯇꯦꯟ ꯄꯥꯏꯕ ꯌꯥꯎ ꯀꯣꯏꯆꯦꯟ ꯆꯦꯟꯅꯈꯤꯔꯝꯃꯤ ꯂꯥꯟꯒꯤ ꯄꯥꯎ ꯑꯁꯤ ꯅꯤꯡꯊꯧ ꯈꯝꯕꯇꯣꯟꯅꯁꯨ ꯇꯥꯔꯝꯃꯤ ꯃꯍꯥꯛ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯅꯥꯎꯄꯨꯔꯤꯕꯤ ꯃꯍꯥꯛꯀꯤ ꯃꯁꯥꯅꯧꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯁꯥꯅꯧ ꯍꯧꯖꯤꯛꯇꯤ ꯌꯦꯛꯅꯕꯅ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯤꯗ ꯂꯥꯟ ꯀꯟꯅ ꯍꯧꯔꯛꯂꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄ ꯆꯨꯝꯗ꯭ꯔꯦ ꯑꯗꯨꯅ ꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯗꯨꯅ ꯑꯩ ꯂꯥꯟ ꯆꯪꯂꯒꯦ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯂꯤꯡꯖꯦꯜ ꯉꯝꯕꯤꯅ ꯑꯩꯗꯤ ꯀꯝꯗꯧꯍꯧꯕ ꯑꯩꯁꯨ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯅꯗꯨꯅ ꯌꯦꯛꯅꯕꯒ ꯃꯥꯌꯣꯛꯅꯖꯒꯦ ꯃꯗꯨ ꯌꯥꯗꯦ ꯌꯦꯛꯅꯕ ꯂꯥꯛꯆꯕ ꯍꯦꯟꯈꯤꯅꯤ ꯑꯩꯈꯣꯏ ꯂꯥꯛꯆꯈꯤꯒꯅꯤ ꯑꯩ ꯆꯠꯂꯒꯦ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨꯀꯣ ꯅꯤꯡꯊꯧ ꯈꯝꯕꯇꯣꯟ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯗꯨꯅ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗ ꯂꯥꯟ ꯁꯣꯛꯅꯕ ꯆꯠꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯝꯖꯔꯛꯈꯤꯕ ꯂꯥꯟꯒꯤ ꯃꯍꯩ ꯀꯌꯥ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯛꯅꯕꯁꯤꯡꯕꯨ ꯇꯨꯝꯅ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯅꯤꯡꯊꯧ ꯈꯝꯕꯇꯣꯟꯒꯤ ꯂꯩꯕꯥꯛꯀ ꯅꯣꯡꯄꯣꯛ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯒꯅ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯪꯈꯝ ꯅꯤꯡꯊꯧ ꯑꯃꯗꯤ ꯅꯤꯡꯊꯧ ꯇꯣꯝꯄꯣꯛꯅ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯒꯤ ꯂꯥꯟ ꯍꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯀꯣꯅꯨꯡ ꯑꯗꯨꯗꯗꯤ ꯅꯨꯄꯥ ꯃꯈꯩ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗ ꯂꯥꯟ ꯁꯣꯛꯅꯕ ꯂꯣꯏꯅ ꯆꯠꯈꯤꯕꯅꯤ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯔꯤꯉꯩ ꯑꯗꯨꯒꯤ ꯇꯥꯟꯖꯥꯗꯨꯕꯨ ꯂꯧꯔꯒ ꯈꯨꯗꯨꯝ ꯆꯟꯁꯤꯟꯍꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯗꯒꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀ ꯂꯣꯟ ꯍꯧꯔꯛꯂꯤꯕ ꯂꯥꯟ ꯑꯗꯨꯕꯨ ꯅꯨꯄꯤ ꯈꯔꯅ ꯄꯥꯎ ꯐꯪꯂꯝꯃꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯇꯨꯅ ꯂꯩꯃ ꯂꯤꯡꯖꯦꯜ ꯉꯝꯕꯤꯗ ꯂꯥꯟꯒꯤ ꯄꯥꯎ ꯇꯝꯂꯝꯃꯤ ꯂꯩꯃꯔꯦꯝꯕꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤꯁꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤ ꯇꯝꯅ ꯂꯥꯟ ꯍꯧꯔꯛꯂꯤ ꯀꯝꯗꯧꯒꯅꯤ ꯂꯥꯟꯒꯤ ꯄꯥꯎ ꯑꯗꯨꯕꯨ ꯇꯥꯕꯗ ꯂꯤꯡꯖꯦꯜ ꯉꯝꯕꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯇꯒꯤꯁꯨ ꯂꯣꯟꯅ ꯂꯥꯟ ꯍꯧꯔꯛꯇꯨꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯕ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯤꯗ ꯅꯨꯄꯥ ꯂꯥꯟꯃꯤ ꯃꯈꯩꯅ ꯂꯥꯟ ꯆꯠꯈ꯭ꯔꯤꯉꯩꯒꯤ ꯃꯇꯥꯡ ꯇꯥꯟꯖꯥ ꯑꯁꯤꯕꯨ ꯂꯧꯔꯒ ꯈꯨꯗꯨꯝ ꯆꯟꯅꯕ ꯊꯧꯔꯥꯡꯕ ꯅꯨꯄꯤꯁꯥ ꯅꯈꯣꯏꯒꯤ ꯅꯄꯨꯔꯣꯏꯕꯅ ꯁꯦꯠꯅꯔꯝꯕ ꯂꯥꯟꯒꯤ ꯑꯃꯟꯕ ꯐꯤꯖꯣꯜ ꯑꯗꯨꯕꯨ ꯁꯦꯠꯆꯤꯜꯂꯨ ꯑꯗꯨꯒ ꯀꯣꯅꯨꯡꯗꯒꯤ ꯅꯈꯣꯏꯒꯤ ꯆꯥꯅꯕ ꯊꯥꯡꯕ ꯂꯧꯔꯔꯣ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯆꯨꯝꯂꯣꯏ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯌꯦꯛꯅꯕꯒ ꯃꯥꯌꯣꯛꯅꯔꯁꯤ ꯉꯝꯂꯦ ꯌꯦꯛꯅꯕꯕꯨ ꯍꯥꯠꯂꯁꯤ ꯉꯝꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯈꯨꯠꯇ ꯊꯋꯥꯏ ꯊꯥꯖꯈ꯭ꯔꯁꯅꯨ ꯑꯁꯨꯝꯅ ꯂꯤꯡꯖꯦꯜ ꯉꯝꯕꯤꯒꯤ ꯌꯥꯊꯪ ꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯤ ꯃꯈꯩꯗꯨ ꯃꯁꯥꯗ ꯊꯧꯅꯥ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯂꯥꯟꯒꯤ ꯐꯤꯖꯣꯜ ꯑꯗꯨꯕꯨ ꯁꯦꯠꯆꯤꯟꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯗꯨꯅ ꯂꯥꯟ ꯆꯪꯁꯤꯟꯕ ꯍꯧꯅꯔꯝꯃꯤ ꯅꯤꯡꯊꯧ ꯈꯝꯕꯇꯣꯟꯅ ꯅꯣꯡꯄꯣꯛ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯂꯥꯟ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯊꯧꯅꯥ ꯐꯕꯤ ꯂꯤꯡꯖꯦꯜ ꯉꯝꯕꯤꯅ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯗ ꯅꯨꯄꯤꯒꯤ ꯃꯊꯧꯅꯥ ꯎꯠꯇꯨꯅ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ
ꯂꯥꯟ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯄꯨꯡꯐꯝ ꯌꯧꯔꯛꯇꯨꯅ ꯂꯤꯡꯖꯦꯜ ꯉꯝꯕꯤꯅ ꯃꯈꯨꯠꯇ ꯄꯥꯏꯕ ꯊꯥꯡ ꯑꯗꯨꯅ ꯇꯪꯈꯝ ꯅꯤꯡꯊꯧ ꯑꯃꯗꯤ ꯅꯤꯡꯊꯧ ꯇꯣꯝꯄꯣꯛ ꯑꯅꯤꯕꯨ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯍꯤꯡꯍꯧꯕ ꯂꯥꯟꯃꯤ ꯈꯔꯅ ꯃꯌꯨꯝ ꯂꯩꯕꯥꯛꯇ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯥꯟ ꯃꯥꯏ ꯄꯥꯛꯂꯗꯨꯅ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯃꯈꯣꯏꯁꯤꯡꯗꯨ ꯍꯜꯂꯛꯅꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯅꯤꯡꯊꯧ ꯈꯝꯕꯇꯣꯟꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯂꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯍꯜꯂꯛꯄꯗꯨꯗ ꯅꯣꯡꯄꯣꯛ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯕꯨꯁꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯗ ꯁꯣꯛꯅꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨꯒꯤ ꯄꯥꯎ ꯄꯨꯝꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯇꯥꯔꯨꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯤꯡꯖꯦꯜ ꯉꯝꯕꯤꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥꯕꯨ ꯑꯉꯛꯄꯅꯤ ꯍꯥꯏꯅ ꯁꯩꯊꯥꯖꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯜꯂꯕ ꯂꯥꯟꯐꯝ ꯑꯅꯤꯕꯨ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯔꯤꯕ ꯊꯧꯅꯥ ꯐꯕ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯌꯣꯛ ꯌꯥꯗꯨꯅ ꯁꯣꯛꯅꯗꯨꯅ ꯃꯥꯏ ꯄꯥꯛꯂꯕꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯅꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯔꯥꯎ ꯀꯨꯝꯍꯩ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯝꯃꯤ꯫ ꯂꯥꯟ ꯉꯝꯕꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯅꯤꯡꯊꯧ ꯈꯝꯕꯇꯣꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯂꯤꯡꯖꯦꯜ ꯉꯝꯕꯤꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨꯕꯨ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯀꯌꯥꯗ ꯑꯁꯨꯝꯅ ꯁꯟꯗꯣꯛꯈꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯃꯤꯁꯛꯅꯤ ꯍꯥꯏꯅ ꯂꯧꯅꯔꯝꯃꯤ ꯑꯃꯗꯤ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯈꯝꯕꯇꯣꯟꯅ ꯅꯣꯡꯄꯣꯛ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯗꯤ ꯐꯥꯗꯨꯅ ꯑꯣꯠꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯋꯥꯕ ꯃꯩꯁꯥ ꯀꯌꯥ ꯑꯃ ꯈꯥꯡꯂꯕ ꯇꯨꯡꯗ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯗꯤ ꯂꯩꯕꯥꯛ ꯑꯗꯨ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯈꯝꯕꯇꯣꯟ ꯑꯃꯗꯤ ꯂꯤꯡꯖꯦꯜ ꯉꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯆꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯁꯅꯥꯍꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯆꯥ ꯁꯅꯥꯍꯜꯒꯤ ꯃꯪꯂꯥꯟꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯗꯤ ꯑꯋꯥꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯃꯔꯨ ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯊꯤꯒꯠꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯂꯩꯕ ꯂꯝꯀꯣꯏꯕ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯑꯣꯏꯔꯝꯈꯤ꯫ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯒ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯔꯕ ꯃꯇꯝꯗ ꯍꯤꯡꯅꯕ ꯊꯋꯥꯏ ꯂꯣꯠꯈꯤꯕ ꯃꯈꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯝꯀꯣꯏꯕ ꯅꯨꯄꯥ ꯆꯥꯎꯔꯦꯜ ꯑꯁꯤ ꯌꯥꯎꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯂꯞ ꯑꯗꯨ ꯄꯥꯠ ꯃꯆꯥ ꯑꯃꯗ ꯏꯔꯨꯞꯇꯨꯅ ꯂꯨꯞꯂꯝꯃꯤ꯫ ꯂꯥꯟ ꯑꯗꯨꯅ ꯅꯦꯝꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯟꯗ ꯍꯤꯡꯍꯧꯕ ꯃꯈꯣꯏ ꯃꯈꯩꯗꯨ ꯅꯣꯡꯄꯣꯛ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯣꯟꯅ ꯑꯃꯨꯛ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯥꯟ ꯑꯗꯨꯅ ꯅꯦꯝꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯟꯗ ꯍꯤꯡꯍꯧꯕ ꯃꯈꯣꯏ ꯃꯈꯩꯗꯨ ꯅꯣꯡꯄꯣꯛ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯣꯟꯅ ꯑꯃꯨꯛ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯆꯥꯎꯔꯦꯜꯁꯨ ꯆꯦꯟꯕ ꯌꯥꯎꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯂꯥꯟꯗ ꯍꯤꯡꯍꯧꯕ ꯃꯈꯣꯏꯁꯤꯡꯗꯨ ꯃꯈꯣꯏꯒꯤ ꯎꯟꯁꯥꯗ ꯑꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯀꯌꯥ ꯑꯃ ꯄꯛꯇꯨꯅ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯁꯨ ꯂꯣꯏꯅ ꯁꯟꯗꯣꯛꯇꯨꯅ ꯂꯩꯅꯥ ꯑꯗꯨ ꯃꯔꯤ ꯃꯔꯤ ꯂꯧꯅꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯃꯤꯌꯥꯝꯗꯨ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏ, "ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯩꯅꯥ ꯂꯥꯏꯑꯣꯡ ꯑꯁꯤꯅ ꯑꯁꯨꯝ ꯁꯟꯗꯣꯛꯄ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯦ ꯑꯅꯥꯕ ꯂꯩꯅꯥ ꯄꯛꯄ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯕꯁꯨ ꯌꯥꯎꯅꯈ꯭ꯔꯦ." ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ, "ꯑꯩꯈꯣꯏꯅ ꯁꯣꯛꯅꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅ ꯄꯥꯠ ꯃꯆꯥꯗꯨꯗ ꯂꯣꯠꯂꯨꯕꯗꯒꯤ ꯃꯁꯤꯒꯤ ꯂꯩꯅꯥꯁꯦ ꯄꯛꯂꯛꯄꯅꯤ꯫ ꯑꯃꯨꯛꯇꯪ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯌꯦꯡꯁꯤ." ꯄꯥꯠ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯥꯏ ꯀꯌꯥ ꯈꯨꯔꯨꯝꯂꯕꯁꯨ ꯃꯈꯣꯏꯗ ꯄꯛꯂꯤꯕ ꯂꯩꯅꯥ ꯑꯗꯨꯗꯤ ꯐꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤ ꯁꯤꯕꯒꯤ ꯆꯥꯡ ꯑꯁꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯔꯦꯜ ꯀꯧꯕ ꯂꯝꯀꯣꯏꯕ ꯅꯨꯄꯥ ꯑꯁꯤꯅ ꯈꯜꯂꯤ, "ꯑꯩꯉꯣꯟꯗꯁꯨ ꯂꯩꯅꯥ ꯑꯁꯤ ꯄꯛꯂꯕ ꯖꯥꯠꯂꯥ? ꯄꯛꯄꯒꯤ ꯃꯃꯤꯗꯤ ꯀꯔꯤꯁꯨ ꯎꯗ꯭ꯔꯤꯁꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯥ ꯄꯛꯄ ꯃꯤ ꯀꯌꯥꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯤꯕꯒꯤ ꯆꯥꯡ ꯑꯁꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯤꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯅꯤꯡꯊꯧ ꯈꯝꯕꯇꯣꯟꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯇꯨꯅ ꯑꯣꯏꯅ ꯑꯩ ꯂꯩꯔꯨꯔꯒꯦ." ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯆꯥꯎꯔꯦꯜ ꯑꯗꯨ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯕꯥꯛ ꯑꯗꯨ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯍꯥꯟꯅ ꯄꯛꯂꯕ ꯂꯩꯅꯥ ꯑꯗꯨ ꯄꯥꯛꯅ ꯁꯟꯗꯣꯛꯄ ꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯃꯉꯣꯟꯗꯒꯤ ꯃꯊꯪ ꯃꯊꯪ ꯂꯩꯅꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯊꯪ ꯃꯊꯪ ꯁꯟꯗꯣꯛꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯅꯥ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯔꯦ꯫ ꯄꯥꯎ ꯄꯨꯝꯕꯁꯤ ꯅꯤꯡꯊꯧ ꯈꯝꯕꯇꯣꯟ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯤꯡꯖꯦꯜ ꯉꯝꯕꯤꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯗꯤ ꯌꯥꯝꯅ ꯃꯤꯄꯥꯏꯖꯔꯝꯃꯤ꯫ ꯈꯝꯕꯇꯣꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯏꯆꯥꯅꯣ, ꯂꯩꯅꯥ ꯑꯁꯤꯅ ꯁꯤꯍꯟꯕꯒꯤ ꯃꯤꯒꯤ ꯃꯁꯤꯡ ꯑꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯣꯏꯅ ꯇꯥꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯅꯪꯕ ꯑꯁꯦ ꯊꯥꯏꯅ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯅꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯍꯩꯕ ꯑꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯔꯒ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯥꯏꯒꯤ ꯃꯄꯥꯎ ꯂꯧ ꯍꯥꯏꯅ ꯍꯥꯏꯅꯩꯗꯣ, ꯑꯗꯨꯅ ꯇꯧꯔꯒ ꯑꯃꯨꯛꯇ ꯌꯦꯡꯁꯤ." "ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯝꯅ ꯇꯧꯔꯒ ꯌꯦꯡꯂꯁꯤ꯫ ꯉꯁꯤꯃꯛ ꯑꯃꯥꯏꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯩ ꯀꯧꯔꯒꯦ, ꯑꯗꯨꯒ ꯌꯦꯡꯂꯁꯤ꯫
ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅꯤ ꯅꯤꯡꯊꯧ ꯈꯝꯕꯇꯣꯟꯒꯤ ꯃꯌꯥꯊꯪꯗꯒꯤ ꯑꯃꯥꯏꯕꯤ ꯑꯃ ꯀꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯃꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯝꯅ ꯑꯁꯨꯝꯅ ꯂꯥꯏꯒꯤ ꯃꯄꯥꯎ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯁꯅꯥꯏꯕꯨꯡꯉꯣ, ꯂꯥꯏꯅꯥ ꯑꯁꯤꯅ ꯄꯥꯛꯁꯅ ꯁꯟꯗꯣꯔꯛꯇꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕꯁꯦ ꯂꯣꯏꯅ ꯁꯤꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯕ ꯌꯥꯕ ꯎꯀꯜ ꯑꯃꯗꯤ ꯆꯤꯉꯨ ꯃꯍꯥꯛꯅ ꯄꯤꯕꯤꯔꯤ꯫ ꯎꯀꯜ ꯑꯁꯤꯃꯗꯤ ꯌꯥꯝꯅ ꯂꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯂꯤꯡꯖꯦꯜ ꯉꯝꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯔꯝꯕ ꯎꯀꯜꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ, ꯃꯗꯨꯅ ꯃꯔꯨꯅꯤ, ꯁꯣꯏꯗꯅ ꯉꯝꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯦ꯫ ꯑꯃꯥꯏꯕꯤꯗꯨꯅ, ꯑꯩ ꯋꯥꯐꯝ ꯑꯁꯦ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦ, ꯑꯁꯤꯒꯨꯝꯕ ꯋꯥꯐꯝꯕꯨ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯆꯩꯔꯥꯛ ꯄꯤꯕꯗꯤ ꯇꯧꯕꯤꯒꯅꯨ꯫ ꯅꯤꯡꯊꯧꯅ, ꯍꯥꯏꯌꯨꯅꯦ, ꯆꯤꯡꯅꯕ ꯀꯔꯤꯁꯨ ꯂꯩꯇꯅ ꯍꯥꯏꯌꯨ꯫ ꯆꯤꯉꯨ ꯃꯄꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏ ꯂꯩꯃ ꯑꯣꯏꯔꯤꯕ ꯃꯍꯥꯛꯄꯨ ꯂꯥꯏꯖꯩꯔꯣꯜꯅꯨꯡꯗ ꯂꯨꯞꯇꯨꯅ ꯊꯋꯥꯏ ꯊꯥꯔꯕꯗꯤ ꯃꯍꯥꯛꯅ ꯂꯨꯞꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯅꯥ ꯂꯩꯊꯨꯡ ꯄꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯂꯨꯞꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯂꯥꯏꯅꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯑꯃꯥꯏꯕꯤ ꯑꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯈꯝꯕꯇꯣꯟꯗꯤ ꯑꯁꯥꯎꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯍꯩ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ? ꯏꯌꯥ, ꯑꯩꯕꯨ ꯎꯁꯤꯠꯇꯕ꯭ꯔꯥ? ꯍꯩ, ꯅꯈꯣꯏ ꯀꯅꯥ ꯂꯩ? ꯑꯃꯥꯏꯕꯤ ꯃꯍꯥꯛꯇꯤ ꯀꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯤ꯫ ꯂꯤꯡꯖꯦꯜ ꯉꯝꯕꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯥꯎꯕꯗꯨꯕꯨ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯖꯩ꯫ ꯏꯁꯥꯕꯤ, ꯑꯃꯨꯛꯇ ꯑꯁꯥꯎ ꯈꯝꯕꯤ ꯃꯥꯏꯍꯧꯕꯤꯈꯤꯅꯨ, ꯅꯅꯥꯎ ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯈꯣ꯫ ꯑꯃꯥꯏꯕꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯆꯤꯉꯨ ꯃꯄꯥꯎꯅꯤ, ꯌꯋꯥ ꯈꯨꯂꯩ ꯁꯦꯝꯖꯤꯟꯗꯨꯅ ꯍꯥꯏꯕ ꯅꯠꯇꯦꯅꯦ꯫ ꯍꯥ? ꯂꯤꯡꯖꯦꯜ ꯉꯝꯕꯤꯅ ꯃꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯏꯃꯥ, ꯁꯥꯎꯕꯤꯒꯅꯨ, ꯆꯤꯉꯨ ꯃꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯏꯁꯥꯕꯤ ꯅꯤꯡꯊꯧ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯦ ꯐꯥꯖꯤꯟꯕ ꯉꯝꯈꯤꯗꯔꯦ꯫ ꯂꯩꯃꯔꯦꯝꯕꯤ, ꯅꯃꯥ ꯑꯩꯅ ꯍꯥꯏꯖꯤꯟꯕ ꯋꯥꯗꯤ ꯅꯠꯇꯦ, ꯂꯥꯏꯅ ꯊꯥꯕꯅꯤ, ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ꯫ ꯐꯔꯦ, ꯏꯃꯥꯁꯨ ꯆꯠꯄꯤꯈ꯭ꯔꯣ, ꯑꯩꯈꯣꯏꯁꯨ ꯆꯤꯉꯨ ꯃꯄꯥꯎꯗꯣ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯅ ꯑꯃꯨꯛꯇ ꯋꯥ ꯈꯟꯅꯖꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯃꯥꯏꯕꯤ ꯅꯨꯄꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯤꯉꯨ ꯃꯄꯥꯎ ꯋꯥꯐꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯈꯝꯕꯇꯣꯟ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯤꯡꯖꯦꯜ ꯉꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯀꯌꯥ ꯑꯃ ꯈꯟꯅꯔꯝꯃꯤ꯫ ꯂꯤꯡꯖꯦꯜ ꯉꯝꯕꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯅꯕ ꯀꯌꯥꯗꯨꯕꯨ ꯎꯔꯨꯔꯒ ꯌꯦꯡꯕ ꯉꯝꯖꯗ꯭ꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯁꯥꯕꯤ, ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯁꯤꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯗꯨꯅ ꯋꯥꯅ ꯈꯥꯡꯕ ꯃꯇꯧ ꯑꯁꯦ ꯅꯁꯥꯅ ꯑꯣꯏꯕꯤ ꯑꯩꯒꯤ ꯃꯤꯠꯅꯗꯤ ꯌꯦꯡꯗꯨꯅ ꯈꯛ ꯂꯩꯕ ꯉꯝꯖꯗ꯭ꯔꯦ꯫ ꯃꯈꯣꯏ ꯄꯨꯝꯕꯒꯤ ꯑꯋꯥꯕ ꯑꯁꯤꯕꯨ ꯀꯣꯛꯅꯕ ꯑꯩ ꯁꯤꯈ꯭ꯔꯒꯦ, ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯄꯨꯟꯁꯤꯕꯨ ꯑꯩꯅ ꯀꯜꯂꯝꯂꯒꯦ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯄꯤꯛꯂꯤꯕ ꯅꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯅꯪ ꯀꯔꯤꯝꯇ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ꯭ꯔꯥ ꯅꯍꯥꯛꯄꯨ? ꯑꯩꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯀꯣ, ꯃꯈꯣꯏꯁꯨ ꯃꯈꯣꯏ ꯄꯨꯝꯕꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯏꯆꯥ ꯃꯥꯡꯈꯤꯒꯗꯧꯕꯒꯤ ꯁꯔꯨꯛ ꯑꯩꯒꯤ ꯏꯆꯥ ꯈꯛꯇ ꯑꯣꯏꯅ ꯃꯥꯡꯈꯤꯕꯅ ꯐꯩ꯫ ꯋꯥꯐꯝ ꯑꯁꯦ ꯑꯩꯅ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯂꯦꯞꯂꯕꯅꯤ꯫ ꯃꯁꯤꯗ ꯏꯁꯥꯕꯤ ꯅꯪꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯌꯨ꯫ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ, ꯅꯪꯒꯤ ꯋꯥꯐꯝꯗꯣ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ꯫ ꯁꯥꯗ ꯂꯥꯟꯗ ꯊꯧꯅꯥ ꯐꯕ ꯑꯗꯨ ꯈꯛꯇꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯃꯤꯑꯣꯏ ꯅꯠꯇꯦ꯫ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯣꯡꯊꯣꯛꯇꯨꯅ ꯀꯟꯕꯤꯕ ꯉꯝꯕꯗꯨꯃꯁꯨ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ, ꯊꯧꯅꯥ ꯐꯕ ꯀꯧꯏ꯫ ꯑꯗꯨꯅ ꯋꯥꯐꯝ ꯑꯁꯤꯗ ꯑꯩ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯤ꯫ ꯈꯝꯕꯇꯣꯟꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨꯕꯨ ꯀꯟꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯃꯈꯛꯇꯗꯅꯤ ꯅꯤꯡꯊꯧ ꯈꯝꯕꯇꯣꯟꯗꯤ ꯇꯨꯝꯈ꯭ꯔꯦ꯫ ꯂꯤꯡꯖꯦꯜ ꯉꯝꯕꯤꯗꯤ ꯇꯨꯝꯗ꯭ꯔꯤ, ꯃꯇꯝ ꯑꯁꯤꯕꯨ ꯉꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯖꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗꯨꯗ ꯊꯕꯛ ꯑꯗꯨꯕꯨ ꯂꯣꯟꯅ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯄꯤꯁꯛ ꯑꯗꯨꯕꯨꯅ ꯅꯨꯡꯁꯤꯅ ꯍꯟꯅ ꯌꯦꯡꯖꯔꯝꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯡꯌꯥꯒꯤ ꯎꯐꯨꯜ ꯑꯗꯨꯅ ꯀꯣꯛꯊꯛꯇ ꯍꯥꯞꯇꯨꯅ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯍꯥꯏꯖꯩ, ꯏꯁꯥꯕꯤ ꯅꯤꯡꯊꯧ, ꯅꯅꯥꯎ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯅꯅꯥꯎ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯎꯁꯤꯟ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯑꯋꯥꯕ ꯄꯨꯝꯕ ꯑꯁꯤꯕꯨ ꯀꯣꯛꯄ ꯑꯣꯏꯔꯁꯅꯨ꯫ ꯅꯅꯥꯎ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯀꯔꯤꯁꯨ ꯄꯥꯝꯃꯨꯕ ꯂꯩꯇꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯆꯈ꯭ꯔꯒꯦ꯫ ꯂꯤꯡꯖꯦꯜ ꯉꯝꯕꯤ ꯑꯍꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯄꯥꯠ ꯑꯗꯨ ꯇꯝꯅ ꯆꯠꯂꯤ꯫ ꯄꯥꯠ ꯃꯆꯥꯗꯨ ꯌꯧꯔꯗꯨꯅ ꯄꯥꯠꯀꯤ ꯈꯣꯡꯕꯥꯜ ꯑꯗꯨꯗ ꯃꯍꯥꯛ ꯂꯦꯞꯄꯤ꯫ ꯂꯨꯔꯕ ꯂꯥꯏꯖ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ, ꯍꯦ ꯂꯨꯔ ꯂꯥꯏꯖ, ꯅꯪꯒꯤ ꯅꯇꯝꯄꯥꯛꯇ ꯇꯣꯜꯂꯕ ꯑꯩꯒꯤ ꯊꯋꯥꯏꯅ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯜꯂꯕꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯑꯋꯥꯕ ꯀꯣꯡꯒꯥꯏ ꯀꯣꯛꯀꯅꯤ꯫ ꯐꯥꯖꯤꯟꯕ ꯉꯝꯗꯅ ꯁꯟꯗꯣꯛꯂꯤꯕ ꯂꯥꯏꯅꯥ ꯂꯩꯊꯨꯡ ꯑꯁꯦ ꯐꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯆꯤꯉꯨ ꯃꯄꯥꯎ ꯆꯦꯜꯂꯕꯅꯤꯅ ꯇꯣꯜꯂꯕꯤ ꯑꯩꯒꯤ ꯊꯋꯥꯏꯁꯦ
ꯀꯔꯤꯁꯨ ꯄꯥꯝꯃꯨꯕ ꯂꯩꯇꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯊꯥꯗꯣꯛꯆꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯏꯔꯣꯜꯅꯨꯡ ꯑꯗꯨꯗ ꯐꯟ ꯆꯣꯡꯊꯈꯤꯔꯝꯃꯤ ꯏꯔꯣꯜꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛ ꯍꯣꯜꯂꯤꯕ ꯁꯣꯔꯗꯨꯅ ꯂꯦꯞꯇ꯭ꯔꯤ ꯐꯥꯎꯕ ꯏꯔꯨꯞꯇꯨꯅ ꯂꯩꯔꯒ ꯑꯗꯨꯃꯛ ꯃꯍꯥꯛ ꯁꯤꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯅꯤꯡꯊꯧ ꯈꯝꯕꯇꯣꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯣꯏꯊꯤ ꯊꯤꯖꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯂꯩꯔꯝꯗ꯭ꯔꯦ ꯃꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯈꯜꯂꯛꯏ ꯃꯍꯥꯛ ꯁꯣꯏꯗꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯝꯒꯅꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯝꯂꯒꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯈꯝꯕꯇꯣꯟꯗꯨ ꯄꯥꯠ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ ꯄꯥꯠ ꯑꯗꯨ ꯌꯦꯡꯂꯨ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯏꯌꯥꯏ ꯑꯗꯨꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯅꯤꯡꯊꯧ ꯈꯝꯕꯇꯣꯟꯅ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯥ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯈꯟꯗꯨꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯂꯩꯃꯅ ꯄꯥꯠ ꯑꯁꯤꯗ ꯆꯣꯡꯊꯗꯨꯅ ꯃꯊꯟꯇ ꯊꯋꯥꯏ ꯊꯥꯖꯈ꯭ꯔꯦ ꯂꯥꯏꯊꯨꯡ ꯄꯛꯂꯕ ꯃꯤꯌꯥꯝꯅ ꯄꯥꯠ ꯑꯁꯤꯗ ꯀꯨꯝꯗꯨꯅ ꯏꯔꯨꯞꯂꯒ ꯄꯛꯂꯝꯕ ꯂꯥꯏꯊꯨꯡ ꯄꯨꯝꯕ ꯀꯣꯛꯄ ꯉꯝꯕ ꯑꯣꯏꯖꯔꯣ ꯂꯥꯏꯊꯨꯡ ꯄꯛꯂꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯏꯔꯨꯞꯂꯝꯃꯤ ꯄꯥꯠ ꯑꯗꯨꯗ ꯏꯔꯨꯞꯄꯗ ꯆꯥꯅꯃꯛꯀꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯄꯛꯂꯝꯕ ꯂꯥꯏꯊꯨꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯈꯤꯔꯝꯃꯤ ꯃꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯍꯔꯥꯎꯅꯔꯝꯃꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯇꯨꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ ꯂꯤꯡꯖꯦꯜ ꯉꯝꯕꯤꯕꯨ ꯊꯧꯅꯥ ꯐꯕꯤꯅꯤ ꯍꯥꯏꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯧꯅꯔꯝꯃꯤ ꯅꯤꯡꯊꯧ ꯈꯝꯕꯇꯣꯟꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯨꯟꯗꯣꯛꯂꯝꯕ ꯑꯉꯥꯡ ꯄꯤꯁꯛ ꯑꯗꯨꯕꯨ ꯅꯥꯎꯀꯣꯟꯗꯨꯅ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯂꯩꯈꯤꯔꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯦꯝꯊꯣꯏ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ ꯂꯨꯍꯣꯡꯕꯅ ꯈꯖꯤꯛꯇ ꯃꯉꯥꯏꯔꯦ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏꯒ ꯀꯥꯏꯗꯅ ꯃꯁꯤ ꯑꯉꯥꯡꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯥꯅ ꯈꯜꯂꯤꯕꯁꯦ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯁꯦ ꯃꯤꯃꯥꯡꯗ ꯆꯪꯁꯤ ꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯁꯨꯝ ꯌꯥꯝ ꯄꯦꯟꯗꯅ ꯃꯆꯥꯕꯨ ꯉꯥꯡꯂꯤ ꯃꯪꯒꯣꯜ ꯃꯆꯤꯗ ꯐꯝꯂꯒ ꯃꯅꯤꯅ ꯀꯩꯗꯧꯔꯦ ꯃꯃꯥ ꯅꯪꯅ ꯑꯌꯨꯛꯁꯤꯗ ꯏꯁꯧ ꯑꯃꯨꯛ ꯇꯧꯔꯝꯂꯤꯕꯁꯤꯅ ꯏꯕꯨꯡꯉꯣꯗꯨꯕꯨ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯣ ꯑꯣ ꯂꯦꯡꯈꯠꯇ꯭ꯔꯤꯌꯦ ꯅꯆꯥ ꯏꯕꯨꯡꯉꯣꯁꯦ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏꯌꯦ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯅꯨꯄꯤꯗꯣ ꯃꯥ ꯄꯥꯝꯗꯦ ꯍꯧꯖꯤꯛꯄꯨ ꯀꯝꯗꯧꯗꯣꯏꯅꯣ ꯍꯥꯏꯕꯅꯤ ꯑꯁꯤꯒꯤꯅꯦ ꯑꯩꯅ ꯉꯥꯡꯂꯝꯂꯤꯕꯁꯦ ꯂꯨꯍꯣꯡꯕꯅ ꯍꯌꯦꯡꯇ ꯃꯉꯥꯏꯔꯦ ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯃꯣꯏ ꯃꯄꯥꯅ ꯑꯃꯨꯛꯇ ꯋꯥꯁꯦ ꯍꯥꯏꯅꯕꯤꯌꯨ ꯐꯤꯡꯕꯤꯒꯅꯨꯀꯣ ꯇꯞꯅ ꯍꯥꯏꯕꯤꯌꯨ ꯈꯠꯅ ꯆꯩꯅꯔꯒ ꯃꯤꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯗꯣꯏꯁꯦ ꯑꯩꯈꯣꯏ ꯑꯅꯤꯅꯤ ꯏꯕꯨꯡꯉꯣ ꯇꯥꯕ꯭ꯔꯥ ꯃꯄꯥꯟ ꯑꯁꯤꯗ ꯑꯃꯨꯛꯇ ꯊꯣꯔꯛꯎ ꯏꯄꯥꯒ ꯋꯥ ꯑꯝꯇ ꯈꯟꯅꯁꯤ ꯂꯝꯖꯤꯡ ꯃꯄꯥꯅ ꯀꯧꯕ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯄ꯭ꯔꯚꯨ ꯊꯣꯛꯂꯛꯏ ꯄꯥꯕꯨꯡ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯏꯕꯨꯡꯉꯣ ꯏꯄꯥ ꯃꯤꯒꯤ ꯃꯃꯥꯡꯗꯅꯦ ꯆꯣꯞꯍꯟꯒꯦ ꯈꯟꯒꯅꯨ ꯀꯣ ꯅꯍꯥꯛꯁꯦ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯀꯣ ꯏꯄꯥꯅ ꯏꯆꯥꯒꯤꯗꯃꯛ ꯁꯤꯜꯂꯤꯕꯁꯦ ꯃꯁꯤꯗ ꯃꯆꯥ ꯑꯣꯏꯕ ꯅꯍꯥꯛꯅ ꯍꯔꯥꯎ ꯌꯥꯒꯗꯕꯅꯤ ꯃꯄꯥ ꯃꯃꯥꯅ ꯃꯆꯥꯒꯤ ꯃꯥꯡꯅꯕ ꯈꯛ ꯇꯧꯗꯕꯅꯤꯀꯣ ꯃꯁꯤ ꯀꯥꯎꯒꯅꯨ ꯄꯥꯕꯨꯡ ꯄꯨꯟꯁꯤꯒ ꯁꯨꯛꯂꯨꯕ ꯇꯥꯟꯐꯝ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯇꯔꯥꯏꯅ ꯂꯧꯕꯤꯔꯤꯕꯅꯣ ꯅꯨꯄꯤꯗꯣ ꯑꯩꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯕꯁꯨ ꯅꯠꯇꯦ ꯃꯁꯤꯗ ꯍꯦꯛꯇ ꯋꯥ ꯂꯣꯏꯊꯣꯛꯄ ꯍꯥꯏꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯨꯄꯤꯗꯣ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯒꯝ ꯊꯣꯛꯈ꯭ꯔꯦ ꯃꯅꯤꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯀꯦꯅ ꯃꯧꯅ ꯌꯣꯛꯂꯛꯄꯒꯤ ꯍꯧꯅꯕꯤ ꯃꯥꯅ ꯅꯤꯡꯕ ꯑꯅꯤꯡꯕ ꯄꯥꯝꯕꯅ ꯆꯨꯝꯂꯦꯅꯤ ꯍꯦꯛꯇ ꯃꯈꯜꯂꯤꯅꯦ ꯈꯪꯗ꯭ꯔꯦꯗ ꯃꯁꯤꯔꯣ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯐꯪꯕ ꯍꯧꯔꯦ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯩꯗꯤ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯖꯨꯒꯣꯠ ꯋꯥꯌꯣꯡ ꯀꯌꯥ ꯆꯥꯕ ꯅꯨꯄꯤ ꯑꯣꯏꯗꯦ ꯌꯨꯝ ꯄꯨꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯅꯦ ꯍꯣꯏꯅꯦ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯥꯏꯅꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯈꯜꯂꯤꯕꯁꯤꯕꯨ ꯑꯩ ꯁꯤꯅꯤꯡꯕ ꯍꯥꯏꯕꯗꯣ ꯌꯧꯔꯕꯅꯤꯀꯣ ꯑꯩ ꯍꯩ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯅꯨ ꯑꯩ ꯃꯤ ꯑꯃꯇ ꯎꯅꯔꯨꯈꯤꯒꯦ ꯀꯣ ꯅꯪꯁꯨ ꯇꯧꯒꯗꯕꯗꯣ ꯇꯧꯔꯣ ꯃꯇꯝꯗꯤ ꯈꯪꯍꯧꯔꯣꯏꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯒꯥꯜ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯃꯦꯝꯊꯣꯏꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯂꯝꯖꯤꯡꯅ ꯏꯇꯥꯎꯂꯦꯝꯕ ꯑꯩ ꯍꯧꯖꯤꯛ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯌꯨꯝꯗꯒ ꯑꯝꯇ ꯍꯟꯖꯤꯟꯅꯤꯡꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯇꯧꯔꯤꯁꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯑꯩꯒꯤ ꯅꯤꯡꯕ ꯄꯥꯝꯕ ꯑꯝꯇꯁꯨ ꯍꯪꯂꯝꯗꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯣꯏꯁꯤꯜꯂꯝꯕꯁꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯏꯇꯥꯎ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯁꯥꯐꯝ ꯊꯣꯛꯏ ꯑꯗꯣ ꯄꯥꯕꯨꯡꯅ ꯍꯥꯏꯅꯔꯤꯕ ꯅꯨꯄꯤꯗꯣ ꯑꯩ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯌꯥꯝ ꯐꯕꯅꯤ ꯏꯪ ꯇꯞꯄꯅꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯒꯨꯟ ꯁꯨꯅ ꯂꯩꯇꯦꯡꯕꯤ ꯅꯨꯄꯤꯅꯤ ꯑꯩꯈꯣꯏꯒ ꯂꯩꯀꯥꯏ ꯄꯨꯜꯂꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯛꯄꯗ ꯂꯩꯕꯥꯛꯂꯣꯏꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ ꯏꯇꯥꯎ ꯅꯍꯥꯛ ꯂꯥꯏꯕꯛ ꯌꯥꯝ ꯐꯩ ꯑꯐꯕ ꯅꯨꯄꯤ ꯑꯃ ꯐꯪꯖꯕ ꯍꯥꯏꯕꯁꯦ ꯄꯥꯛ ꯍꯦꯛꯇ ꯊꯣꯛꯄꯣꯠꯇꯦ ꯌꯥꯔꯦ ꯑꯆꯥꯛꯄ ꯃꯩꯔꯤꯗ ꯘꯤ ꯍꯩꯖꯤꯜꯂꯛꯀꯅꯨ ꯃꯥ ꯐ ꯐꯠꯇꯕ ꯑꯩꯒ ꯀꯩꯁꯨ ꯃꯔꯤ ꯂꯩꯅꯗꯦ ꯀꯣ ꯑꯩ ꯁꯥꯎꯔꯛꯇꯅ ꯇꯨꯍꯣꯡꯕ ꯂꯣꯏ ꯀꯥꯏꯗꯣꯏꯅꯤ ꯑꯩꯅ ꯃꯗꯣ ꯊꯣꯛ ꯄꯨꯁꯤꯜꯂꯛꯀꯥꯟꯗ ꯋꯥ ꯊꯣꯛꯀꯗꯕꯅꯤ ꯀꯗꯥꯏꯗꯒꯤ ꯂꯣꯏ ꯁꯣꯏꯔꯦ ꯑꯗꯨꯗꯤ
Ida, hojik adugi matam hele. Wakhalda, ongte saning tana khanko. Mi sinagada waniko. Adumai nek tawbada pabungdo migi mamangda ikaibadagi patanuda thoklabadi nahaktung na ningamdaba soina polakani. Macha oiba khoina mapa ma oiba singi ningma thungan bai base. Asau mahini koita. Mahakti leibak phaba masa haibado oirabani. Somda mamai bema leirikna masabu themli. Ibema isabu kaidorabagi tumduna sum leiribasibo. Mapa nang hakto pusuma phaidana. Nasado sonjilakani. Imungda sum leirabadi lao hawgalo. Ima ga mapanda phamlusi. Leibak leina. Ima ai mapan thokningdi. Ai sida sum leisagi. Ima hoinai o yumsida. Asu yamna lehaningdribase. Karigino ima. Ai sinungsidraba. Hai apangbi isabu karigi lehaning loidagine. Adubunya isana nupigi mapokta puklambana. Masi indaba yadabaniko masini. Ningol oibigi mapok hainaribado. Nahak angang natre hojikti mapung marai phare. Aduna thaurang ase napana silibani. Hausi aikhoina uriba lawinkhol singse makhoigi mapaldagi uribani. Nang papung mani se puksel yamna sengba yamna phaba mini. Mahagumba sidi atangbani. Napagasu angang oiringaidagi yamna luna sana loinari haribaduni. Aduna napana su luhongbase ngamloi haidun hitokpado ngamtre. Maramdi isana zapina si haiduna wasak ama leikibasina napasu luhongbase yathoklibani. Yumpan basibu phagiro punsigi asuk luraba tanpham asibu ima pabana tarai ne hekta yathoklibase nasadi kai yaningde nupado aina masak khangbasu nate karamba miyoino haibasu khangba nate adugi di karisu khanganu nupa masado yam phai hai mingonda akaiba tawu minate mapasu phai masasu soidna pharamgani imana khali phare naksu putharo ko imasu imonginya tabaki hak amukta loisilukigi tombana ai mama nang tabra mapansida amukta thorone moi mapa kari leirabagi asuk tahana kauribasibo ha ai mama itawna isan pi sana sabiyo haidana sel mayam piseleine aina adumna tawgano haidana pana kanadi makambani adubu maha yaba kawba leite namdana piselaklidana masi lawdrabadi marup ama oibagi marido masi loire haidana hekta sikhang khangi wani onthokna yamkhreda sel asidi moi mapa isana makhoida leiba phangjabase onthokna phakre masina awat apa khrasu leirasi isana pisina khanglabadi lanjawbadi soitre aduna ma khangan ba yaba nateko asum tawna matamana lepa leitana sakhibana imung anidu irang lagle haina khiba numit basing pharakladuna luhongba numit yorakle luhongba so loikre hausikti lebak lei yungi maw ama haibadu oire lamsing lebak leina makhoide hek leirakpadagi yumda kaya leitre amada amuk leithok amada dum leithok tawre mahakna lebak leisi mahaki nupini khanba ngamde lebak lei mahak nungaifam khangtre ha urok namang sulak natung suten haibadu matare lebak lei sak thongli lamsing mamabu kau tun sanglei ma kai lege ma lebak leina imadi kaithal sakri kari leiribaki takpiyo ei nongonda ina hankidi ahe pamu sarkado nasaktu yeningde onsilakado ikaidabi nangbu namai patro adu ikaiba khangji karigino nupana pamje khangla phau yumasida churu leiraga leiba ngamine ai oirdi nana sijakhrani oi chumi songi mayokta wangang sabadi nate ai sumini ikaiba khangse adubu aina maram oiraga ai imhai babudi ikai piru khumaloi ai siraba suma phamasi sigani ai yumasigi mauni hey nangdi namai diam thaida ikai ba haibado nongonda yaudena ikai dabi saktibi nangbu aina kari yengduna pamdoino lairabi khunungsubi kai subi nongonda bo layu nangumina yumasida kayam kuini leiba ngamba ga haibdo yengdaba taridana namangda nabi mam pusilake matamduda khangani chahi dang phakhisano nak lakpadagi aige ningma pamase loina kaikhibani ikai da bisiko sinjuna wagangdaba ai lemde leibak lei
Wai asida milu anidagi saroba pirang mari khara adat akam leitana sintharai. Tumin makhon tokta hi kapli. Manina Bema isabu sak loirabro ipa ngasidi sakto khara ngana saningi. Awang khunjauda mi unagadaba lei. Aduna loisilo ipa mukta iruzarukhige ko. Khoi pabu loijarabani. Ai sak semjaramlagi. Ibungodi kadaida mu chaikhre. Hujikta leikibadai masi angangsi lam yam henjilakadori. Mahak thakta ise norokta tagadori. Asuk mathong hukto misibo kadai leiramgadagi. Babu saubigano tasaudu leikibani. Phare phare leithoeko. Nungthilgi matamni lamsing lemba ukhamada phamduna wari sanari lembana. Itaw aidi nang toise kaya yaningde masiba honaribra haibani. Isalibak legi kari mara leibagino. Tangna mabu thati tawin toridubo. Nahak nongdi soiduna ningam loiko adum tawgono mado asumu khongtang oiroi haribasini ko. Ai ma kanano khangni ai magi hirama matada mari leina pamde. Aine pamda nusidana purakhiba nupine. Ai nusidana mabu purakhiba dinatedana. Ima pabungna pamen thigibani. Aduna ai masida khanbagi thoina kanaba leite. Adumai tawgono. Isalibak leibu luna sana tawduna maratabu yubalamu purakna phonase. Nangna khalibado madu khaktagono. Isa leinamse phatte haba nate mahak yum pu bhaigadaba nupi mate. Aina sum yengbada aduna nang wakhal muna khalo nakhong thangjinjigai. Maramdo ai khangba pame magonda kari wat leibage sakta suda loina pu bheneli kaino. Sakpase loina heli ado saknoiba yaroi mahak asawram pame. Nupi moibagi magundo magonda sende haibani. Nahakna punsido Nungaipam sukhang khangdaba haibdo oigani haibibani. Wafamse pabung imana harau harau tarani yarkani haibadi ai thazade lanjawbudi soitre. Yari taw khatarano ai sholagi nang sholo matapse thengre ai jaleko tawshi yengko khasikta mangari na ngaroga sekdoba yengba taradana haibadi yadrabani na khonglaga khangba haiduni. Numidangi matamni Leibak leina sak loiraduna mayam adu sak sanaba haiduna jakhumda phamli. Ningthina semlaba sak luksing adu mathang thamli jak adu saba hori. Lamsing jak adu yam hainadana suktokla sari. Ekhoi musibu chamthong natrabadi insang amta leitraba. Simu insang ni na chabu gamta yaje. Leirikna ibunga asuk harbi insang sibu tumi leyuko taba yade nangi wado. Manina asamba sabasu Ratamsiko haksang phana leinaba. Lamsing phuk hawgatlaga tumin thokre. Ayuki matamni leirik mamong nupibu kauri. Ibema tabra ima wam taigi. Papansida amukta thoro tabro. Ima kari leirabage haibiyo. Ima di ngarang haigi tawraga adum kauthokledana. Ataigi nateda. Ima ne ipamda noi babungai khoiningi hakta chalukhige. Nang mam tondo Masayam kanangamdadu lei hairame. Ngarang nangena kaithilda hairambani. Ado phajana leiramuko ima hoisu koiroi. Satlaknaba tawge. Ibungodi hawgatkrabaro. Khoi hawgatkrema. Kadaidano khangde chakhibani ngahak oire. Phare sasidi. Manaba kayam koina sawba ngambaga yengsi. Imaudi sanadagi suhena magoli henbi hirani. Nang babung suthore. Phajana leiramuko ima ngahak chalukhige. Mama sanaba tawrasi thengkrani. Bema ihoi ngak chalukhige ko. Lamsing mahak leinamga kanna langnari. Lamsingna masu leisano nangsu leyo. Manaba kayam kui leini haige. Adum mapam dhanjakhini. Sida nangni yadrise karigino haibani. Aidi ma leirikai noida lakpa sumangamoi hairibasini. Ai yumadu leyo hairabadi athubada mahak tanthoknaba tawsi. Nangna silo. Lok amada kayani kunbadi ai supam pamde hairibasini. Pare nangna hairibadu buk tawrage. Masina farani isu khali. Numidangi matamni leibak lei laigi thauram tawri tanja sida lamjing yam asawa sakphamda kada prabh jangki. Lamjing ka sida maram sadana isau kanna tawri. Leibak lei nang sila labo nanado pangbro aina kausi tadro. Taso kari leirabage hekta takpiyo.
ꯑꯩ ꯈꯨꯠꯁꯤ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯇꯧꯁꯤꯜꯂꯨꯔꯦ ꯑꯗꯨꯒꯤ ꯈꯖꯤꯛ ꯊꯦꯡꯈ꯭ꯔꯦ ꯍꯩꯔꯦꯅꯦ ꯄꯥꯈꯨꯝꯗꯤ ꯇꯥꯆꯧ ꯀꯥꯏꯅ ꯑꯩ ꯅꯉꯣꯟꯗ ꯇꯥꯆꯧ ꯀꯧ ꯍꯥꯏꯈꯤꯗꯦ ꯅꯍꯥꯛ ꯅꯨꯄꯤꯅꯤ ꯏꯀꯥꯏꯕ ꯈꯔ ꯈꯪꯉꯨ ꯅꯨꯄꯥꯅ ꯄꯥꯝꯗ꯭ꯔꯦ ꯈꯪꯂ ꯐꯥꯎ ꯅꯃꯥꯏꯗꯣ ꯏꯀꯥꯏꯕ ꯁꯨꯈꯪ ꯈꯪꯗ꯭ꯔꯦꯅꯦ ꯅꯪꯁꯤ ꯀꯔꯤ ꯂꯩꯔꯝ ꯁꯦꯝꯂꯛꯄꯖꯥꯠꯅꯣ ꯑꯩꯅ ꯉꯔꯥꯡ ꯀꯔꯤ ꯍꯥꯏꯔꯝꯒꯦ ꯑꯩ ꯊꯕꯛ ꯆꯠꯀꯅꯤ ꯐꯤ ꯁꯨꯗꯣꯛꯑꯝꯃꯣꯅ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯁꯤ ꯀꯔꯤꯅꯣ ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯀꯥꯎꯊꯣꯛꯂꯨꯔꯦ ꯑꯩꯁꯨ ꯐꯧ ꯃꯌꯥꯝ ꯍꯣꯟꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯅꯨꯃꯤꯠ ꯇꯥꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯑꯩ ꯍꯌꯦꯡꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯁꯨꯔꯒꯦ ꯅꯪꯒꯤ ꯊꯕꯛꯇꯨꯅ ꯂꯨꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯩꯁꯦ ꯅꯍꯥꯛꯅ ꯌꯥꯝ ꯎꯁꯤꯠ ꯇꯧꯔꯣꯏꯗꯕꯒꯤ ꯋꯥꯅꯤꯅꯦ ꯃꯁꯤ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯕ ꯁꯥꯗꯅ ꯃꯁꯤ ꯃꯃꯥꯏꯁꯤ ꯊꯥꯖꯤꯟꯉꯝꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯂꯩꯕꯥꯛ ꯂꯩ ꯆꯩꯅꯥꯗꯨꯗ ꯃꯍꯥꯛ ꯍꯤꯌꯦꯛ ꯂꯥꯎꯅ ꯀꯞꯄꯤ ꯐꯨ ꯑꯩꯕꯨ ꯐꯨ ꯅꯈꯨꯠꯇ ꯄꯦꯟꯕ ꯃꯈꯩ ꯐꯨ ꯀꯔꯤꯒꯤ ꯂꯦꯞꯄꯤꯔꯤꯅꯣ ꯑꯩ ꯅꯪꯒꯤ ꯅꯈꯨꯠꯇ ꯁꯤꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯍꯦ ꯇꯥꯇꯧꯗꯣ ꯁꯤꯒꯦ ꯍꯥꯏꯔꯕꯁꯨ ꯅꯌꯨꯝꯗ ꯁꯤꯔꯨꯁꯣ ꯑꯩꯕꯨ ꯃꯤꯍꯠꯄ ꯇꯥꯍꯟꯒꯦ ꯈꯟꯒꯅꯨ ꯃꯐꯝ ꯑꯁꯦ ꯅꯪꯒꯤ ꯁꯤꯐꯝ ꯅꯠꯇꯦ ꯈꯪꯂꯦꯗꯅ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯅꯪ ꯀꯥꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯁꯤꯒꯦꯔꯥ ꯅꯌꯨꯝ ꯆꯠꯒꯦꯔꯥ ꯅꯪ ꯑꯄꯥꯝꯕ ꯇꯧ ꯑꯁꯤ ꯍꯥꯏꯔꯒ ꯀꯥꯗꯨꯗꯒꯤ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯏ ꯂꯩꯕꯥꯛ ꯂꯩ ꯀꯞꯆꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯖꯗꯦ ꯃꯁꯥꯅ ꯇꯧꯔꯤꯕꯗꯨ ꯃꯅꯤ ꯇꯥꯔꯗꯨꯅ ꯃꯍꯥꯛ ꯄ꯭ꯔꯞ ꯂꯥꯛꯏ ꯃꯃꯧ ꯏꯕꯦꯝꯃꯅ ꯀꯞꯂꯤꯕꯗꯨ ꯍꯦꯛ ꯎꯕꯗ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯨ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ ꯃꯁꯥꯕꯨ ꯂꯥꯛꯇꯨꯅ ꯀꯧꯔꯤ ꯏꯕꯨꯡꯉꯣ ꯇꯥꯕ꯭ꯔꯥ ꯅꯍꯥꯛ ꯃꯄꯥꯟꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯏꯄꯥꯒ ꯋꯥꯔꯤ ꯁꯥꯁꯤ ꯇꯥꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯃꯃꯥ ꯂꯩꯔꯤꯛ ꯃꯃꯧꯕꯨ ꯅꯨꯡꯁꯤꯅ ꯊꯦꯝꯗꯨꯅ ꯐꯝꯂꯤ ꯃꯆꯥꯕꯨ ꯁꯥꯎꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ ꯃꯍꯥꯛ ꯂꯝꯖꯤꯡꯅ ꯀꯔꯤ ꯍꯥꯏꯕꯅꯣ ꯄꯥꯕꯨꯡ ꯍꯥꯏꯕꯤꯌꯨ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯁꯦ ꯏꯄꯥꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯏꯆꯥꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯇꯧꯊꯣꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯍꯥꯛ ꯌꯨꯝꯕꯥꯜꯂ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯅꯍꯥꯟ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯑꯩꯒꯤ ꯋꯥ ꯄꯥꯕꯨꯡ ꯏꯃꯥꯅ ꯇꯥꯕꯤꯈꯤꯕ꯭ꯔꯥ ꯑꯩ ꯅꯨꯄꯤꯁꯦ ꯄꯥꯝꯗꯦ ꯑꯩ ꯃꯥꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏ ꯑꯩꯗꯤ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯍꯧꯖꯤꯛꯁꯨ ꯑꯩ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯍꯩ ꯃꯁꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯁꯥꯔꯗꯅ ꯅꯪꯅ ꯈꯟꯕ ꯅꯤꯡꯕꯅ ꯂꯣꯏꯅ ꯆꯨꯝꯃꯦ ꯁꯤꯅꯤꯅꯦ ꯍꯥ ꯅꯍꯥꯛ ꯊꯛꯇ ꯑꯩꯁꯤ ꯅꯣꯔꯣꯛꯇ ꯇꯥꯔꯕꯅꯤ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯪꯅ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯌꯨ ꯌꯨꯝ ꯑꯁꯤꯗ ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯌꯥꯔꯣꯏ ꯑꯁꯨꯛ ꯂꯝꯀꯦꯠ ꯑꯃ ꯍꯥꯏꯕ ꯁꯥꯔꯗꯅ ꯏꯃꯧ ꯅꯨꯄꯤꯁꯤꯗꯤ ꯁꯅꯥꯅꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯂꯩꯕ ꯈꯪꯂꯦꯗꯅ ꯂꯝꯖꯤꯡ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯇꯨꯃꯤꯟꯅ ꯌꯥꯝ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ ꯂꯩꯔꯤꯛꯅ ꯃꯣꯏ ꯄꯥꯕꯨꯡ ꯇꯞꯅ ꯏꯪꯅ ꯏꯔꯦꯟꯖꯅ ꯍꯥꯏꯅꯕꯅ ꯐꯕꯁꯦ ꯑꯁ ꯑꯗꯨꯅ ꯐꯅꯤꯀꯣ ꯑꯁꯥꯎꯕꯅ ꯀꯔꯤꯁꯨ ꯑꯐꯕ ꯐꯣꯜ ꯄꯨꯔꯛꯂꯣꯏ ꯂꯣꯏꯅꯃꯛ ꯃꯥꯡꯃꯤꯟꯅꯕ ꯑꯃ ꯇꯥꯔꯅꯤ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯅꯃꯧꯒ ꯇꯨꯝꯂꯨ ꯊꯦꯡꯉꯦ ꯑꯍꯤꯡꯒꯤ ꯃꯤꯁꯤꯛ ꯃꯤꯔꯥꯈꯣꯜ ꯇꯥꯗ꯭ꯔ ꯃꯇꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯂꯩ ꯄꯦꯟꯗꯕꯅ ꯀꯞꯂꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯌꯨ ꯇꯝꯕꯤꯔꯝꯗ꯭ꯔꯕ ꯃꯄꯣꯛ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤ ꯑꯣꯏꯔꯦꯀꯣ ꯃꯁꯤꯔ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯍꯥꯏꯕꯗꯣ ꯑꯩ ꯈꯥꯡꯈꯤꯅꯤ ꯃꯥꯏ ꯂꯩꯗꯨꯅ ꯈꯛ ꯆꯦꯜꯂꯣ ꯑꯌꯥꯝꯕ ꯃꯒꯨꯝ ꯑꯩꯅ ꯀꯤꯒꯗꯕ ꯅꯠꯇꯦ ꯑꯩ ꯅꯨꯄꯤꯅꯤ ꯑꯩꯒꯤꯁꯨ ꯊꯧꯅꯥ ꯄꯥꯡꯒꯜ ꯁꯨꯅ ꯂꯩꯔꯤ ꯂꯦꯞꯀꯅꯤ ꯈꯣꯡꯐꯝ ꯁꯦꯠꯅ ꯇꯨꯡꯍꯟꯗꯨꯅ ꯑꯩ ꯈꯛ ꯆꯠꯂꯣꯏ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯦꯝꯕ ꯄꯥꯈꯠꯅ ꯃꯅꯤꯕꯨ ꯀꯧꯔꯛꯏ ꯄꯥꯕꯨꯡ ꯅꯆꯥ ꯂꯦꯝꯕꯅꯤ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯄꯤꯔꯣ ꯄꯥꯕꯨꯡ ꯇꯥꯕꯤꯔꯕꯣ ꯑꯩ ꯂꯦꯝꯕ ꯏꯆꯥ ꯑꯣꯏꯔꯦ ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯪꯕꯨ ꯏꯄꯥ ꯄꯥꯈꯠꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯋꯥꯁꯤꯕꯨ ꯍꯦꯛꯇ ꯍꯥꯏꯔꯗ꯭ꯔꯅꯦ ꯍꯣꯏꯗ ꯄꯥꯕꯨꯡ ꯏꯇꯥꯎꯗꯣ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯂꯒ ꯑꯩꯈꯣꯏꯗ ꯂꯩꯍꯧꯔꯦ ꯀꯝꯗꯧꯗꯣꯏꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤ ꯋꯥꯁꯤꯕꯣ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯃꯆꯥꯅꯣ ꯂꯣꯏꯔꯦ ꯑꯩ ꯍꯧꯖꯤꯛ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯃꯆꯥ ꯑꯃꯒꯤ ꯍꯥꯛꯇꯛꯇ ꯁꯔꯒ ꯀꯥꯏ ꯃꯆꯥ ꯑꯃꯒꯤ ꯍꯥꯛꯇꯛꯇ ꯅꯣꯔꯣꯛ ꯇꯥꯏ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯊꯣꯛꯂꯦ ꯃꯤꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯁꯛꯁꯤ ꯁꯤꯕ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯦꯗꯅ ꯂꯩꯔꯤꯛꯅ ꯂꯦꯝꯕ ꯅꯨꯄꯤꯗꯣ ꯀꯗꯥꯏꯗꯒꯤꯅꯣ ꯏꯆꯥꯕꯨ ꯈꯪꯕ꯭ꯔꯅꯦ ꯈꯪꯉꯤꯃ ꯃꯈꯥ ꯈꯨꯟꯒꯤ ꯐꯩꯖꯥꯎꯅ ꯁꯛ ꯌꯥꯝ ꯇꯥꯈꯠꯄ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯂꯣꯏꯔꯦ ꯏꯃꯨꯡꯁꯦ ꯃꯨꯠ ꯇꯥꯛꯂꯅꯤ ꯀꯨꯏꯔꯔꯣꯏ ꯌꯨꯝꯗꯨꯝꯕꯤ ꯑꯃ ꯂꯥꯛꯂꯤ ꯂꯩꯕꯥꯛ ꯂꯩ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯃꯁꯤ ꯂꯦꯡꯗ ꯂꯦꯞꯂꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯃꯥꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯤ ꯂꯣꯏꯕ ꯅꯥꯏꯗꯕ ꯏꯐꯨꯠꯀꯨꯝ ꯁꯤꯟꯊꯍꯜꯂꯤ ꯃꯅꯤꯡ ꯇꯝꯅ ꯇꯩꯊꯣꯛꯂꯨꯕꯁꯨ ꯇꯧꯗ ꯂꯩꯔꯤꯛ
ꯃꯃꯧꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ ꯃꯃꯧꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯂꯤ꯫ ꯕꯦꯝꯃ, ꯅꯍꯥꯛ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯔꯝꯒꯅꯤ, ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ꯫ ꯃꯆꯥ ꯋꯥꯔꯛꯄ ꯍꯩꯇꯕ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯏꯁꯥꯅ ꯁꯣꯏꯗꯅ ꯋꯥꯔꯧꯐꯝ ꯊꯣꯛꯏ꯫ ꯏꯃꯥ ꯁꯤꯅꯤꯡꯂꯦ, ꯍꯤꯡꯅꯤꯡꯗ꯭ꯔꯦ, ꯃꯁꯤꯔꯣ ꯃꯆꯥ ꯄꯣꯛꯆꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ? ꯅꯍꯥꯛ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯈꯟꯒꯅꯨꯀꯣ꯫ ꯅꯍꯥꯛꯀꯤꯗꯃꯛ ꯑꯩꯈꯣꯏ ꯂꯩꯔꯤ, ꯏꯃꯥꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ꯫ ꯂꯦꯝꯕ ꯂꯩꯕꯥꯛꯂꯩꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯅꯝ ꯂꯝꯖꯤꯡꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯩꯔꯦ꯫ ꯃꯍꯥꯛ ꯌꯥꯝ ꯁꯨꯅꯤꯡꯗꯕꯤ, ꯃꯀꯦ ꯁꯦꯝꯗꯨꯅꯇ ꯂꯩꯕ ꯄꯥꯝꯕꯤ, ꯑꯅꯧ ꯑꯅꯧꯕ ꯄꯥꯝꯒꯟꯕꯤ ꯅꯨꯄꯤ ꯑꯃꯁꯨꯅꯤ꯫ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯈꯨꯗꯤꯡ ꯂꯩꯕꯥꯛꯂꯩꯅ ꯄꯨꯝꯅꯃꯛ ꯇꯧꯔꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯂꯥꯏꯔꯤꯛꯅ ꯃꯃꯧ ꯏꯕꯦꯝꯃ ꯑꯁꯤꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯍꯩ, ꯇꯥꯕ꯭ꯔꯥ ꯃꯧ ꯑꯇꯣꯝꯕꯤ? ꯅꯪ ꯃꯄꯥꯟ ꯑꯁꯤꯗꯅꯦ ꯑꯃꯨꯛꯇ ꯊꯣꯔꯛꯎ, ꯇꯥꯕ꯭ꯔꯣ? ꯏꯃꯥ, ꯑꯩ ꯀꯧꯕ꯭ꯔꯣ? ꯀꯔꯤꯃꯨꯛ ꯍꯥꯏꯒꯦ ꯍꯥꯏꯅꯣ? ꯍꯩ, ꯑꯇꯩꯒꯤ ꯅꯠꯇꯦ, ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯅꯪꯅ ꯈꯔ ꯊꯣꯡꯉꯨ꯫ ꯅꯆꯦꯁꯦ ꯄꯥꯏꯕ ꯌꯥꯗꯦ, ꯊꯦꯡꯉꯦ, ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯣ꯫ ꯀꯩꯅꯣꯅꯦ ꯏꯆꯦ ꯄꯥꯏꯕ ꯌꯥꯗꯦ ꯍꯥꯏꯁꯤꯕꯣ? ꯑꯌꯨꯛꯀꯤ ꯂꯥꯏꯒꯤ ꯊꯧꯔꯝꯗꯤ ꯏꯆꯦꯅ ꯇꯧꯈꯤꯕꯅꯤ꯫ ꯑꯩ ꯉꯝꯂꯣꯏ ꯏꯃꯥ, ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯒꯤ ꯑꯩ ꯍꯤꯞꯂꯝꯕꯅꯤ꯫ ꯀꯗꯥꯏꯗꯒꯤ, ꯑꯁ ꯑꯩ ꯉꯝꯃꯣꯏꯗ꯫ ꯇꯉꯥꯏ ꯐꯗ꯭ꯔꯗꯤ ꯏꯃꯥꯅ ꯈꯔ ꯊꯣꯡꯉꯨ ꯀꯩꯅꯣ ꯉꯁꯤꯒꯤꯗꯤ꯫ ꯃꯁꯤ ꯀꯌꯥꯗꯅꯣꯅꯦ ꯃꯁꯦ? ꯍꯩ, ꯅꯌꯨꯝ ꯄꯥꯟꯒꯅꯤ ꯈꯪꯂꯒ ꯀꯔꯤꯒꯤ ꯑꯗꯨꯛ ꯇꯜꯂꯤꯕꯅꯣ ꯍꯥꯏꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯩ ꯆꯥꯛꯇꯣ ꯊꯣꯡꯂꯨꯔꯒꯦ꯫ ꯅꯪꯗꯤ ꯅꯁꯥ ꯉꯝꯗ꯭ꯔꯕꯅꯤꯅ ꯆꯥꯛ ꯆꯥꯕ ꯌꯥꯔꯣꯏꯀꯣ꯫ ꯆꯥꯛ ꯆꯥꯔꯒ ꯍꯦꯟꯖꯤꯅꯤ ꯑꯅꯥꯕꯗꯣ, ꯑꯗꯨꯅ ꯅꯪꯒꯤ ꯆꯥꯛ ꯍꯥꯞꯂꯔꯣꯏ ꯀꯣ꯫ ꯇꯨꯝꯂꯨ ꯇꯨꯝꯂꯨ, ꯏꯃꯥ ꯆꯠꯂꯤ꯫ ꯂꯩꯅꯝꯅ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯅꯨꯄꯤꯅꯣꯅꯦ, ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯕꯁꯤꯒꯤ ꯃꯤꯆꯪꯒ ꯆꯪꯉꯦꯕ꯫ ꯈꯪꯏꯗꯅ ꯃꯣꯏ ꯇꯥꯆꯧꯗꯣ ꯍꯜꯂꯛꯈꯤꯁꯅꯨ꯫ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯝꯖꯤꯡꯗꯨ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯉꯥꯏꯔꯤ꯫ ꯂꯩꯅꯝꯗꯨ ꯀꯞꯁꯤꯟꯅꯔꯤ꯫ ꯀꯔꯤ ꯇꯧꯔꯦ ꯅꯪꯅ ꯀꯞꯄꯝꯃꯤꯁꯤꯅ? ꯍꯥ? ꯃꯣꯏ ꯇꯥꯆꯧ, ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯂꯔꯣꯏ, ꯑꯩ ꯏꯄꯥꯝꯗ ꯊꯤꯜꯂꯨ ꯍꯌꯦꯡꯃꯛ꯫ ꯑꯩꯅ ꯏꯆꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯉꯁꯤꯗꯣ ꯆꯥꯛ ꯊꯣꯡꯗꯕꯒꯤ ꯏꯆꯦꯅ ꯏꯃꯥꯗ ꯇꯝꯁꯤꯜꯂꯒ ꯑꯩꯕꯨ ꯆꯥꯛ ꯄꯤꯖꯗꯦ꯫ ꯆꯥꯛ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯃꯈꯣꯏꯅ ꯀꯥꯁꯤꯗ ꯊꯝꯂꯤꯕꯅꯤ꯫ ꯑꯩꯅ ꯊꯣꯡ ꯍꯥꯡꯕꯤꯌꯨ ꯍꯥꯏꯖꯕꯗ ꯀꯅꯥꯅꯁꯨ ꯇꯥꯕꯤꯗꯦ꯫ ꯍꯧꯖꯤꯛꯇ ꯍꯥꯡꯂꯛꯂꯤꯕꯅꯦ ꯑꯩꯈꯣꯏꯒꯤ ꯊꯣꯡꯁꯦ꯫ ꯀꯔꯤ ꯈꯪꯂꯤꯗꯨꯅ ꯃꯣꯏ? ꯂꯝꯖꯤꯡ ꯌꯥꯝ ꯁꯥꯎꯅ ꯂꯥꯛꯂꯒ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯔꯤꯕꯤ ꯂꯩꯕꯥꯛꯂꯩꯕꯨ ꯋꯥ ꯑꯝꯇ ꯍꯥꯏꯕ ꯇꯧꯗꯨꯅ ꯃꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯐꯨꯗ ꯐꯨꯔꯤ꯫ ꯀꯩꯅꯣ ꯇꯥꯆꯧꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯕꯒꯦ? ꯃꯔꯝꯗꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ, ꯁꯝꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩ ꯅꯥꯕꯅ ꯂꯣꯏꯔꯦ꯫ ꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯣꯕ꯫ ꯂꯩꯔꯤꯛ ꯃꯃꯧ ꯏꯕꯦꯝꯃ ꯃꯥꯅ ꯀꯞꯄꯗꯨ ꯇꯥꯔꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯈꯥꯝꯂꯤ꯫ ꯂꯝꯖꯤꯡꯒꯤ ꯈꯖꯥꯏꯗ ꯁꯥꯄꯨ ꯈꯅ ꯊꯥꯖꯤꯟꯈꯤ꯫ ꯈꯪꯕ꯭ꯔꯥ, ꯑꯁꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯀꯔꯤꯒꯤ ꯅꯪꯅ ꯂꯥꯟꯖꯗꯕ ꯏꯃꯧ ꯑꯁꯤꯗ ꯈꯨꯠ ꯊꯥꯔꯤꯕ? ꯅꯪꯅ ꯀꯔꯤ ꯈꯪꯂꯕꯒꯦ? ꯍꯥ? ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯁꯤ ꯅꯪꯅ ꯀꯔꯤ ꯈꯪꯒꯦ? ꯍꯥꯏ, ꯀꯔꯤ ꯈꯪꯗꯅꯤ? ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯈꯪꯉꯤ꯫ ꯅꯣꯏꯅ ꯂꯩꯅꯝꯗ ꯌꯦꯡꯂꯤꯕ ꯌꯦꯡꯗꯣ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯍꯩ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤꯁꯤꯕꯨ ꯅꯨꯄꯤꯔꯣ? ꯍꯥ? ꯅꯨꯄꯤꯔꯣ ꯅꯨꯄꯥꯔꯣ? ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛꯅ ꯏꯃꯨꯡ ꯑꯁꯤꯗ ꯀꯔꯤꯕꯨ ꯇꯧꯈ꯭ꯔꯕꯒꯦ? ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯄꯨꯝꯅꯃꯛ ꯂꯩꯕꯥꯛꯂꯩꯅ ꯇꯧꯕ ꯉꯥꯛꯇꯅꯤ꯫ ꯃꯍꯥꯛꯅ ꯇꯨꯝꯕꯒ ꯆꯥꯕꯒ ꯋꯥ ꯑꯝꯇ ꯍꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇꯦ, ꯁꯨꯛꯇꯣꯛꯀ ꯄꯩꯊꯣꯛꯀ꯫ ꯍꯩ, ꯇꯥꯕ꯭ꯔꯥ ꯃꯧ ꯑꯇꯣꯝꯕꯤ? ꯅꯪ ꯁꯤ ꯌꯥꯝꯗꯨꯅ ꯑꯝꯇ ꯊꯣꯛꯂꯛꯎ, ꯊꯣꯛꯂꯛꯎ ꯂꯥꯛꯑꯣ꯫ ꯍꯩ, ꯇꯥꯕ꯭ꯔꯅꯦꯍꯦ? ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ? ꯃꯧ ꯑꯇꯣꯝꯕꯤ, ꯅꯍꯥꯛꯅ ꯑꯁꯨꯛ ꯇꯧꯕ ꯉꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯅꯆꯤꯟ ꯑꯗꯨꯛ ꯊꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯍꯥ? ꯅꯪꯅ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯜꯂꯤꯗꯤ ꯀꯔꯤꯒꯤꯅꯣ? ꯈꯨꯝꯃꯨ ꯅꯆꯤꯟꯗꯣ꯫ ꯇꯧꯏꯕꯨ ꯇꯧꯏ ꯍꯥꯏꯕꯅꯤ꯫ ꯅꯆꯥꯅꯨꯄꯥꯒꯤ ꯃꯥꯡꯗ ꯑꯐꯕ ꯌꯥꯝ ꯁꯥꯕꯤꯔꯛꯀꯅꯨ꯫ ꯏꯃꯥꯅ ꯏꯆꯦꯒꯤ ꯃꯤꯆꯪ ꯆꯪꯂꯒ ꯑꯩꯕꯨ ꯑꯣꯠꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯑꯩꯕꯨ ꯑꯔꯥꯟꯕꯒ ꯑꯃꯨꯛ ꯇꯥꯍꯟꯕꯤꯔꯤꯕꯅꯤꯅꯦ꯫ ꯍꯔꯦ ꯃꯥꯏ ꯄꯦꯝꯃ, ꯀꯌꯥꯗ ꯃꯆꯤꯟꯅꯁꯨ ꯊꯤꯔꯤꯕ ꯅꯨꯄꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯃꯁꯤꯗ ꯐꯨꯗ꯭ꯔꯕꯗꯤ ꯀꯅꯥꯗ ꯐꯨꯅꯤ ꯍꯥꯏꯒꯦ? ꯃꯁꯤ ꯈꯨꯕꯥꯛ ꯑꯁꯤꯅ ꯃꯃꯥꯏ ꯑꯁꯤꯗ ꯃꯁꯤ ꯊꯥꯖꯤꯟꯒꯦꯗ ꯃꯁꯤ꯫ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯗꯣ? ꯆꯤꯟꯊꯤꯕꯤ! ꯍꯣꯏ ꯏꯃꯥ, ꯑꯩ ꯁꯤꯔꯦ, ꯑꯩ ꯍꯥꯠꯂꯦ꯫ ꯅꯨꯄꯥ ꯅꯃꯥꯁꯤꯅ ꯑꯩꯕꯨ ꯐꯨꯔꯤꯁꯦ ꯅꯪꯁꯨ ꯎꯔꯦꯗꯅ, ꯃꯁꯤꯗꯤ ꯅꯪꯁꯨ ꯈꯪꯂꯦꯗꯅ꯫ ꯑꯩ ꯃꯁꯤ ꯂꯩꯕ ꯉꯝꯂꯔꯣꯏ꯫ ꯍꯧꯖꯤꯛꯃꯛ ꯏꯄꯥꯝꯗ ꯊꯤꯜꯂꯣ, ꯍꯧꯖꯤꯛꯃꯛ ꯊꯤꯜꯂꯣ꯫ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯈꯪꯉꯤ꯫ ꯑꯩꯅ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ, ꯃꯤꯅꯥꯏ ꯅꯨꯄꯤꯁꯦ ꯌꯨꯝꯁꯤꯗ ꯃꯍꯥꯛ ꯂꯩꯕ ꯌꯥꯔꯣꯏ꯫
Mana maram oiraga yumsi loina manglabani. Aidi aina pamjaba nupise kainaba ngamloi. Aduna ai tongan charni. Asi hairamlaga makhoi kada sangkhre. Manina masiga ngangse hatokibana pharabani. Asuk phata masase. Moi papo amukta tapthabiyo. Mana thokpa tawrasano. Kayam koi leiba ngambage haibado yengsi. Pare matam si thengli pothana ba tawrasi. Bema isa sidi karisu khalu. Ipana pumnamak phanab singani ko. Ahengi misik miracle tajra matamni leibak lei tumin haugatuna mayum tamna lakli mahak angaubi haibado oire. Wakhalgi potlumni henkibana akiba haibado mahak khangkhitri. Mayum yoraktuna mangoldi ukhongten asida nga thaduna pena kapli. Pendaba nungaitabana phungatlaba masa thamoidu pena kapana mahak awa pothaba haibado oire. Ahingsina nongan phungan phungtaruk matamni memthoi thongdo hangduna mapana thorakli. Amam baraksida tumin ta sinduna phamlibadu ubada mahak ikhang khangna manakta sangsinduna yengi. Masagi taramliba sakpham asi urubada swai laukhiduna masada kaurei. Imagi bema dana taramliba sibu karido imadi manga chak manakre hayo isabu kaidorabage mayak sengna hayuse haiduna masabu chena konsilni. Leibak le kapna thokiba thongdok khuding amata sithadana mamada tamli. Masana kap tuna tamli paudu tabada tomba mahak sauninguna masadu leiba yaraktre. Kari adu usittaba ekhoibu kari shleitna khanba khangani makhoida mira asu pukjel pitpa masa phawarak pangamdaba pasu pawase tabu kuirabani adubu ipan miwani khanduna leithoklubani adubu pumnamakse asu moirablabako ai soiduna makhoi sekani nonga sida mapung phana nga kisano ai tomani ai gi khanganki mi usittaba sardana baba babung ima ki mara lekte makhoina di ai bu masagumna nuksina luna sana tobi bani matam amada ai na haizabadu yabirablabadi kasi thokliu mayamse thoklamdabasi ya jumi isana haiba ipasu makhoina haiba oibana yakidaba ngamkidabani nupa masadu gi lamsa sajati ipana khangautre isagi na phamta ipa mai thiri na ipa waragonuko ipagi bema pare ipa sale asi hairamlaga puhaugatuna khambaya satkri somdasu leibak lei leiramdabagi maku manem adu koisen sendu thiri makhoisu leikai mamangda ikai piruk khumba haibadu oire mathwai yam nungai da kapli mama leiri mani wakhal thokta mangol dari sida ungduna phamli tanja sida tomba manigi sumangda leplari itaw khoidi nungai ai phabanina ekoise tumit yuranguna ubiri ekoi sumini aduk hanthaba thabak tarukani haibadi mangda phawba ai wakhal tarudi thaw ai gi isa ningol thaw nakoi gi na phamta amot akai oina urubaso khwaidagi mabal leibi iyai thakte satbi thambal ni haibase kawbi gano ai gi isa tho masibu taibangi karama mafamna chanabagi ai itawgi pakum hongsimu pamse jumi saupam thoi isa phattaba pokluba ai gi iralni masa warak pai tabaidi chopa ikaiba aina phangdana kanana phangani adubu itaw imau nupi do ekhoi loba laksaki imungani gi mari asidadi tanagumsi madugi matam heli taw isa do mapai gi nakta asum leizarasano karigumba itawni sabu yumasi lehengi khanbirabadi isa na padu oina isabu loba lakhanbiyo ai sale asumna matam krahukre mani wakhaleiman oiduna anaba haibadu oire lamjing mahak leinamgi sari inabu khotnabada yamna waba haibadu oire nupi hagolo theng haibani numisi ayokre ai ngasidi thabak subasu kharangna sataba yaroi aduna nahakna sakse ngasidi khara thoko ai itawlem makhoida ngakta salukige tabrai na haisibo kaino moita so pakauda kauri bisibo ai ngarangdagi isa ngamde haisakibado kawrabro ai sak thong ngamoi ko hausiksu isa si nungai tabana amok toiba loirabasani kaino nangbu nasa nungai keda harisibo nongmata nasase nungai leiba yaudi sumai sum torodi aibu kamai to haibado imungi kupnum singase loi loiramnaga thabuk chale masidadi migi miwa taba tabani thabong phamdasu nomata thabak ngana lakte naise miwa yam tarabani sumai sum torodi thabuk tokpase masa dum tabani aini thabak sudradi kari sani
ꯑꯗꯨꯗ ꯈꯪꯗꯦꯀꯣ ꯆꯥꯛ ꯊꯣꯡꯉꯝꯃꯣ ꯑꯩ ꯆꯠꯂꯤ ꯂꯩꯅꯝ ꯀꯔꯤꯁꯨ ꯊꯧꯁꯥꯗ ꯑꯗꯨꯝ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯂꯝꯖꯤꯡ ꯍꯜꯂꯛꯄꯗ ꯂꯩꯅꯝ ꯇꯨꯝꯂꯒ ꯂꯩꯔꯝꯕꯁꯤꯗ ꯃꯍꯥꯛ ꯌꯥꯝ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯍꯥꯛ ꯑꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯂꯩꯅꯝꯕꯨ ꯐꯃꯨꯡꯗꯒꯤ ꯆꯤꯡꯊꯔꯒ ꯐꯨꯔꯤ ꯑꯅꯤꯗꯨ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯑꯉꯝ ꯑꯉꯝ ꯐꯨꯅꯔꯤ ꯂꯩꯔꯣꯏ ꯑꯩ ꯍꯧꯖꯤꯛꯃꯛꯅꯦ ꯏꯄꯥꯝꯅ ꯆꯠꯆꯈꯤꯅꯤ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯕ ꯅꯨꯄꯥ ꯀꯣꯛꯊꯣꯡ ꯑꯃ ꯂꯩ ꯑꯩꯗꯤ ꯅꯣꯏꯒꯤ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯒꯦ ꯂꯥꯛꯄ ꯅꯠꯇꯦ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯦ ꯈꯟꯅ ꯂꯥꯛꯄꯅꯤ ꯅꯪ ꯂꯩꯖꯍꯧ ꯑꯩꯅꯦ ꯑꯩ ꯆꯠꯈꯤꯅꯤ ꯀꯧꯕ ꯂꯥꯛꯄ ꯌꯥꯔꯣꯏꯀꯣ ꯑꯩꯕꯨ ꯀꯧꯕ ꯑꯃꯨꯛ ꯂꯥꯛꯀꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯂꯝꯖꯤꯡ ꯃꯍꯥꯛ ꯈꯥꯝꯅꯕꯁꯨ ꯇꯧꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯝꯖꯤꯡ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯨꯃꯤꯟ ꯂꯦꯞꯂꯤ ꯃꯅꯤꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯤ ꯅꯪꯕꯨ ꯍꯥꯏꯌꯨ ꯇꯥꯁꯤ ꯃꯕꯣꯛ ꯅꯁꯥ ꯌꯥꯝ ꯂꯥꯟꯖꯈ꯭ꯔꯦ ꯑꯩ ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯨ ꯏꯜꯂꯒꯦ ꯅꯁꯥꯒꯤ ꯋꯥꯈꯜ ꯑꯁꯦ ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯏꯜꯂꯒꯦ ꯂꯦꯞꯈ꯭ꯔꯦ ꯅꯁꯥꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜ ꯑꯁꯦ ꯑꯃꯨꯛꯇ ꯄꯥꯕꯨꯡꯅ ꯉꯥꯛꯄꯤꯌꯨ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯂꯥꯟꯖꯗꯕꯤ ꯀꯥꯏꯖꯗꯕꯤ ꯌꯨꯝ ꯑꯃꯒꯤ ꯌꯨꯝ ꯃꯤꯔꯦꯝꯕꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯞ ꯆꯥꯕꯤ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕꯤ ꯃꯥꯕꯨ ꯅꯆꯥ ꯑꯩꯅ ꯑꯀꯥꯏꯕ ꯂꯤꯛꯂꯤ ꯃꯆꯦꯠꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯂꯪꯊꯣꯛꯂꯨꯔꯤ ꯄꯥꯕꯨꯡ ꯂꯩꯕꯥꯛ ꯂꯩꯕ ꯑꯃꯨꯛꯇ ꯌꯨꯝ ꯑꯁꯤ ꯂꯩꯅꯕ ꯂꯧꯕ ꯆꯠꯄꯤꯌꯨ ꯑꯩ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ ꯉꯁꯤ ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤ ꯏꯄꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯑꯉꯥꯡꯒꯤ ꯂꯥꯏ ꯐꯗꯤꯕꯤ ꯁꯥꯟꯅꯕ ꯅꯠꯇꯦꯅꯦ ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯅꯤ ꯐꯔꯦ ꯐꯔꯦ ꯏꯄꯥ ꯍꯌꯦꯡ ꯁꯣꯏꯗꯅ ꯆꯠꯂꯨꯔꯒꯦꯀꯣ ꯄꯣꯊꯥꯔꯣ ꯆꯠꯂꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯅꯤ ꯂꯩꯕꯥꯛ ꯂꯩ ꯀꯧꯕ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯂꯩ ꯌꯥꯕ ꯀꯧꯕ ꯃꯔꯩꯇ꯭ꯔꯤ ꯄꯥꯕꯨꯡ ꯅꯁꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯑꯁꯨꯃꯛ ꯂꯩꯖꯔꯒꯦ ꯈꯜꯂꯤ ꯑꯩꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯁꯦ ꯑꯩꯒꯤꯗꯃꯛ ꯋꯥꯖꯔꯛꯂꯕ ꯏꯄꯥ ꯏꯃꯥꯒꯤꯗꯃꯛ ꯑꯩ ꯍꯤꯡꯂꯒꯦ ꯈꯜꯂꯤ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯑꯗꯨꯃꯛ ꯂꯩꯔꯒꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯏꯃꯪ ꯑꯅꯤ ꯁꯨꯖꯔꯣꯏ ꯃꯁꯦ ꯅꯁꯥꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ ꯇꯥꯆꯧꯒꯤ ꯑꯄꯥꯝꯕ ꯑꯃ ꯌꯦꯡꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯕꯤꯌꯨ ꯇꯣꯝꯕ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯌꯥꯗ꯭ꯔꯕꯁꯤꯗ ꯃꯍꯥꯛꯁꯨ ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯌꯦꯠꯇ꯭ꯔꯦ ꯇꯣꯝꯕꯅ ꯏꯇꯥꯎ ꯋꯥꯔꯧꯕꯤꯅꯨ ꯑꯩ ꯏꯆꯥꯅ ꯌꯥꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏꯗꯧꯔꯤ ꯃꯅꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯅꯤꯡꯉꯝꯗ ꯃꯥꯏꯊꯣꯡ ꯄꯨꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯦ ꯋꯥꯔꯝ ꯄꯨꯝꯕ ꯃꯆꯥꯗ ꯇꯝꯂꯤ ꯂꯝꯖꯤꯡ ꯅꯤꯡꯉꯝꯗꯕꯅ ꯃꯁꯥ ꯄꯨꯝꯕ ꯆꯥꯛꯂꯛꯂꯤ ꯃꯇꯝ ꯃꯥꯅ ꯑꯁꯨꯝ ꯂꯦꯞꯅꯥꯏꯗꯨꯅ ꯆꯠꯂꯤ ꯂꯣꯏꯕ ꯅꯥꯏꯗ ꯑꯗꯨꯕꯨ ꯂꯝꯖꯤꯡ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯝ ꯃꯅꯥꯏ ꯐꯥ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯦ ꯅꯤꯁꯥꯒꯤ ꯄꯥꯛꯇ ꯇꯥꯎꯗꯨꯅ ꯅꯤꯁꯥ ꯃꯥꯒ ꯃꯔꯨꯞ ꯑꯣꯏꯕꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯩꯕꯥꯛ ꯂꯩꯍꯣꯏꯒꯤ ꯀꯣꯟꯊꯣꯡꯗ ꯂꯦꯞꯇꯨꯅ ꯅꯤꯡꯉꯝꯗꯕ ꯃꯥꯏꯊꯣꯡ ꯑꯁꯤꯗ ꯄꯤꯒꯤ ꯏꯔꯥꯠꯊꯥꯡ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯦꯡꯖꯔꯤ ꯌꯦꯡꯖꯕꯁꯤ ꯅꯠꯇꯅ ꯃꯥꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ ꯌꯦꯡꯖꯕ ꯈꯛꯇꯅ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯔꯔꯤ ꯄꯦꯟꯗꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯇꯞꯅ ꯂꯩꯕꯥꯛ ꯂꯩ ꯅꯪꯗꯤ ꯑꯈꯥꯡ ꯀꯟꯕꯤ ꯂꯩꯔꯥꯡꯂꯛꯇꯒꯤ ꯑꯊꯣꯏꯕꯤ ꯁꯤꯡꯒꯦ ꯂꯩꯔꯥꯡꯅꯤ ꯂꯩꯔꯥꯡ ꯃꯥꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯃꯥꯟꯕꯗ ꯅꯠꯇꯦꯀꯣ ꯅꯍꯥꯛꯁꯦ ꯂꯩꯔꯥꯡ ꯃꯥꯗꯤ ꯁꯥꯔꯕ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥ ꯃꯔꯛꯇ ꯑꯀꯟꯕ ꯂꯩꯇꯤꯡꯒꯥꯏ ꯃꯥꯕꯨ ꯁꯤꯡꯅꯗꯨꯅ ꯃꯀꯥ ꯐꯅ ꯁꯥꯠꯂꯤꯕꯤ ꯁꯤꯡꯒꯦ ꯂꯩꯔꯥꯡ ꯂꯩꯕꯥꯛ ꯂꯩꯅꯤ ꯅꯍꯥꯛꯁꯦ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨ ꯂꯩꯔꯝꯂꯕꯗꯤ ꯅꯍꯥꯛ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ ꯃꯄꯣꯛ ꯑꯗꯨꯗꯗꯤ ꯑꯩꯅ ꯅꯪꯕꯨ ꯈꯪꯕꯤꯔꯔꯣꯏꯀꯣ ꯂꯩꯕꯥꯛ ꯂꯩ ꯑꯩꯒꯤ ꯑꯈꯥꯡ ꯀꯟꯕꯤ ꯂꯩꯕꯥꯛ ꯂꯩ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯀꯟꯅ ꯇꯥꯎꯔꯤꯉꯩ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜ ꯂꯩꯕꯥꯛ ꯂꯩꯅ ꯂꯥꯛꯊꯔꯛꯏ ꯅꯨꯄꯥ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯉꯁꯥꯏ ꯑꯌꯨꯛ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗꯒꯤ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯁꯤꯗ ꯐꯝꯂꯒ ꯀꯔꯤ ꯃꯣꯟꯗ꯭ꯔꯪꯗꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯣ ꯅꯨꯄꯥ ꯊꯕꯥꯃꯥꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯍꯥꯏꯔꯛꯏ ꯏꯆꯦ ꯇꯥꯔꯣꯏꯃ ꯏꯆꯦꯅ ꯐꯅ ꯀꯧꯔꯕꯁꯨ ꯁꯨꯡꯇꯥ ꯇꯥꯔꯣꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯏꯅꯥꯎ ꯏꯆꯦ ꯃꯣꯏ ꯇꯥꯗꯁꯦ ꯃꯅꯤꯡ ꯈꯨꯟꯒꯤ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃꯅꯦ ꯀꯟꯅ ꯂꯨꯝꯃꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅ ꯅꯣꯛꯐꯦꯠ ꯏꯆꯦꯅ ꯀꯧꯕꯒ ꯇꯥꯗꯈꯩ ꯃꯣꯟꯗ꯭ꯔꯪꯗ ꯇꯥꯎꯔꯤꯁꯦ ꯐꯩ ꯑꯗꯨꯗꯤ ꯈꯪꯅꯤꯗꯅ ꯃꯥ ꯂꯩꯕꯥꯛ ꯂꯩꯗꯤ ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯃꯣꯟꯗ꯭ꯔꯪꯒ ꯇꯧꯔꯗꯅ ꯍꯦ ꯍꯧꯖꯤꯛꯄꯨ ꯃꯄꯥ ꯈꯪꯗꯧꯅ ꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯅꯣꯛꯐꯦꯠ ꯇꯧꯗꯅ ꯃꯣꯟꯗ꯭ꯔꯪꯒ ꯇꯥꯎꯕꯒꯤ ꯃꯇꯝ ꯂꯥꯕ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯥꯎꯅ ꯂꯥꯛꯂꯒ ꯂꯩꯕꯥꯛ ꯂꯩꯅ
ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯕꯨ ꯄꯨꯈ꯭ꯔꯤꯗ ꯏꯟꯊꯔꯝꯃꯤ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯖꯣꯝ ꯂꯥꯎꯅ ꯇꯥꯁꯤꯜꯂꯗꯨꯅ ꯏꯈꯪ ꯈꯪꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁ ꯂꯩꯕꯥꯛ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯍꯥ ꯑꯉꯥꯡ ꯃꯆꯥ ꯃꯊꯣꯡ ꯆꯥꯗꯕꯗꯧꯅ ꯑꯩꯕꯨ ꯄꯨꯈ꯭ꯔꯤꯁꯤꯗ ꯏꯟꯊꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯕꯒꯦ ꯍꯥ ꯑꯩꯅ ꯀꯩꯗꯧꯈ꯭ꯔꯒꯦꯕ ꯀꯔꯤꯒꯤ ꯑꯀꯥꯏꯕ ꯇꯧꯗꯅꯤ ꯃꯣꯏ ꯇꯥꯗꯅ ꯑꯩ ꯂꯨꯍꯣꯡꯂꯛꯄ ꯏꯀꯨꯏ ꯀꯨꯏꯗꯅ ꯏꯅꯥꯎ ꯊꯥꯕ ꯑꯃ ꯄꯨꯁꯤꯜꯂꯛꯑꯦ ꯏꯅꯥꯎ ꯊꯥꯕ ꯄꯨꯁꯤꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯅꯨꯄꯤ ꯑꯃꯒꯤ ꯋꯥꯈꯜꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯁꯤꯗ ꯅꯣꯛꯐꯦꯠꯀ ꯇꯧꯗꯅ ꯃꯣꯟꯗ꯭ꯔꯪꯗꯒ ꯇꯥꯎꯔꯒ ꯂꯩꯗꯅ ꯂꯩꯕꯥꯛ ꯂꯩ ꯀꯅꯥꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯖꯤꯜꯂꯒꯦ ꯅꯉꯣꯟꯗ ꯍꯥ ꯑꯩꯗꯤ ꯁꯨꯝꯅ ꯁꯨꯝ ꯐꯝꯕꯅꯤꯅꯦ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯁꯤꯗ ꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯃꯣꯟꯗ꯭ꯔꯪꯗ ꯇꯥꯎꯔꯒ ꯂꯩꯕ ꯅꯠꯇꯦꯅꯦ ꯍꯦꯛ ꯍꯥꯏꯖꯤꯟꯕꯨ ꯅꯨꯄꯥ ꯅꯪ ꯑꯣꯏꯗꯕ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯁꯟꯖꯦꯟ ꯅꯍꯥ ꯀꯩꯅ ꯆꯥꯕꯗꯣ ꯅꯪ ꯀꯥꯎꯗꯕ ꯐꯩ ꯍꯣꯏꯗꯤꯅꯦ ꯁꯟꯖꯦꯟ ꯅꯍꯥꯁꯨ ꯅꯠꯆꯗꯦ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯆꯠꯂꯣ ꯅꯊꯧ ꯇꯧꯔꯨꯁꯨ ꯅꯨꯡꯉꯥꯏꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯁꯤꯗ ꯐꯝꯖꯔꯝꯕꯩꯁꯦ ꯅꯪꯅ ꯄ꯭ꯔꯞ ꯂꯥꯛꯑꯒ ꯄꯨꯈ꯭ꯔꯤꯗ ꯏꯟꯊꯔꯛꯇꯅ ꯂꯣꯏ ꯆꯣꯠꯂꯦꯕꯁꯦ ꯐꯤ ꯑꯀꯪꯕ ꯑꯝꯇ ꯍꯣꯡꯗꯣꯛꯈꯤꯒꯦ ꯅꯠꯇ꯭ꯔꯗꯤ ꯁꯨꯝ ꯏꯪꯁꯤꯜꯂꯛꯑꯅꯤꯕ ꯂꯩꯕꯥꯛ ꯂꯩ ꯅꯪꯅꯦ ꯉꯥꯎꯁꯤꯟꯅꯒꯅꯨꯀꯣ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅ ꯀꯣ ꯅꯁꯥꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯦꯕ ꯅꯪ ꯍꯣ ꯐꯤ ꯍꯣꯡꯕ ꯆꯪꯈꯤꯕꯒ ꯌꯥꯔꯣꯏꯌꯦ ꯈꯔ ꯉꯥꯡꯁꯤꯟꯅꯔꯝꯃꯒ ꯑꯩꯅ ꯀꯗꯥꯏ ꯉꯥꯡꯁꯤꯟꯅꯔꯒꯦ ꯂꯩꯕꯥꯛ ꯂꯩ ꯅꯪꯕꯣ ꯅꯠꯇꯦ ꯑꯩꯕꯨ ꯑꯆꯣꯠꯄ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠꯁꯤꯒ ꯀꯩꯗꯧꯀꯣ ꯍꯥꯏꯕꯅꯣ ꯍꯥ ꯀꯩꯗꯧꯀꯣ ꯍꯥꯏꯔꯤꯅꯣꯕ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯅꯇꯨꯡ ꯀꯣꯏꯅ ꯍꯥꯏꯔꯤꯕ꯭ꯔꯕ ꯑꯩꯁꯦ ꯍꯧꯖꯤꯛꯄꯣ ꯍꯣ ꯑꯩꯒꯤ ꯇꯨꯡꯗꯅꯦ ꯀꯣꯏ ꯏꯟꯅꯕꯤꯔꯛꯑꯣ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯌꯨꯝꯕꯨꯔꯦꯝꯕ ꯑꯃ ꯑꯣꯏꯅ ꯁꯤꯟ ꯌꯦꯟ ꯈꯥꯏꯕ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯇꯧꯕꯤꯌꯣ ꯍꯥꯏꯕ ꯅꯣꯡ ꯑꯃ ꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯑꯃ ꯇꯥꯕ ꯐꯥꯎꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯁꯤꯗ ꯐꯝꯂꯒ ꯂꯩꯕꯤꯔꯅꯨ ꯍꯥꯏꯕ ꯈꯪꯂꯕ꯭ꯔꯥ ꯅꯇꯨꯗꯤ ꯑꯋꯨ ꯈꯨꯗꯤꯡ ꯂꯣꯟꯅꯤꯡꯉꯤꯅꯦ ꯅꯇꯨꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯆꯥꯅꯤ ꯊꯛꯀꯅꯤꯗꯤ ꯈꯪꯗꯦꯅꯦ ꯅꯪ ꯈꯪꯗꯦꯕ ꯑꯩꯅ ꯅꯣꯏ ꯂꯧꯔꯤꯁꯦ ꯀꯩꯗꯧꯅꯕꯅꯣ ꯑꯗꯨꯗꯤ ꯍꯥ ꯅꯣꯏꯅ ꯊꯣꯛꯄ ꯅꯣꯡꯃꯒꯤ ꯑꯩꯒꯤ ꯆꯥꯛ ꯆꯥꯛꯂꯨꯛ ꯑꯅꯤ ꯄꯨꯊꯣꯔꯛꯑꯣ ꯑꯇꯩꯗꯤ ꯅꯣꯏꯒꯤ ꯊꯣꯛꯄꯅꯦ ꯑꯗꯨꯝ ꯇꯧ ꯑꯗꯨꯒ ꯑꯃꯅ ꯑꯩꯉꯣꯟꯗꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯣꯝ ꯍꯥꯏꯔꯛꯀꯅꯨ ꯈꯪꯂꯕ꯭ꯔꯥ ꯀꯔꯤ ꯅꯨꯄꯥꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯣ ꯊꯕꯛ ꯁꯨꯕꯅ ꯃꯔꯣꯜ ꯑꯃ ꯇꯜꯂꯤꯕ ꯅꯨꯄꯤꯅ ꯃꯔꯣꯜ ꯑꯃ ꯂꯣꯟꯅꯤꯡꯉꯤꯕ ꯑꯩ ꯈꯣꯏꯗꯧꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤꯀꯣ ꯑꯩ ꯏꯅꯥꯎ ꯅꯅꯥꯎ ꯅꯨꯄꯤ ꯀꯧꯔꯒ ꯑꯩꯅ ꯅꯨꯄꯤ ꯂꯣꯟꯅꯤꯡꯕꯒꯤ ꯏꯊꯤꯜꯁꯦ ꯃꯥꯡꯍꯟꯕ ꯉꯝꯂꯣꯏꯗ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯕꯥꯛ ꯂꯩ ꯅꯪꯕꯣ ꯀꯥꯟꯅꯗꯦ ꯑꯩꯒꯤ ꯑꯁꯣꯟ ꯐꯤꯁꯦ ꯍꯣꯡꯗꯣꯛꯂꯒ ꯀꯣꯏꯕ ꯑꯗꯨꯝ ꯆꯠꯂꯨꯒꯦꯗ ꯊꯕ ꯃꯆꯦꯅ ꯃꯥꯕꯨ ꯀꯧꯈꯤꯕꯗꯨꯗ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯪꯂꯛꯏ ꯏꯆꯦ ꯑꯩꯕꯨ ꯀꯧꯕ꯭ꯔꯣ ꯀꯧꯏ ꯅꯪꯅ ꯉꯁꯥꯏ ꯃꯣꯏ ꯇꯥꯗꯅ ꯃꯅꯤꯡ ꯈꯨꯟꯒꯤ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯑꯃ ꯂꯨꯝꯃꯦ ꯍꯥꯏꯕꯗꯣ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯏꯆꯦ ꯃꯁꯛꯇꯤ ꯈꯪꯗꯤꯌꯦ ꯑꯩꯗꯤ ꯑꯗꯨꯒ ꯀꯔꯝꯅ ꯅꯪꯅ ꯃꯣꯏ ꯇꯥꯗꯅ ꯃꯅꯤꯡ ꯈꯨꯟꯒꯤ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯑꯃ ꯂꯨꯝꯕ ꯆꯠꯂꯤꯗꯤ ꯈꯪꯉꯤꯕ ꯏꯆꯦ ꯑꯩꯅ ꯈꯪꯕꯒꯤ ꯃꯔꯝꯗꯤ ꯃꯅꯤꯡ ꯈꯨꯜꯗ ꯑꯩꯒꯤ ꯏꯇꯥ ꯑꯃ ꯂꯩ ꯃꯥꯅ ꯍꯥꯏꯔꯛꯄꯅꯤ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯑꯣ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯏꯕꯥꯅꯤ ꯆꯠꯂꯨꯁꯤ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯅꯇꯥꯗꯨꯗ ꯂꯩꯁꯥꯕꯤꯗꯨꯒꯤ ꯃꯁꯛ ꯇꯥꯍꯜꯂꯒꯅꯦ ꯃꯌꯨꯝꯗ ꯍꯦꯛꯇ ꯆꯠꯂꯨꯁꯤ ꯑꯗꯨꯒ ꯊꯤꯅ ꯆꯩꯔꯨꯁꯤ ꯑꯩꯈꯣꯏꯅꯤ ꯆꯪꯗꯅ ꯍꯣꯏ ꯏꯆꯦ ꯌꯥꯏꯌꯦ ꯆꯠꯂꯨꯁꯤ ꯅꯤꯡꯊꯦꯝ ꯄꯥꯈꯪ ꯁꯥꯗꯨꯅ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯃꯅꯤꯡ ꯈꯨꯟꯗ ꯂꯥꯛꯂꯝꯃꯤ ꯁꯅꯥꯇꯣꯝꯕꯤ ꯃꯥꯁꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯅꯤꯡꯊꯦꯡ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯛꯇꯤ ꯂꯥꯛ ꯃꯥꯜꯂꯤ ꯃꯁꯤꯒꯤ ꯄꯥꯈꯪ ꯁꯥꯕꯁꯦ ꯃꯁꯦ ꯑꯩꯕꯨꯗꯤ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ ꯖꯥꯠꯅꯤ ꯀꯅꯥ ꯉꯥꯏꯔꯕꯅꯤ ꯂꯩꯁꯥꯕꯤ ꯅꯤꯡꯊꯦꯝ ꯀꯧꯕ ꯄꯥꯈꯪ ꯁꯥꯕ ꯅꯨꯄꯤ ꯂꯣꯟꯂꯤꯈꯩ ꯅꯣꯛꯆꯕ ꯑꯃ ꯉꯥꯏꯔꯝꯃꯤꯅꯤ ꯍꯥꯏꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯅꯪꯁꯨ ꯀꯗꯥꯏꯗꯒꯤ ꯍꯥꯏꯃꯟꯕꯅꯣ ꯁꯤꯐꯥꯎꯗ ꯍꯥꯏꯃꯟꯗ꯭ꯔꯕꯅꯤ ꯈꯔ ꯋꯥꯠꯂꯕꯅꯤ ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯁꯅꯥꯇꯣꯝꯕꯤ ꯌꯥꯕꯗꯤ ꯌꯥꯔꯦ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯅꯣꯏꯒꯤ ꯏꯆꯦ ꯑꯅꯤꯗꯨꯅ ꯍꯣꯔꯦꯟ ꯑꯩꯅ ꯅꯣꯏꯒꯤ ꯌꯨꯝꯗ ꯆꯪꯉꯛꯄ ꯀꯥꯟꯗ ꯐꯨꯔꯛꯑꯣꯏꯗ꯭ꯔꯣ ꯍꯩꯌꯥ ꯄꯪꯕꯤ ꯀꯔꯤꯒꯤ ꯐꯨꯗꯣꯏꯅꯣ ꯍꯥ ꯑꯩꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤꯔꯦꯅ ꯄꯨꯁꯤꯜꯂꯛꯄ ꯅꯨꯄꯤꯗ ꯃꯣꯏ ꯑꯅꯤꯅ ꯈꯨꯠ ꯊꯥꯕ ꯉꯝꯕꯒꯤ ꯍꯛ ꯂꯩꯇꯦꯀꯣ ꯑꯗꯨꯗꯤ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯁꯦ ꯏꯆꯦ ꯑꯅꯤꯗꯨꯅ ꯍꯦꯟꯖꯤꯟꯕ ꯉꯝꯂꯔꯣꯏꯀꯣ ꯉꯝꯃꯣꯏ ꯃꯣꯏꯅ ꯐꯨꯒꯩꯅ ꯆꯪꯉꯁꯨꯅꯦ ꯑꯩꯅ ꯐꯨꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯒꯤ ꯋꯥꯕꯨ ꯅꯤꯡꯊꯦꯝ ꯑꯗꯨꯗꯤ ꯆꯠꯍꯧꯔꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯄꯥꯕ ꯎꯗ꯭ꯔꯤꯉꯩꯗ ꯅꯪꯉꯣꯟꯗ ꯂꯩꯇꯕ ꯌꯥꯗꯦ ꯑꯩ ꯄꯥꯈꯪꯗ ꯂꯩꯔꯨꯔꯕꯁꯨ ꯅꯪꯅ ꯂꯨꯅ ꯇꯧꯕꯤꯗꯧꯕ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅꯁꯨ ꯇꯧꯕꯤꯔꯛꯑꯣꯏꯕ ꯃꯇꯝꯁꯦ ꯉꯟꯕꯨꯗꯤ ꯉꯜꯂꯤ ꯍꯣꯏꯗ ꯑꯩꯒꯤ ꯏꯇꯥꯎ ꯑꯃꯒꯤ ꯌꯨꯝꯗ ꯀꯣꯛ ꯊꯩꯔꯨꯔꯒ ꯂꯣꯏꯔꯦꯗꯅ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ ꯍꯥꯏꯕ ꯂꯥꯛꯑꯣ ꯄ꯭ꯔꯞ ꯆꯠꯍꯧꯔꯁꯦꯕ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯄꯥꯕ ꯊꯣꯛꯂꯛꯄꯅ ꯍꯥꯜꯂꯅꯤ ꯍꯣꯏꯅꯦ ꯆꯠꯂꯁꯦ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯄꯨꯔꯛꯑꯒꯦ ꯑꯗꯨ ꯄꯨꯔ ꯅꯤꯡꯊꯦꯝ ꯑꯩꯈꯣꯏ ꯄꯥꯕꯅ ꯁꯥꯕꯤꯕ ꯁꯅꯥꯁꯤꯡꯗꯣ ꯂꯣꯏꯅ ꯄꯨꯔꯛꯏ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗꯒꯤꯅꯦ ꯁꯦꯜ ꯈꯔꯁꯨ ꯄꯨꯔꯛꯏ ꯌꯥꯔꯦ ꯑꯗꯨ ꯄꯨꯔꯛꯑꯗꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯁꯅꯥꯇꯣꯝꯕꯤ
hoi tanikte Bijoy ngayhak pothage haiduna uirum hek tumthaba haurakpaga makhoi gi thongal maya oirapna mina ngarang wari sanabagi makhol ama sum tabaduda magi lisei maru kabidu paiduna thoklai sauna ha tadi hatlage da aikoi thongal asida wari sanapam birei leitabagumna ngarang ngangli nupa nupi do ngek pothage tawbasi yetpagi ak bacherak pige bai aigi lisei maru kabisina santharaga kira mali aina lisei ge para thoklakpasida kanamta leiramje thongal asidadi farida wakhal tanum ta tum luki gi ngakta aigi sanpi sanatombi-duna kadaidam sakrabazano madugi leisabi-duna leisabi nattabago yumgi makada ngakta lairoidabani farida mana magi thokpa aidum ngakta tumkigi hayum sidaba ipa ibungo nanai bijoy ena nungaina tumlingai taibang oiba kanamtana ayetpa panba pibirakanu ko amu leibak layamadi thaba makhoi anisu sanatombi-bu phurage khanna numidang oiram adu laklammi thabagi mata aduna sanatombi-gi thongal taklakpadagi makhoi ani sumjing sanglaklammi isya sanatombi haibi tawngambi-dugi mayumnena itamalana taklakliba-sidi mibu leiba mandeni hoini naw yumsina chauna sajalaga leinaba mina amata leitrabazano nangamukta kauraga yengo hoichi nana kauraga amukta yengi yumsibu mi leibro ho yumsibu mi leibro leiradi amukta thokpiro mapanda wam tangjagi kainoni asukana kaurabasi phawba midi laidana tumit phawba amata paraktribasiba ina nangna kawda khumlaktrabanina ayamuk leiba yenge ko hoi che yengbiyo isegi khonjat ayakpuduna amukta lakthabiyo hoi isi tawgese yumsibu kana leige leirabadi amukta mapanda thokpiro kana leige yumsibu yumsi leiba mikai loinaga sikrabazala bijoy maning ingkholda yumpak tawrambadu makoigi sumanglomda mina kaubugum takibadu laktuna yenglammi maung naha ani makoigi sumang aduda leptuna lerambaduda hanglaklammi kana hangmunoi bema nakoi anibo aikoi swagi mok sumandene nakoi ani se leibak leina khura aikoi ani mamangkhulgi mau ngaktani o adunani dana aina masa amuk pawu ujri khalisidi ado nakoi ni bu kana hangbano aigi yumsida sumjing sanglakliba-sibo nate nakoi ani bu aikoi sanatombi-gi mamanabiro thaba maseda sirol tawduna haire isya sumdi sumamani yumse sanatombi tawngambi-dugi hoinaw chumlamani isi tawgi yungo khuragi isanupi sanatombi harido amukta kaukthokpiro aikoi ani maga chapchabi wa mane ngangnakidaba yadre ngasi karino ne harisibo nakhoiga tinaba namanabibu masak khangdabro noibo sanatombi haribudo karino ne aibu kuka ngawini noi ngangidubo khura kadaidagi maga tinaba khangnaba noi khoibo aikhoidi maga tinade ma kanano haibasu masak khangde aikhoidi I aduga karamna nakhoi anina aigi isanpi sanatombi-bu thirakliba khura aikoi ani se nupa amagi nupini aigi puroibada nupi lon mayamna pamjai nupibu pangthan basu yam hai phanek pu selabadi mana ubada nupido adum yumda pusilai aduna pusilaktrigaida isini naw laktuna haiba laklibani karino ne nakhoi anina hari wasibo aidi wakhal taba ngamdrene hei nupi masasa thabana khura nasa haijage sewado mamutana khuragi isanupi sanatombi haribadugane aikhoigi puroiba ningthemga mari leinai aduna mari leinaran o haidana haiba laklibani khura aikhoi anigi se o adugi oiragadi yam nungari sasa nakhoi anina mangjauna nahana khangladuna khura da harakpase khurane horen isanpi sanatombi nane yumda lakpaga khura waraklage ko hoi khura adudi nasasinga mu hanjakrage hoi leibak leina adugani khura masima swaibiu sanatombi-da migi nupi ani leirabu nupado aduk hangnasu pamlunu haidana leibak sawi pakhang marang kaina le haidana mayam maraktudagi apama makhalaga leibiu haidana haibiu ko khura hoi haige khura haige as odo ni kaikhreda iman hek poklakpadagi mini thakta wa ngangase ngasi na hanmani ikaiba nangmasu ngasi na hanmani
ꯈꯪꯉꯤꯗꯅ ꯉꯁꯤꯗꯤ ꯁꯅꯥꯇꯣꯝꯕꯤꯅ ꯏꯄꯥꯒꯤ ꯂꯩꯆꯩ ꯃꯔꯨ ꯀꯥꯕꯤꯁꯤꯒꯤ ꯃꯍꯥꯎ ꯇꯪꯍꯟꯒꯦꯗꯅ ꯉꯁꯤꯗꯤꯅ ꯇꯥꯅꯤꯡꯊꯦꯝ ꯅꯣꯏ ꯌꯨꯝꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣꯕ ꯑꯩ ꯀꯥꯡ ꯌꯥꯝ ꯆꯤꯛꯑꯦ ꯍꯥꯏꯕ ꯑꯁ ꯏꯁꯥꯁꯦ ꯀꯥꯡꯅ ꯆꯤꯛꯄꯗ ꯃꯊꯥ ꯄꯣꯝꯃꯤ ꯇꯨ ꯍꯣꯏ ꯆꯪꯉꯁꯤ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪꯗꯤ ꯂꯩꯈꯤꯁꯤ ꯍꯣꯔꯦꯟ ꯅꯆꯦ ꯑꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯐꯥꯗꯣꯛꯅꯕ ꯉꯝꯗꯅꯕ ꯑꯁ ꯇꯥꯅꯤꯡꯊꯦꯝ ꯅꯪ ꯁꯤꯗꯤ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯇꯦꯅ ꯉꯁꯥꯏꯅ ꯋꯥ ꯑꯃ ꯍꯧꯖꯤꯛꯅ ꯋꯥ ꯑꯃ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯉꯦꯀꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯁꯅꯥꯇꯣꯝꯕꯤ ꯅꯪꯕꯣ ꯉꯁꯥꯏꯗꯤ ꯇꯥꯅꯤꯡꯊꯦꯝꯅ ꯏꯆꯦ ꯑꯅꯤꯗꯣ ꯐꯨꯒꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯐꯥꯗꯣꯛꯅꯕ ꯉꯝꯗꯅꯕ ꯍꯥꯏꯔꯤꯗꯣ ꯑꯗꯨ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯍꯩ ꯑꯄꯪꯕꯤ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯁꯤ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯜꯂꯤꯅꯦ ꯍꯥꯏꯗꯨꯅ ꯉꯟꯇꯥ ꯌꯨꯝꯗ ꯆꯪꯂꯕꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯌꯨꯝꯗ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯕꯗꯤ ꯃꯥꯡꯖꯕꯁꯤ ꯀꯅꯥꯗꯅꯣ ꯀꯅꯥꯗꯅꯣꯕ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯤ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯇꯪꯒ ꯂꯩꯔꯁꯤ ꯅꯪꯅ ꯅꯃꯥꯟꯅꯕꯒꯤ ꯌꯨꯝꯗ ꯊꯩꯅꯤ ꯍꯥꯏꯔꯒ ꯊꯩꯁꯨ ꯊꯩꯗꯦ ꯁꯅꯥꯇꯣꯝꯕꯤ ꯅꯪꯕꯨ ꯑꯁꯨꯛ ꯄꯪꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯁꯦ ꯑꯩ ꯍꯥꯏꯒꯦꯁꯦ ꯑꯩꯅ ꯅꯪꯁꯦ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯌꯨꯝꯗ ꯊꯩꯔꯕꯗꯤ ꯃꯈꯣꯏꯅ ꯅꯆꯦ ꯑꯅꯤꯗ ꯄꯥꯎ ꯄꯤꯈ꯭ꯔꯕꯗꯤ ꯃꯥꯡꯖꯕꯁꯤ ꯀꯅꯥꯗꯅꯣ ꯍꯣꯏꯅꯦ ꯇꯥꯅꯤꯡꯊꯦꯝ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯤ ꯐꯔꯁꯤ ꯉꯥꯏꯔꯁꯤ ꯇꯥꯅꯤꯡꯊꯦꯝꯅ ꯉꯥꯏꯁꯦ ꯍꯥꯏꯕ ꯃꯇꯝꯗꯨ ꯐꯥꯎꯕ ꯑꯗꯨꯒ ꯆꯪꯂꯁꯤ ꯏꯔꯦꯟꯖꯅ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯌꯥꯔꯗꯤ ꯐꯔꯣꯏꯗ꯭ꯔꯗꯣ ꯑꯗꯨ ꯉꯥꯏꯈꯣꯅꯤ ꯅꯪꯕꯨ ꯅꯪꯅ ꯉꯁꯥꯏ ꯄꯨꯔꯛꯈꯤꯕ ꯁꯦꯜ ꯁꯅꯥ ꯌꯥꯎꯔꯤꯕ ꯑꯝꯇ ꯌꯦꯡꯉꯣ ꯇꯥꯍꯧꯔꯝꯗꯅꯕꯀꯣ ꯑꯃꯨꯛ ꯑꯁ ꯍꯣꯏ ꯌꯥꯎꯖꯔꯤꯌꯦ ꯄꯥꯈꯠꯄꯤꯒꯅꯣ ꯂꯩꯕꯥꯛ ꯂꯩꯔꯝꯕꯗꯤ ꯊꯕꯥ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯆꯥꯊꯣꯛꯂꯝꯃꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯕꯨ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯝꯂꯒ ꯂꯥꯛꯃꯟꯗꯕꯗꯨꯗ ꯏꯆꯦ ꯃꯣꯏ ꯇꯥꯗꯗꯣ ꯀꯩꯗꯧꯔꯒ ꯂꯩꯔꯤꯕꯖꯥꯠꯅꯣ ꯑꯁꯨꯛ ꯊꯦꯡꯂꯕꯁꯤ ꯐꯥꯎꯕꯕꯣ ꯈꯪꯗꯦꯅꯤ ꯏꯅꯥꯎ ꯑꯩꯁꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯉꯟꯇꯥ ꯍꯟꯖꯤꯜꯂꯛꯄꯅꯤ ꯉꯁꯤꯗꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯣ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯂꯒ ꯌꯦꯡꯉꯨꯁꯤꯔꯣ ꯏꯆꯦ ꯏꯕꯥꯏꯅꯦ ꯌꯦꯡꯒꯨꯝꯁꯤꯗ ꯏꯅꯥꯎ ꯋꯥꯅꯕꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯏꯆꯦ ꯃꯥꯡꯒꯣꯟꯗ ꯐꯝꯂꯒ ꯉꯥꯏꯔꯨꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯊꯕꯥ ꯑꯃꯗꯤ ꯂꯩꯕꯥꯛ ꯂꯩ ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯕ ꯃꯇꯨꯡ ꯅꯤꯡꯊꯦꯝ ꯍꯜꯂꯛꯂꯝꯃꯤ ꯏꯆꯦ ꯃꯣꯏ ꯇꯥꯗꯁꯦ ꯍꯧꯖꯤꯛꯇ ꯂꯥꯛꯑꯦꯗꯣ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯃꯈꯣꯡꯁꯦ ꯀꯟꯅ ꯊꯥꯡꯒ ꯆꯠꯄꯁꯤ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯇꯞꯅ ꯊꯥꯡꯂꯒ ꯂꯥꯛꯏꯁꯤꯕꯣ ꯅꯠꯇꯦ ꯃꯥꯒꯤꯁꯤꯕꯨ ꯀꯩꯅꯥ ꯈꯣꯡꯊꯥꯡ ꯇꯝꯂꯤꯕ ꯀꯥꯏꯗꯣ ꯑꯣꯏꯔꯤꯕ ꯖꯥꯠꯂꯃꯤ ꯏꯅꯥꯎ ꯅꯪꯕꯣ ꯈꯪꯗꯦ ꯏꯆꯦ ꯉꯁꯤꯗꯤ ꯃꯣꯏ ꯇꯥꯗꯁꯦ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯀꯔꯤꯕꯨ ꯇꯧꯔꯝꯗꯣꯏꯅꯣ ꯃꯥꯅꯕꯣ ꯍꯜꯂꯛꯂꯒ ꯆꯥꯛ ꯍꯥꯏꯔꯅꯤ ꯌꯦꯡꯉꯣ ꯑꯗꯨꯕꯨꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯏꯆꯦ ꯁꯣꯏꯗ꯭ꯔꯤꯗꯅ ꯑꯩ ꯉꯁꯤꯗꯤ ꯃꯉꯣꯜꯗ ꯉꯥꯏꯔꯒ ꯍꯦꯛꯇ ꯂꯩꯔꯝꯃꯦꯕ ꯃꯈꯣꯏꯅꯤꯁꯤ ꯍꯧꯅꯔꯒ ꯇꯥꯅꯤꯡꯊꯦꯝ ꯀꯩꯗꯧꯔꯒꯦ ꯆꯠꯂꯤꯕꯗꯨꯕꯣ ꯃꯥꯡꯗ ꯆꯠꯇꯈꯩ ꯃꯅꯤꯡꯗ ꯁꯨꯞ ꯍꯜꯂꯛꯏꯗꯨꯕꯨ ꯀꯩꯅꯣ ꯁꯅꯥꯇꯣꯝꯕꯤ ꯅꯪꯅꯗꯤ ꯑꯩꯉꯣꯟꯗ ꯂꯩꯕ ꯐꯪꯂꯗꯕꯅꯤ ꯍꯥꯏꯗꯅ ꯅꯨꯡꯉꯥꯏꯖꯔꯤꯕ ꯍꯔꯥꯎꯖꯔꯤꯕ ꯑꯩꯅꯗꯤ ꯄꯥꯈꯠꯇꯅ ꯃꯤꯍꯨꯜꯒꯁꯤ ꯌꯥꯎꯗ꯭ꯔꯦ ꯆꯠꯂꯣ ꯇꯥꯅꯤꯡꯊꯦꯝ ꯑꯁ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕꯅꯤ ꯑꯩꯕꯣ ꯁꯅꯥꯇꯣꯝꯕꯤ ꯏꯕꯦꯝꯃ ꯅꯪ ꯁꯤꯗꯤꯕ ꯀꯔꯤꯝꯇ ꯈꯪꯗꯦꯗꯀꯣ ꯍꯧꯖꯤꯛꯄꯨ ꯅꯪꯕꯨ ꯇꯨꯝꯅꯤꯡꯕꯒ ꯆꯪꯂꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯇꯥꯅꯤꯡꯊꯦꯝ ꯅꯪ ꯇꯨꯝꯅꯤꯡꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯇꯨꯝꯅꯤꯡꯉꯦ ꯈꯪꯂꯕ꯭ꯔꯣ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯌꯨꯝꯗꯗꯤ ꯆꯥꯛ ꯇꯣꯛꯂꯒ ꯇꯨꯝꯕꯒꯤ ꯃꯇꯝ ꯑꯣꯏꯔꯕꯅꯤ ꯈꯪꯉꯕ ꯊꯕꯥ ꯐꯝꯂꯝꯕꯗꯒꯤ ꯄꯨ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯣꯏ ꯇꯥꯗ ꯀꯔꯤꯅꯣ ꯅꯈꯣꯡꯗꯨꯕꯨ ꯑꯗꯨꯝ ꯇꯞꯅ ꯊꯥꯡꯂꯒ ꯂꯥꯛꯂꯤꯕꯗꯨꯕꯣ ꯅꯠꯇꯦ ꯃꯣꯏ ꯇꯥꯗꯒꯤ ꯈꯣꯡꯗꯨꯕꯨ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯌꯥꯡꯅ ꯊꯥꯡꯕ ꯉꯝꯖꯗ꯭ꯔꯕ ꯍꯥꯏꯕ ꯉꯝꯃꯤꯗ ꯂꯩꯕꯥꯛ ꯂꯩ ꯅꯪꯅ ꯉꯥꯡꯒꯟꯈꯤꯕꯁꯤꯅꯕꯀꯣ ꯅꯪꯅ ꯉꯥꯡꯈꯤꯕꯁꯤꯅꯅꯦ ꯉꯥꯡꯒꯟꯕ ꯅꯠꯇꯤꯌꯦ ꯍꯧꯖꯤꯛꯁꯦ ꯃꯇꯝꯁꯤ ꯌꯧꯔꯕꯅꯤ ꯈꯪꯉꯦ ꯑꯩꯁꯨ ꯈꯪꯉꯗꯤ ꯅꯈꯣꯡꯗꯣ ꯀꯣꯛ ꯌꯥꯝꯅ ꯊꯥꯡꯂꯒ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯊꯕꯥ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃ ꯏꯟꯅꯔꯛꯂꯤꯕꯗꯨ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯗ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯃꯣꯏ ꯇꯥꯗꯒꯤ ꯃꯅꯤꯡꯗ ꯅꯨꯄꯤ ꯑꯃ ꯏꯟꯅꯔꯒ ꯂꯥꯛꯏ ꯅꯨꯄꯤ ꯑꯃ ꯏꯟꯅꯔꯛꯑꯦ ꯍꯥꯏꯕ ꯅꯤꯡꯊꯦꯝ ꯃꯀ꯭ꯂꯥꯞꯇ ꯍꯣꯠꯆꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯕꯥꯛ ꯂꯩ ꯊꯕꯥ ꯅꯈꯣꯏ ꯑꯅꯤ ꯁꯥꯎꯔꯛꯀꯅꯨꯀꯣ ꯑꯩ ꯋꯥ ꯍꯥꯏꯒꯦꯕ ꯑꯩꯅ ꯉꯁꯤ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤꯁꯦ ꯑꯁꯤꯁꯨ ꯅꯈꯣꯏꯒꯤ ꯅꯅꯥꯎꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯑꯍꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯧꯀꯣ ꯊꯕꯥ ꯁꯥꯎꯅ ꯀꯔꯤꯅꯣ ꯃꯣꯏ ꯇꯥꯗꯅ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯂꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯋꯥ ꯃꯌꯥꯝ ꯍꯥꯏꯔꯤꯕꯗꯨꯕꯣ ꯊꯕꯥ ꯁꯥꯎꯔꯅꯨꯁꯦ ꯅꯪꯒꯤ ꯅꯨꯄꯥ ꯅꯤꯡꯊꯦꯝ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯅꯨꯄꯤ ꯃꯌꯥꯝ ꯂꯣꯜꯂꯨ ꯍꯥꯏꯗꯅ ꯇꯝꯂꯝꯂꯕꯅꯤ ꯈꯟꯗꯣ ꯀꯔꯤ ꯂꯥꯏꯕꯛꯇꯒ ꯇꯥꯏꯁꯤꯟꯅꯕꯤꯅꯨꯗ ꯃꯣꯏ ꯇꯥꯗ ꯏꯁꯦꯡ ꯁꯦꯡꯅ ꯑꯩ ꯅꯨꯄꯤ ꯌꯥꯝ ꯂꯣꯟꯅꯤꯡꯉꯦ ꯍꯥꯏꯒꯦꯒ ꯍꯥꯏꯕꯤꯌꯨ ꯃꯗꯨ ꯅꯠꯇꯗꯅ ꯂꯥꯏꯕꯛꯇ ꯇꯥꯏꯁꯤꯜꯂꯒ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯕꯤꯒꯅꯨ ꯍꯣꯏꯅꯦ
ꯑꯗꯨꯃꯥꯏꯅ ꯅꯣꯏ ꯑꯅꯤꯅ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯑꯄꯥꯝꯕ ꯈꯪꯕꯤꯔꯗꯤ ꯐꯔꯦꯗꯅ ꯑꯗꯣ ꯃꯣꯏꯇꯥꯗ ꯅꯪꯁꯤ ꯀꯔꯝ ꯉꯝꯅꯗꯣꯏꯅꯣ ꯊꯕꯥ ꯃꯈꯣꯡ ꯊꯤꯟꯗꯨꯅ ꯀꯞꯂꯝꯃꯤ ꯂꯩꯕꯥꯛ ꯂꯩꯃꯥꯁꯨ ꯑꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯐꯔꯦꯁꯦ ꯐꯔꯦꯁꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯑꯃꯨꯛ ꯍꯪꯒꯠꯇꯨꯅ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯂꯨꯕ ꯌꯥꯔꯣꯏ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯅꯨꯡꯁꯤ ꯆꯥꯅ ꯂꯩꯃꯤꯟꯅꯔꯁꯤꯀꯣ ꯉꯁꯤꯗꯒꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯃꯣꯏ ꯇꯥꯗꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯣꯏ ꯇꯥꯗꯅ ꯄꯨꯔꯛꯄ ꯊꯣꯛꯂꯕꯗꯤꯅꯦ ꯃꯧ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯃꯣꯏ ꯇꯥꯗꯕꯨ ꯋꯥꯈꯜ ꯇꯥꯅ ꯋꯥꯔꯛꯄꯗ ꯃꯣꯏ ꯇꯥꯗꯅ ꯀꯔꯤꯁꯨ ꯍꯥꯏꯗꯕ ꯌꯥꯕ꯭ꯔꯥ ꯌꯥꯏꯅꯦ ꯌꯥꯏꯅꯦ ꯊꯕꯥꯅ ꯌꯥꯏ ꯌꯥꯏ ꯏꯆꯦ ꯅꯪꯒꯤ ꯋꯥꯗꯣ ꯅꯨꯄꯤ ꯂꯣꯜꯂꯤꯈꯩ ꯍꯔꯥꯎꯕ ꯅꯨꯄꯥ ꯑꯃꯒꯤꯅꯦ ꯅꯨꯄꯤ ꯑꯣꯏꯔꯨꯗꯅ ꯊꯃꯣꯏꯁꯦ ꯆꯥꯛꯇꯤ ꯆꯥꯛꯈ꯭ꯔꯦꯗꯀꯣ ꯑꯩ ꯏꯅꯥꯎ ꯑꯗꯨꯅꯤ ꯅꯪꯅ ꯑꯃꯨꯛ ꯉꯁꯤ ꯃꯣꯏ ꯇꯥꯗꯅ ꯁꯅꯥꯇꯣꯝꯕꯤ ꯄꯨꯁꯤꯜꯂꯛꯄꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯗꯨꯃꯥꯏꯅꯅꯦ ꯉꯁꯤ ꯑꯩꯗꯁꯨꯅꯦ ꯃꯣꯏ ꯇꯥꯗꯅ ꯅꯪ ꯃꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯅꯨꯃꯤꯠꯇꯨꯗ ꯅꯨꯡꯉꯥꯏꯈꯤꯗꯦ ꯁꯅꯥꯇꯣꯝꯕꯤꯅ ꯏꯆꯦ ꯑꯗꯨꯗꯤ ꯏꯃꯨꯡ ꯆꯪꯉꯁꯤ ꯅꯅꯥꯎ ꯇꯨꯝꯅꯤꯡꯕ ꯅꯨꯃꯤꯠꯁꯦ ꯄꯥꯡꯉꯣ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯦ ꯏꯆꯦ ꯂꯩꯕꯥꯛ ꯂꯩꯅ ꯁꯅꯥꯇꯣꯝꯕꯤ ꯅꯪꯗꯤ ꯅꯌꯨꯝꯗꯒ ꯑꯃꯠꯇ ꯇꯨꯝꯂꯛꯇ꯭ꯔꯕꯣ ꯆꯦꯜꯂꯅꯤ ꯍꯥꯏꯗꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯏꯆꯦ ꯆꯦꯜꯂꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯗ ꯇꯨꯝꯗꯕ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏ ꯄꯥꯕꯅ ꯑꯩꯅ ꯆꯦꯜꯂꯕ ꯃꯇꯨꯡ ꯉꯥꯡꯒꯗꯕꯗꯣ ꯑꯗꯨ ꯈꯟꯕꯗ ꯇꯨꯝꯗꯕꯅꯤ ꯊꯕꯥꯅ ꯁꯅꯥꯇꯣꯝꯕꯤ ꯅꯪꯁꯦ ꯃꯣꯏ ꯇꯥꯗꯁꯤ ꯄꯥꯝꯕꯗꯤ ꯐꯖꯅ ꯄꯥꯝꯕ ꯖꯥꯠꯅꯤꯍꯦ ꯅꯣꯏꯒꯤ ꯄꯥꯕꯅ ꯉꯥꯡꯅꯤ ꯈꯪꯅ ꯈꯪꯅ ꯂꯩꯔꯛꯏꯁꯦ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯏꯆꯦ ꯄꯥꯝꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗꯕ ꯅꯨꯄꯥꯕꯨ ꯂꯥꯏꯅ ꯄꯤꯔꯗꯕꯣ ꯄꯤꯅꯤ ꯅꯪ ꯂꯥꯏꯅ ꯑꯐꯕ ꯅꯨꯄꯥ ꯑꯃꯅꯦ ꯍꯌꯦꯡ ꯂꯩꯔꯛꯂꯕ ꯀꯥꯟꯗ ꯈꯪꯒꯅꯤ ꯂꯥꯎ ꯂꯥꯎ ꯆꯪꯉꯁꯤ ꯏꯃꯨꯡꯗ ꯍꯣꯏ ꯏꯆꯦ ꯕꯤꯖꯣꯏ ꯃꯆꯥꯅꯨꯄꯤꯅ ꯉꯔꯥꯡ ꯍꯜꯂꯛꯇꯕꯗꯨꯗ ꯁꯥꯎꯅ ꯉꯔꯥꯡ ꯂꯩꯕꯥꯛ ꯂꯩ ꯑꯃꯗꯤ ꯊꯕꯥꯅ ꯍꯥꯏꯔꯝꯕ ꯂꯩꯀꯥꯏꯗꯨ ꯂꯥꯛꯇꯨꯅ ꯅꯤꯡꯊꯦꯝꯒꯤ ꯌꯨꯝ ꯍꯪꯗꯨꯅ ꯊꯤꯔꯛꯂꯝꯃꯤ ꯁꯅꯥꯇꯣꯝꯕꯤ ꯃꯄꯥꯅ ꯊꯣꯡꯒꯥꯟꯗꯒꯤ ꯆꯪꯂꯛꯄ ꯎꯕꯗ ꯇꯨꯂꯁꯤꯕꯣꯡ ꯋꯥꯏ ꯇꯩꯔꯝꯕꯗꯨ ꯊꯅꯝꯂꯒ ꯄꯥꯈꯠꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯃꯆꯦ ꯑꯅꯤꯗ ꯍꯥꯏꯔꯝꯃꯤ ꯏꯆꯦ ꯑꯩꯈꯣꯏ ꯄꯥꯕ ꯂꯥꯛꯍꯧꯔꯦ ꯏꯆꯦ ꯂꯩꯕꯥꯛ ꯂꯩꯅ ꯏꯅꯥꯎ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯣꯏ ꯄꯥꯕ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯑꯗꯨꯛ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏꯗꯤ ꯏꯆꯦ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯈꯨꯐꯨ ꯌꯥꯝ ꯊꯤꯕꯅꯦ ꯍꯥꯏꯕ ꯑꯗꯨꯅ ꯏꯆꯦ ꯅꯈꯣꯏꯅꯤꯅ ꯑꯩꯕꯨ ꯄꯥꯕꯒꯤ ꯃꯈꯨꯠꯇꯒꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣꯕ ꯄꯥꯕꯅ ꯍꯦꯛꯇ ꯄꯪꯐꯨꯗ ꯐꯨꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯏꯅꯥꯎ ꯅꯪꯕꯨ ꯑꯗꯨꯅ ꯄꯥꯈꯠꯀꯅꯨꯁꯤ ꯏꯆꯦ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯦ ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯕꯅꯦ ꯍꯥꯏꯕ ꯃꯥꯗꯤ ꯈꯨꯠꯅ ꯃꯥꯡ ꯊꯥꯕꯅꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩ ꯄꯣꯛꯄꯅꯤ ꯁꯣꯏꯗꯅ ꯊꯕꯥꯅ ꯏꯅꯥꯎ ꯄꯥꯝꯖꯕ ꯅꯨꯄꯥꯗ ꯂꯩꯅꯤꯡꯂꯕꯗꯤ ꯈꯔꯁꯨ ꯃꯈꯥꯡ ꯊꯣꯛꯎ ꯀꯩꯗꯧꯔꯕꯒꯦ ꯏꯆꯦ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯂꯤꯆꯩ ꯃꯔꯨ ꯀꯥꯕꯤꯗꯨꯅ ꯐꯨꯕꯒꯤ ꯆꯩꯅꯥꯗꯣ ꯅꯣꯏꯅ ꯈꯪꯗ ꯇꯧꯔꯤꯅꯤꯀꯣ ꯆꯩꯅꯥꯗꯣ ꯈꯪꯂꯕꯗꯤ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥꯗ ꯀꯔꯤꯒꯤ ꯂꯩꯅꯤꯡꯂꯨꯔꯤꯅꯣ ꯏꯅꯥꯎꯕꯣ ꯏꯆꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯅꯨꯡꯁꯤꯕꯅꯤ ꯅꯨꯄꯤ ꯂꯩ ꯈꯪꯅ ꯈꯪꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯅꯤ ꯈꯪꯕꯒꯤ ꯂꯩꯔꯛꯏꯅꯤ ꯑꯗꯨꯗꯤ ꯈꯥꯡꯂꯨꯗꯅ ꯅꯣꯏ ꯄꯥꯕꯒꯤ ꯂꯤꯆꯩꯒꯤ ꯃꯍꯥꯎꯗꯣ ꯕꯤꯖꯣꯏ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯧꯔꯛꯏ ꯁꯅꯥꯇꯣꯝꯕꯤ ꯍꯩ ꯅꯤꯡꯊꯦꯝ ꯍꯥꯏꯕ ꯅꯨꯄꯤꯗ ꯆꯣꯞꯄ ꯅꯨꯄꯤ ꯂꯣꯜꯂꯤꯈꯩ ꯑꯄꯦ ꯂꯥꯏ ꯁꯨꯗꯕ ꯍꯩ ꯅꯪꯁꯨ ꯊꯣꯛꯂꯛꯎ ꯁꯅꯥꯇꯣꯝꯕꯤ ꯁꯅꯥꯇꯣꯝꯕꯤ ꯂꯩꯕꯥꯛ ꯂꯩ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯈꯨꯔꯥ ꯀꯅꯥ ꯍꯪꯕꯤꯕꯅꯣ ꯏꯕꯦꯝꯃ ꯅꯪꯕꯨ ꯉꯔꯥꯡ ꯑꯩꯈꯣꯏꯗ ꯂꯥꯛꯂꯝꯕꯗꯨ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤ ꯈꯨꯔꯥ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯉꯥꯡꯉꯨ ꯆꯩꯌꯨ ꯍꯥꯏꯕꯗꯣ ꯆꯩꯕ ꯅꯪꯍꯧꯗ꯭ꯔꯦꯅꯦ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯨꯄꯥꯗ ꯆꯦꯟꯈꯤꯕꯅ ꯍꯥꯜꯂꯦꯅꯦ ꯍꯣꯏ ꯈꯨꯔꯥ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯄꯨꯔꯒ ꯂꯥꯛꯑꯦ ꯈꯨꯔꯥꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯑꯗꯨꯅꯤꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎ ꯃꯄꯥ ꯑꯩꯒ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯟꯅꯈꯤꯒꯦ ꯈꯨꯔꯥ ꯀꯧꯕꯗꯤ ꯀꯧꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯒ ꯐꯨꯕ ꯆꯩꯕꯗꯤ ꯇꯧꯕꯤꯔꯝꯒꯅꯨꯀꯣ ꯑꯗꯨꯃꯥꯏꯅꯒ ꯇꯧꯕꯤꯔꯝꯃꯗꯤ ꯑꯩꯈꯣꯏꯗꯤ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤ ꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤ ꯈꯨꯔꯥ ꯍꯣꯏꯅꯦ ꯐꯨꯔꯣꯏꯅꯦ ꯀꯧꯗ ꯀꯧꯊꯣꯛꯄꯤꯔꯛꯎ ꯃꯄꯥ ꯑꯩꯅ ꯊꯣꯛꯄ ꯇꯧꯖꯒꯦ ꯁꯅꯥꯇꯣꯝꯕꯤ ꯅꯪ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯍꯦ ꯅꯣꯏ ꯄꯥꯕ ꯂꯥꯛꯑꯦ ꯁꯅꯥꯇꯣꯝꯕꯤ ꯇꯟꯅ ꯊꯣꯛꯂꯛꯂꯒ ꯕꯥꯕꯥ ꯀꯔꯤ ꯍꯥꯏꯒꯦ ꯄꯥꯕ ꯀꯔꯤ ꯍꯥꯏꯒꯦ ꯀꯥꯏꯅ ꯅꯪ ꯅꯨꯄꯤ ꯑꯅꯤ ꯂꯩꯔꯕ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯖꯗꯕ꯭ꯔꯥ ꯍꯥ ꯅꯪꯅ ꯅꯍꯥꯟꯅ ꯕꯥꯕꯥ ꯑꯩꯒꯤꯗꯤ ꯅꯨꯄꯥ ꯂꯩꯖꯗꯦ ꯍꯥꯏꯔꯝꯂꯕꯗꯤ ꯅꯄꯥ ꯑꯩꯅ ꯁꯦꯝꯂꯝꯂꯣꯏꯗ꯭ꯔꯅ ꯍꯩ ꯅꯪꯕꯨ ꯄꯥꯄꯤꯒꯤ ꯃꯆꯥ ꯅꯪꯅ ꯐꯨꯔꯒ ꯄꯦꯜꯂꯗꯕꯅꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯁꯤ ꯕꯤꯖꯣꯏ ꯃꯥꯅ ꯄꯥꯏꯔꯤꯕ ꯂꯤꯆꯩ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯀ꯭ꯂꯥꯞ ꯑꯗꯨꯗ ꯀꯜꯂꯝꯃꯤ ꯁꯅꯥꯇꯣꯝꯕꯤ ꯃꯄꯥꯟ ꯂꯤꯆꯩꯅ ꯀꯜꯂꯛꯄꯗꯨꯗ ꯂꯤꯆꯩꯗꯨ ꯉꯥꯛꯂꯗꯨꯅ
ꯀꯞꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯄꯥꯕ ꯀꯂꯛꯀꯅꯨ ꯅꯥꯏ ꯏꯃꯥ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯁꯨ ꯄꯥꯕ ꯅꯪꯒꯤ ꯂꯤꯆꯩꯗꯨꯅ ꯐꯨꯃꯟꯗꯅ ꯂꯩꯈꯤꯗꯕꯅꯤ ꯏꯃꯥꯗꯣ ꯍꯩ ꯆꯤꯟꯊꯤꯕꯤ ꯅꯆꯤꯟꯗ ꯂꯩꯒꯦꯡꯒꯗ ꯋꯥꯗꯨ ꯉꯥꯡꯒꯅꯨꯅꯦ ꯅꯪꯕꯣ ꯃꯁꯤ ꯑꯩꯅ ꯐꯅꯁꯨ ꯃꯇꯥꯛꯅꯕꯅꯤ ꯂꯧ ꯀꯧꯕ ꯂꯩꯇꯦꯅꯦ ꯃꯁꯤ ꯂꯤꯆꯩꯁꯤꯅ ꯃꯁꯤ ꯇꯦꯛꯅꯕ ꯀꯟꯈꯤꯗꯦ ꯃꯁꯤ ꯃꯊꯤ ꯁꯅꯥ ꯐꯥꯏꯕ꯭ꯔꯥ ꯅꯪꯅ ꯑꯁꯨꯛ ꯄꯥꯝ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯕꯣ ꯍꯥ ꯃꯊꯤ ꯁꯅꯥ ꯐꯥꯏꯕ꯭ꯔꯣ ꯏꯃꯥ ꯄꯥꯕꯁꯦ ꯑꯃꯨꯛꯇ ꯈꯥꯝꯃꯨ ꯂꯥꯛꯑꯣ ꯑꯁꯤ ꯂꯩꯕꯥꯛꯇꯒꯤ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯂꯩꯕꯥꯛ ꯂꯩ ꯁꯅꯥꯇꯣꯝꯕꯤꯕꯨ ꯃꯄꯥ ꯕꯤꯖꯣꯏꯅ ꯐꯨꯔꯣꯏ ꯍꯥꯏꯔꯝꯂꯒ ꯐꯨꯕꯗꯨꯗ ꯍꯥꯏꯔꯛꯏ ꯈꯨꯔꯥ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯅꯆꯥꯅ ꯉꯁꯥꯏꯅ ꯃꯥꯡꯖꯧꯅꯅ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯐꯨꯕ ꯆꯩꯕ ꯇꯧꯕꯤꯒꯅꯨ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯖꯔꯒꯦ ꯈꯨꯔꯥ ꯍꯟꯕꯤꯈ꯭ꯔꯣ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯥꯡꯗꯁꯨ ꯐꯖꯗꯦ ꯈꯨꯔꯥꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯅꯨꯄꯤ ꯐꯨꯕ ꯍꯥꯏꯕꯁꯦ ꯕꯤꯖꯣꯏ ꯃꯆꯥꯅꯨꯄꯤ ꯐꯨꯕꯗꯨ ꯂꯦꯞꯂꯒ ꯐꯔꯦ ꯑꯗꯨꯝꯅ ꯅꯣꯏꯅꯕꯨ ꯍꯥꯏꯔꯕꯗꯤ ꯂꯩꯃꯤꯟꯅꯔꯣ ꯅꯈꯣꯏ ꯑꯍꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯒ ꯈꯨꯔꯥꯅ ꯉꯁꯤ ꯍꯥꯏꯔꯝꯒꯗꯕ ꯋꯥꯐꯝ ꯑꯃꯅ ꯍꯟꯗꯛ ꯑꯃꯨꯛ ꯅꯈꯣꯏꯒꯤ ꯅꯄꯨꯔꯣꯏꯕꯗꯨꯅ ꯅꯨꯄꯤ ꯑꯃꯃꯨꯛ ꯄꯨꯁꯤꯜꯂꯛꯂꯕ ꯅꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯋꯥꯈꯜ ꯇꯥꯍꯜꯂꯨꯀꯣ ꯍꯣꯏ ꯈꯨꯔꯥ ꯇꯥꯍꯟꯖꯒꯦ ꯕꯤꯖꯣꯏ ꯃꯥꯅ ꯍꯥꯏꯅꯤꯡ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯂꯩꯕꯥꯛ ꯂꯩ ꯊꯕꯥ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯍꯤꯡꯃꯤꯅꯧ ꯇꯝꯂꯝꯂꯕꯅꯤ ꯈꯟꯗꯣꯛꯅꯗꯨꯅ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯅꯤꯡꯊꯦꯝ ꯍꯥꯟꯅ ꯋꯥꯈꯜ ꯇꯥꯕ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯥꯒꯤ ꯍꯩꯅꯕꯤ ꯅꯨꯄꯤ ꯀꯣꯏꯕꯗꯨ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ ꯅꯤꯡꯊꯦꯝ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯅꯨꯄꯤ ꯑꯍꯨꯝꯅ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤꯕ ꯂꯩꯀꯥꯏꯁꯤꯗ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯑꯩꯅ ꯉꯝꯂꯤꯈꯩ ꯂꯣꯟꯗꯧꯅꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯅꯤ ꯑꯩꯒꯨꯝꯅ ꯂꯩꯀꯥꯏꯁꯤꯗ ꯑꯩꯒꯨꯝꯕ ꯅꯨꯄꯥꯗꯤ ꯑꯃꯠꯇꯕꯨ ꯂꯩꯇꯦꯅꯦ ꯑꯗꯨꯅꯕꯨ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯅꯨꯄꯤ ꯂꯣꯟꯕ ꯅꯤꯡꯊꯦꯝ ꯍꯥꯏꯗꯨꯅ ꯏꯃꯤꯡꯁꯦ ꯀꯥꯏ ꯆꯠꯂꯤꯕꯅꯤ ꯀꯥꯟꯅꯗꯦ ꯁꯤꯗꯤ ꯅꯍꯥꯟ ꯈꯪꯅꯕ ꯂꯩꯁꯥꯕꯤꯗꯣ ꯎꯅꯔꯨꯈꯤꯒꯦ ꯍꯣꯔꯦꯟꯗꯤ ꯁꯅꯥꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯅ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯐꯝꯂꯒ ꯂꯩꯕꯗꯨ ꯎꯔꯗꯨꯅ ꯃꯆꯦ ꯊꯕꯥꯗ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯦ ꯀꯔꯤꯒꯤꯅꯣ ꯇꯥ ꯅꯤꯡꯊꯦꯝꯅ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯝꯂꯤꯕꯁꯤꯕꯣ ꯏꯅꯥꯎ ꯃꯣꯏ ꯇꯥꯗꯒꯤ ꯋꯥꯈꯜ ꯊꯣꯛꯄ ꯃꯐꯝꯅꯦ ꯑꯁꯤ ꯃꯥꯅ ꯐꯝꯂꯤ ꯃꯐꯝꯁꯦ ꯑꯗꯨꯅꯕꯨ ꯅꯨꯡꯇꯤꯒꯤ ꯐꯝꯂꯤꯕꯁꯤꯅꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯁꯤꯗ ꯑꯩꯅ ꯈꯣꯏꯗꯧ ꯁꯥꯎꯔꯛꯇꯅꯅꯦ ꯄ꯭ꯔꯕꯛ ꯆꯠꯂꯒ ꯄꯝꯂꯒꯅꯦ ꯄꯨꯈ꯭ꯔꯤꯁꯤꯗ ꯂꯪꯊꯔꯨꯅꯤꯀꯣ ꯍꯦ ꯏꯅꯥꯎ ꯑꯗꯨꯝꯅꯒ ꯇꯧꯔꯨ ꯂꯥꯛꯎꯅꯨꯀꯣ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯨꯕꯗꯨꯅ ꯁꯣꯏꯗꯅ ꯏꯔꯥꯛꯅꯔꯒ ꯁꯤꯗꯣꯛꯈ꯭ꯔꯕꯗꯤ ꯃꯥꯡꯖꯗꯣꯏꯁꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯍꯨꯝꯅꯦꯃꯤ ꯍꯣꯏ ꯏꯆꯦ ꯑꯗꯨꯕꯨꯗꯤ ꯑꯩ ꯈꯪꯉꯦꯕ ꯑꯗꯨꯗ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯛꯄꯒꯤ ꯋꯥꯅꯤꯗ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯁꯨꯝ ꯎꯔꯒ ꯏꯅꯥꯎ ꯅꯪꯗ ꯅꯠꯇꯤꯌꯦ ꯁꯥꯎꯅꯤꯡꯈꯤꯕ ꯃꯌꯥꯝ ꯑꯁꯦ ꯑꯩ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝꯗ ꯏꯆꯦ ꯑꯍꯟꯅꯅꯦ ꯑꯩꯕꯨ ꯁꯥꯎꯅꯤꯡꯈꯤꯕ ꯅꯪ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝꯗꯅ ꯑꯩꯅ ꯑꯃꯨꯛ ꯅꯪ ꯁꯥꯎꯅꯤꯡꯈꯤꯕ ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯄꯨꯁꯤꯜꯂꯛꯑꯝꯗꯥꯏꯒꯤ ꯑꯃꯨꯛ ꯁꯥꯎꯅꯤꯡꯉꯛꯄ ꯏꯆꯦ ꯑꯩꯗꯤꯅꯦ ꯇꯥꯅꯤꯡꯊꯦꯝꯁꯦ ꯌꯥꯝꯅꯒ ꯐꯕ ꯃꯥꯟꯗꯅ ꯂꯩꯔꯛꯄꯅꯦ ꯑꯗꯨꯒ ꯃꯥꯗꯤ ꯅꯨꯄꯤ ꯂꯣꯜꯂꯤꯒꯦ ꯍꯔꯥꯎꯖꯕ ꯑꯄꯦ ꯂꯩꯆꯨꯗꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯄꯥꯕꯗ ꯍꯦꯛ ꯈꯪꯈꯤꯕꯗ ꯑꯩꯅꯦ ꯏꯁꯤꯡꯗ ꯇꯤꯡꯉꯒ ꯐꯨꯕꯗꯧꯅ ꯄꯣꯞꯇꯣꯏꯅꯤ ꯃꯥꯅ ꯑꯁꯨꯝꯅ ꯅꯨꯄꯤ ꯂꯣꯜꯂꯝꯅꯤ ꯈꯪꯖꯔꯝꯃꯗꯤ ꯑꯩ ꯃꯉꯣꯟꯗ ꯂꯩꯖꯔꯝꯃꯣꯏꯗꯕꯅꯤ ꯏꯆꯦ ꯏꯅꯥꯎ ꯈꯥꯡꯕ ꯀꯜꯂꯨ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤꯅꯦ ꯃꯄꯨ ꯃꯍꯥꯛꯅ ꯁꯦꯝꯂꯛꯄ ꯃꯇꯝꯗ ꯈꯥꯡꯂꯨꯔꯣ ꯍꯥꯏꯗꯨꯅ ꯁꯦꯝꯕꯤꯗꯨꯅ ꯊꯥꯔꯛꯂꯕꯅꯤ ꯅꯤꯡꯊꯦꯝ ꯃꯥꯒ ꯅꯧꯅ ꯈꯪꯅꯕ ꯁꯤꯒꯣꯡ ꯂꯩꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯆꯦꯜꯂꯁꯤ ꯍꯥꯏꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯐꯝꯂꯤꯕꯗꯨ ꯂꯩꯕꯥꯛ ꯂꯩꯅ ꯃꯄꯥꯝꯗꯒꯤ ꯍꯜꯂꯛꯄꯗ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯩꯕꯥꯛ ꯂꯩꯅ ꯁꯥꯎꯅꯤꯡꯅ ꯂꯥꯛꯏ ꯃꯌꯨꯝ ꯇꯝꯅ ꯀꯟꯅ ꯁꯅꯥꯇꯣꯝꯕꯤ ꯃꯁꯤ ꯑꯍꯜ ꯂꯩꯕꯥꯛ ꯂꯩꯅ ꯁꯧꯔꯥꯡꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯩꯈꯣꯏ ꯏꯆꯦ ꯑꯍꯟꯁꯦ ꯌꯥꯝ ꯁꯥꯎꯅ ꯂꯥꯛꯏ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯣꯏꯅꯦ ꯏꯅꯥꯎ ꯂꯝꯕꯤꯗ ꯀꯔꯤꯃꯨꯛ ꯊꯦꯡꯅꯔꯛꯂꯕꯖꯥꯠꯅꯣ ꯏꯆꯦꯅ ꯑꯁꯨꯛ ꯁꯥꯎꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯏꯆꯦ ꯌꯧꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯪꯉꯁꯤ ꯏꯆꯦ ꯍꯣꯏ ꯍꯪꯉꯁꯤ ꯏꯅꯥꯎ ꯅꯨꯄꯤ ꯂꯣꯟ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯕ ꯅꯨꯄꯥꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯍꯥꯏꯕꯅꯤꯗ ꯅꯨꯄꯤ ꯑꯃ ꯊꯤꯕ ꯐꯥꯎꯕ ꯀꯗꯥꯏꯅꯣ ꯍꯥꯏꯔꯀꯥꯟꯁꯤꯗ ꯃꯥꯅ ꯅꯨꯄꯤ ꯑꯍꯨꯝ ꯊꯤꯔꯕ ꯃꯁꯤꯗꯁꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯃꯔꯤꯁꯨꯕꯤ ꯑꯃꯃꯨꯛ ꯄꯨꯁꯤꯜꯂꯛꯇꯣꯏꯒꯤ ꯇꯧꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯀꯔꯤ ꯀꯣꯛꯅꯣ ꯍꯥꯏꯕꯅꯤꯗ ꯏꯆꯦ ꯀꯩꯗꯧꯔꯕꯒꯦ ꯑꯗꯨꯛ ꯁꯥꯎꯅ ꯂꯥꯛꯂꯤꯕꯗꯨꯕꯣ ꯏꯅꯥꯎ ꯀꯔꯤꯒꯤ ꯁꯥꯎꯔꯣꯏꯗꯧꯔꯤꯕꯅꯣ ꯅꯈꯣꯏꯅꯤꯁꯨ ꯌꯦꯡꯉꯨꯅꯦ ꯑꯩ ꯈꯛꯇꯪꯗ ꯅꯠꯇꯅ
nupi ahum lone mana aduga masida su pen banai daduna mari subi nupi amasu koira mane nungsi wari chikta na hauri lambi matai du phamlaga lambi da kana chali kholi ganya amata udama makai thaba sauna khumlei mase lebak leina hari bwa du taraga ichia madu di yaroi da moi ta da do nupi mari subi du pusilak chingai da ai khoi hum sang du na warak hobuna pharani natrajina ai khoi hum gi sang luk to mari subi nupi du na loina mun khrani che sana tombi na chummi isi ai na hari ba opam si isi han matam le ringai nupi du pusilak chingai da islina khoi hum sang da na taning them do warak hausi matung amuk hana nupi lo ningak dana ba leibak leina adudi la oina hauji maksatuna nupa nupi ani do pharaga warak haurasi hoi che la natrabadi ai khoi hum thawayam na chaklani asi haina duna mau ahum du khwangse se na sechin mapure baning them gi leifam bu koithi thirak lami makhoi hum na sai thok na raduna ningthem magi nupi ahum na mabu thiri tabada chigong leibu puduna chingya da leiba mataw amagi yumda lotuna mahak leirami leibak lei thaba amadi sana tombi makhoi hum na thiba yaba thirabasu mapure baning them phangma kauba leitrabada chingya gi mataw ma leibudu gi mayumda soidana lotuna leiramlani haina duna chingya tamna laklami amu chigong lei ningthem na pakhat padu ubada hairi ta ningthem karigino nangna atu yam pakhali budu bo ngasi sela si hainaraga aibu puraga koilo loli basa karigino haiba ta ningthem nangbo chigong lei nangna khangdaba khra leiri adunani horen numi taram tungda ai hairake kari ngang leisabino khongni masigi leisabisina hangkibsina numi sisu sasat tarak lagi haidene aigi nupi humduna aigi leifam khangdringaida adubu khangdi khanglamoida moine gi leifam se wadana hanbu halamani yumda makoidi leibak lei makhot khudom biduna mapure baning themda thilladuna hauna hairaklami ada lei nupi yamna loningba ningthem haiba nupa do chinkhibana hanba tare as mabune phana tawsi nausa masegi ya thang phangbaga thaba amadi sana tombina ningthem gi manak tamna kana chensi lei ningthem khangawdana tawrakliba mataw asida mamaidu ithak thakatun hairei oh loiredana ningthem maidi ngasi aba numisida pumtoi toiredana amatana tana ahumak laklaga kari none tawribasiwa masidi kanate chigong leise hundoklamlaga kalnekta sengkrage itawgi yumgi maning thungsi phongdoklage sengkrage chigong le nang lehko ai khara halabage ko asi hairamlaga maning thong phongdoklaga kan hekta senkhirami ningthem chigong lei ingangakna laudro lehawi ta ningthem nangna nakhong yamna hamning badawna kana sengkhribudu karigino aisu lake nangna ibu ngasi seladabani haidna pubirakpa natro nupi ahum sina ta ningthem nangbu tanarishina kaigino ta ningthem ngaiku aisu lake sana tombi chigong legi makhut khudang du pharaga sauna hairei he leisabi nang nupi ahum leiraba nupasina trabadi nupamta leijadraba ha nupamta leijadraba ba thabanam pakhang mayam sina lekai khudingda santhi tabugum tadu leri mayam se pasi koida makhai nupi ahum gi nupase asok pamluriba sibu karigino ha leibak leina masigi nupi se wara amsi nausa natrabadi amjelak pasu yai aikhoi gi nupasida hoi che wara amsi thengneringai sida chigong leingakna kariba nupi amata nataba nupi ahum gi nupa aduga masak phaja krabi aiga selani haiduna thairamliba adusu mamanabagi mayumda aduga ai hundu amaga nupaduna magi nupi ahum lakpu ubada maningthong phongdoklaga kana jengkraba nupaduna ai kokse kainom tawre ai kok ngawre ai wan thare asi hairamlaga sigong leimadi leimaida wan thaduna adumak takhirami makhoi ahumsu sigong leibu hana yenglamda maningthong adu phongdoklaga mapure baning thembu tanaraklami sigong lei leibak lei hoin hek chakhibaga makok maru ipa phan hagulaklaga peri peri tawraduna haijari mathanta as masak phajayena mangonda legi khanjaramani atugu madi dupi ahum lon madu pa oiram ima aibu karamna yumna hanjila haibano chelani haiduna aibu pubiraga ai hudoga thabirame ima hallagida yumda ikairasu ikaina moigi yumsisu mi kanamta leitabra karino
ꯑꯩꯅ ꯃꯣꯏꯒꯤ ꯃꯪꯒꯣꯜꯁꯤꯗ ꯋꯥꯟꯊꯔꯒ ꯇꯥꯔꯒ ꯂꯩꯔꯤꯕꯁꯦ ꯏꯁꯤꯡ ꯐꯥꯎꯕ ꯑꯃꯠꯇ ꯈꯤꯛꯄꯤꯔꯛꯇꯦꯅꯦ ꯅꯨꯄꯤ ꯃꯌꯥꯝ ꯂꯣꯟꯕ ꯅꯨꯄꯥꯒꯤ ꯑꯇꯣꯝꯕꯤꯗꯤ ꯑꯩ ꯑꯣꯏꯅꯤꯡꯗꯦ ꯆꯠꯂꯦ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯅꯨꯄꯥ ꯀꯣꯏꯖꯔꯣꯏ ꯑꯩ ꯈꯤꯔꯦ ꯄꯨꯡꯈꯤꯔꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯅꯦ ꯑꯩ ꯅꯨꯄꯥꯒ ꯈꯤꯔꯦ ꯍꯥꯏꯁꯤꯅꯤ ꯅꯤꯡꯊꯦꯝ ꯑꯁꯨꯝ ꯆꯦꯜꯂꯛꯂꯒ ꯎꯄꯥꯏ ꯂꯩꯃꯟꯗꯗꯨꯅ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯟꯅ ꯃꯈꯥꯗꯒꯤ ꯃꯥꯕꯨ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯊꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝ ꯃꯥꯗꯤ ꯁꯨꯀꯨꯝ ꯀꯨꯝꯂꯛꯂꯝꯗꯦ ꯎ ꯃꯊꯛ ꯑꯗꯨꯗꯒꯤ ꯂꯩꯕꯥꯛ ꯂꯩꯅ ꯏꯅꯥꯎ ꯅꯈꯣꯏꯅꯤꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯅꯣꯃ ꯃꯅꯥꯛ ꯅꯛꯄ ꯌꯨꯝ ꯑꯃꯗꯅꯦ ꯆꯪꯂꯒ ꯎ ꯌꯥꯟꯕ ꯌꯥꯕ ꯊꯥꯡ ꯑꯃꯇ ꯂꯧꯔꯨꯁꯨ ꯆꯠꯂꯣ ꯆꯪꯉꯣ ꯁꯅꯥꯇꯣꯝꯕꯤꯅ ꯏꯆꯦ ꯑꯩ ꯂꯧꯔꯨꯒꯦ ꯁꯅꯥꯇꯣꯝꯕꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯒ ꯃꯅꯥꯛ ꯅꯛꯄ ꯌꯨꯝ ꯑꯃꯗꯒꯤ ꯎ ꯀꯛꯄ ꯌꯥꯒꯗꯕ ꯊꯥꯡ ꯑꯃ ꯄꯨꯔꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ ꯏꯆꯦ ꯊꯥꯡ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯈꯪꯅꯤꯡꯗꯅ ꯅꯨꯄꯥ ꯑꯃ ꯍꯧꯖꯤꯛ ꯎ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯇꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯕꯥꯛ ꯂꯩ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯅ ꯀꯥꯔꯤꯕ ꯎ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗꯨ ꯌꯥꯟꯕ ꯍꯧꯔꯛꯂꯝꯃꯤ ꯅꯤꯡꯊꯦꯝ ꯎ ꯃꯊꯛ ꯑꯗꯨꯗ ꯎꯗꯨꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯕꯥꯛ ꯂꯩꯅ ꯁꯨꯝ ꯌꯥꯜꯂꯛꯄꯅ ꯎꯗꯨ ꯇꯦꯛꯂꯒ ꯇꯥꯔꯛꯂꯝꯃꯤ ꯅꯤꯡꯊꯦꯝ ꯃꯥꯁꯨ ꯎꯗꯨꯗ ꯆꯦꯠꯅ ꯀꯣꯟꯅ ꯑꯗꯨꯃꯛ ꯂꯩꯃꯥꯏꯗ ꯇꯥꯔꯛꯂꯝꯃꯤ ꯅꯤꯡꯊꯦꯝꯅ ꯂꯩꯃꯥꯏꯗ ꯍꯦꯛ ꯇꯥꯔꯛꯄꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯨꯝ ꯆꯪꯗꯨꯅ ꯇꯣꯠꯄ ꯍꯧꯔꯛꯂꯝꯃꯤ ꯅꯤꯡꯊꯦꯝꯅ ꯐꯨꯔꯛꯀꯅꯨ ꯍꯥꯏꯕ ꯐꯥꯎꯕ ꯇꯥꯗꯅ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯉꯁꯤꯗꯤ ꯄꯦꯟꯗꯕꯅ ꯍꯦꯃꯟꯕꯅ ꯃꯄꯨꯔꯣꯏꯕꯕꯨ ꯇꯞ ꯇꯥꯅ ꯐꯨꯊꯔꯝꯃꯤ ꯂꯩꯕꯥꯛ ꯂꯩꯅ ꯅꯨꯄꯤ ꯑꯃꯇ ꯅꯠꯇꯅ ꯅꯨꯄꯤ ꯑꯍꯨꯝ ꯂꯩꯔꯦ ꯐꯥꯎꯕ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯥ ꯍꯥ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯕ ꯅꯪ ꯅꯨꯄꯤ ꯂꯣꯟꯕꯗ ꯉꯁꯤꯗꯤ ꯑꯁꯥꯎꯕꯅ ꯍꯦꯃꯟꯕꯅ ꯏꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯕꯒꯤ ꯊꯧꯒꯜꯂꯣꯏ ꯀꯥꯏꯗꯨꯅ ꯏꯈꯨꯠꯁꯦ ꯄꯦꯟꯅ ꯐꯨꯔꯦ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯃꯣꯏ ꯇꯥꯗ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯕꯅꯤ ꯃꯣꯏ ꯇꯥꯗꯅ ꯇꯧꯕꯅ ꯃꯣꯏ ꯇꯥꯗꯅ ꯐꯪꯕꯅꯤ ꯃꯁꯤ ꯄꯨꯝꯕꯁꯦ ꯃꯣꯏ ꯇꯥꯗꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤꯀꯣ ꯊꯕꯥꯅ ꯑꯃꯨꯛ ꯅꯣ ꯄꯦꯟꯅ ꯅꯣ ꯑꯩ ꯅꯨꯄꯤ ꯌꯥꯝ ꯂꯣꯜꯂꯦ ꯍꯥꯏꯗꯨꯅ ꯅꯣꯛꯑꯣ ꯃꯣꯏ ꯇꯥꯗ ꯅꯪ ꯅꯣꯛꯑꯣ ꯁꯅꯥꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯒꯤ ꯃꯁꯝꯗꯨ ꯀꯟꯅ ꯐꯣꯏꯔꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯔꯤꯕ ꯅꯔꯜ ꯈꯔꯁꯤꯗꯤ ꯏꯆꯥ ꯌꯥꯎꯔꯛꯄꯗ ꯃꯈꯣꯏꯅ ꯆꯥꯕꯗ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯅꯤ ꯍꯥꯏꯕ ꯈꯪꯗꯈꯩ ꯅꯨꯄꯤꯕꯨ ꯐꯤ ꯃꯔꯣꯟ ꯊꯨꯞꯇꯨꯅ ꯎꯄꯨꯗ ꯊꯝꯕꯒꯨꯝ ꯂꯣꯟꯒꯤ ꯈꯜꯂꯤꯕ ꯃꯣꯏ ꯇꯥꯗꯒꯤ ꯀꯣꯛꯁꯤꯅꯤ ꯑꯩꯅ ꯊꯨꯒꯥꯏꯅꯤꯡꯉꯤꯁꯦ ꯅꯤꯡꯊꯦꯝ ꯎꯗꯒꯤ ꯇꯥꯔꯛꯄꯒꯤ ꯆꯩꯅꯥꯕꯨ ꯈꯥꯡꯒꯗ꯭ꯔꯥ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯨꯝꯅ ꯐꯨꯕꯒꯤ ꯆꯩꯅꯥꯕꯨ ꯈꯥꯡꯒꯗ꯭ꯔꯥ ꯃꯥ ꯆꯩꯅꯥ ꯈꯥꯡꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯀꯞꯂꯒ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯍꯥꯏꯔꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯂꯩ ꯊꯕꯥ ꯁꯅꯥꯇꯣꯝꯕꯤ ꯅꯈꯣꯏ ꯑꯍꯨꯝ ꯑꯩꯕꯨ ꯐꯨꯕ ꯂꯦꯞꯂꯨ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯤ ꯂꯣꯟꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯈꯜꯂꯔꯣꯏ ꯅꯨꯄꯤꯁꯨ ꯀꯣꯏꯔꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯌꯥꯝ ꯅꯥꯔꯤ ꯆꯩꯅꯥ ꯃꯌꯥꯝꯁꯦ ꯆꯩꯅꯥꯁꯤꯡꯁꯦ ꯈꯥꯡꯅꯕ ꯍꯣꯠꯅꯕꯗ ꯁꯤꯒꯨꯝꯕ ꯆꯩꯅꯥ ꯃꯌꯥꯝꯁꯦ ꯈꯥꯡꯗꯣꯏ ꯁꯔꯨꯛ ꯑꯩꯅ ꯅꯈꯣꯏ ꯑꯍꯨꯝꯒ ꯉꯁꯤꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯊꯕꯛꯀ ꯁꯨꯗꯅ ꯂꯩꯃꯤꯟꯅꯖꯔꯒꯦ ꯑꯩꯒꯤ ꯏꯁꯥꯁꯦ ꯄꯨꯛꯇꯦꯛ ꯇꯦꯛꯂꯕ ꯀꯩꯅꯣꯝ ꯇꯧꯔꯤꯕ ꯅꯣꯏ ꯑꯍꯨꯝ ꯑꯩꯕꯨ ꯑꯃꯨꯛꯇ ꯁꯝꯕꯤꯌꯨ ꯑꯩ ꯌꯨꯝꯗ ꯉꯥꯛꯇ ꯄꯣꯊꯥꯖꯔꯒꯦ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯁꯥꯎꯅꯤꯡꯕꯗꯨ ꯐꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯝꯕꯤꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯤꯡꯊꯦꯝꯁꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯅꯨꯄꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯣꯟꯈꯤꯗ꯭ꯔꯤ ꯀꯣꯏꯒꯦ ꯍꯥꯏꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯈꯟꯈꯤꯗ꯭ꯔꯤ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯨꯝꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ ꯏꯪ ꯂꯥꯎꯅ ꯂꯤꯔꯤ ꯁꯤꯠꯂꯤꯕ ꯏꯪꯂꯕ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯅꯣꯡꯃꯒꯤ ꯁꯤꯂꯝ ꯁꯤꯟꯊꯥꯗꯨꯕꯨ ꯄꯥꯡꯅꯕ ꯍꯣꯠꯅꯔꯤ ꯊꯥꯔꯤꯛ ꯃꯥꯗꯣ ꯃꯅꯥꯛꯇꯒꯤ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯂꯩꯀꯪ ꯑꯗꯨꯗ ꯐꯤ ꯑꯃꯅ ꯌꯣꯝꯁꯤꯟꯗꯨꯅ ꯅꯤꯡꯉꯥꯏꯗ ꯇꯨꯝꯂꯤ ꯑꯄꯤꯛꯄ ꯃꯆꯥ ꯊꯣꯏꯅꯥꯎꯁꯨ ꯃꯄꯨꯔꯣꯏꯕ ꯅꯧꯅ ꯀꯥꯏꯅꯈꯤꯕꯅ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨꯒꯤꯗꯃꯛꯅꯤ ꯍꯣꯠꯅꯔꯤꯕ ꯄꯨꯝꯕꯗꯣ ꯇꯦꯡꯕꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯕꯅ ꯃꯃꯥ ꯃꯆꯥꯗꯨꯗ ꯇꯔꯛ ꯂꯩꯖꯗꯨꯅ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯕꯅꯤ ꯏ ꯅꯧꯔꯤꯕ ꯊꯥꯔꯤꯛ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯇꯧꯔꯤꯕꯅꯤ ꯄꯨꯝꯅꯃꯛꯇꯨ ꯃꯆꯥ ꯄꯤꯛꯄꯗꯨꯒꯤ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯂꯧꯄꯨꯗꯒꯤ ꯈꯨꯁꯨꯃꯟ ꯈꯔ ꯂꯧꯗꯨꯅ ꯃꯆꯥ ꯄꯤꯛꯄꯗꯨ ꯄꯝꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯖꯔꯛꯏ ꯊꯥꯔꯤꯛ ꯃꯆꯥ ꯊꯣꯏꯅꯥꯎꯕꯨ ꯌꯦꯡꯖꯗꯨꯅ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯒ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯏ ꯏꯃꯥꯅ ꯊꯕꯛ ꯁꯨꯔꯤꯉꯩꯗꯁꯨ ꯀꯞꯄꯤꯗꯦ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯍꯥꯏꯃ ꯅꯤꯡꯊꯧꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯅꯤꯡꯊꯧꯗꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯑꯣꯏꯕꯅ ꯌꯧꯁꯤꯜꯂꯛꯏ ꯂꯩꯉꯥꯛꯄꯅ ꯉꯥꯏꯈꯣ ꯂꯦꯞꯈꯣ ꯅꯨꯄꯤ ꯀꯩꯒꯤꯅꯣ ꯑꯩ ꯎꯔꯒ ꯆꯦꯜꯂꯤꯕꯗꯤ ꯀꯩꯁꯨ ꯇꯧꯖꯗꯦ ꯅꯤꯡꯊꯧ ꯏꯆꯥꯁꯦ ꯀꯞꯂꯛꯄꯗꯨꯗ ꯌꯨꯝ ꯌꯧꯅꯕ ꯍꯥꯏꯗꯅ ꯆꯠꯆꯕꯅꯤ ꯂꯩꯉꯥꯛꯄ ꯅꯣꯛꯂꯗꯨꯅ ꯑꯩꯁꯤ ꯀꯤꯕ꯭ꯔꯣ ꯀꯤꯌꯦ ꯅꯤꯡꯊꯧ
ꯀꯩꯒꯤ ꯀꯤꯔꯤꯕ ꯏꯅꯤꯡꯊꯧꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯤ ꯃꯄꯥꯅꯤ ꯑꯗꯨꯅ ꯏꯅꯤꯡꯊꯧꯕꯨ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯅꯤ ꯈꯟꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯆꯕꯅꯤ ꯐꯩ ꯅꯆꯥ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯦꯗ ꯊꯦꯡꯕꯤꯔꯛꯀꯅꯨ ꯏꯅꯤꯡꯊꯧ ꯑꯩꯁꯦ ꯏꯄꯨꯔꯣꯏꯕ ꯀꯥꯏꯅꯈ꯭ꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯅꯤ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯁꯥꯕꯤ ꯃꯧ ꯂꯨꯈ꯭ꯔꯥꯕꯤ ꯈꯦꯟꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯥꯔꯤꯛꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯄꯤ ꯃꯄꯥꯅꯤ ꯈꯟꯗꯨꯅ ꯏꯅꯤꯡꯊꯧꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕꯁꯦ ꯃꯥꯡꯍꯟꯒꯦ ꯈꯟꯕꯤꯒꯅꯨ ꯏꯁꯥ ꯄꯤꯛꯂꯤꯕ ꯏ ꯅꯧꯔꯤꯕ ꯑꯩꯒꯤ ꯋꯥꯈꯜꯗ ꯆꯥꯛꯇꯨꯅ ꯂꯩꯍꯧꯒꯗꯕ ꯃꯩꯔꯤ ꯑꯃ ꯆꯨꯈꯠꯄꯤꯒꯦ ꯈꯟꯕꯤꯒꯅꯨ ꯃꯁꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯗꯧꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯏꯪꯒꯤꯠ ꯑꯃ ꯇꯧꯗꯨꯅ ꯊꯥꯔꯤꯛꯄꯨ ꯅꯝꯍꯥꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯔꯤ ꯄꯤꯛꯂꯤꯕ ꯃꯆꯥ ꯊꯣꯏꯅꯥꯎꯁꯨ ꯅꯥꯀꯟꯗ ꯇꯥꯗꯨꯅ ꯋꯥ ꯋꯥ ꯀꯞꯂꯤ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨ ꯆꯠꯈ꯭ꯔꯕꯗ ꯊꯥꯔꯤꯛ ꯃꯁꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯁꯥꯕꯨ ꯄꯝꯈꯠꯂꯒ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯆꯔꯤ 이마기 빼마 이마부 까리 오였시게 그다시야우다 이마네 이자부 까랍다 저거 사렙다 망가이가 떠오리바도 숙도한 마 복세 이도없다 어렵라바디 타와이시 타라바수 아이감람가다바니 아두부 낭기다 막간두나 이마 어와 짜이나 마얌식 강망한방이 통나수 마시락 떠오래 이마이 잡구나 더와이 타라시라 빅리바 분식이 땅극 마대 카라다막 하우자락리바 이사부 분식이 꿈메시 야혼다 로이신바디 아이 빰네 강하니 아이 뽐나막 강하니 이사기다막 이마는 까리기 쏙타가니 뽐나막 아이는 마역나가니 마막탁대 도기바 까나나수 칸키드라바 통도거도 나시수 까오마 감다 타모야시다 엄신두나 탐리바네 낭기수 마담 라키가니 ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯅꯪꯕꯨ ꯌꯦꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯂꯩꯉꯥꯛꯄ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯑꯆꯥꯎ ꯑꯔꯝ ꯄꯥꯝꯕ ꯅꯤꯡꯊꯧ ꯑꯃꯅꯤ ꯅꯨꯄꯤ ꯑꯉꯥꯡ ꯎꯕ ꯌꯥꯗꯕ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤꯅꯦ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯈꯛꯇꯤ ꯂꯩ ꯃꯥꯒꯤ ꯃꯆꯥ ꯅꯣꯡꯇ꯭ꯔꯦꯟ ꯀꯧꯕ ꯑꯃꯒ ꯂꯩ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯊꯥꯔꯤꯛ ꯃꯆꯥ ꯄꯤꯛꯄꯗꯨ ꯌꯦꯡꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯁꯤꯟꯊꯖꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯒꯤꯠ ꯐꯝꯊꯗꯨꯅ ꯃꯆꯥꯕꯨ ꯊꯝꯂꯒ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯈꯟꯅ ꯈꯟꯅ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕꯗꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯍꯜꯂꯝꯕ ꯅꯪꯒꯤ ꯅꯊꯛꯇ ꯅꯣꯡꯃꯗꯤ ꯑꯩ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯈꯤꯅꯤ ꯀꯩꯁꯨ ꯂꯩꯇꯕ ꯂꯥꯏꯔꯕꯤ ꯄꯤꯗꯠ ꯄꯥꯗꯠꯄꯤ ꯑꯩꯒꯤ ꯊꯧꯅꯥ ꯅꯣꯡꯃꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯁꯣꯏꯗꯅ ꯎꯠꯈꯤꯅꯤ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯤ ꯊꯣꯏꯅꯥꯎ ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯥꯔꯛꯂꯤ ꯃꯇꯥꯁꯤꯡꯒ ꯄꯨꯟꯗꯨꯅ ꯍꯔꯥꯎꯇ ꯌꯥꯝꯅ ꯂꯩꯖꯕꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯃꯇꯥꯡꯗꯨꯗ ꯊꯥꯔꯤꯛꯅ ꯃꯆꯥꯅ ꯃꯇꯥꯁꯤꯡꯒ ꯄꯨꯟꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯕꯥꯞ ꯃꯦꯠꯇꯨꯅ ꯆꯥꯔꯤꯕꯗꯨꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯌꯦꯡꯉꯣꯏ ꯏꯆꯥꯁꯥ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯅꯈꯣꯏꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕꯅꯤ ꯑꯗꯨꯅ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯅꯈꯣꯏꯅ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯐꯅ ꯈꯠꯂꯥꯡꯗꯨꯅ ꯇꯧꯔꯕꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜꯗꯗꯤ ꯅꯌꯨꯝ ꯄꯥꯟꯒꯦ ꯈꯟꯒꯅꯨꯀꯣ ꯅꯈꯣꯏꯕꯨ ꯐꯍꯟꯅꯤꯡꯗꯨꯅ ꯏꯃꯥꯅ ꯍꯥꯏꯕꯅꯤ ꯅꯈꯣꯏꯗꯤ ꯀꯣꯏꯕ ꯂꯥꯡꯕ ꯐꯪꯂꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯐꯥꯎꯕꯅꯦ ꯂꯥꯟ ꯐꯪꯂꯛꯇꯦ ꯑꯗꯨꯕꯨ ꯏꯆꯥꯁꯥ ꯍꯧꯖꯤꯛꯁꯨ ꯉꯥꯏ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯐꯠꯇꯕꯒꯤ ꯋꯥꯈꯜꯅ ꯆꯨꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯥꯗꯤꯅꯦ ꯍꯧꯖꯤꯛꯁꯨ ꯋꯥꯈꯜ ꯍꯣꯡꯂꯝꯈꯤꯔꯣꯏ ꯑꯗꯨꯅ ꯅꯇꯣꯝꯇ ꯑꯆꯤꯛꯄ ꯂꯝꯍꯥꯡꯗ ꯆꯠꯄ ꯌꯥꯗꯦꯀꯣ ꯃꯨꯕꯤꯇꯣꯟꯅ ꯀꯩꯒꯤꯅꯣ ꯏꯅꯦ ꯑꯩꯗꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯌꯥꯝ ꯂꯩꯅꯤꯡꯉꯦ ꯁꯅꯥꯅ ꯂꯩꯔꯅꯤ ꯀꯨꯆꯨꯗꯨꯒ ꯃꯨꯕꯤꯇꯣꯟꯅ ꯍꯦꯔꯩꯇ ꯅꯣꯏꯒꯤ ꯀꯨꯆꯨꯁꯤꯗ ꯑꯁ ꯌꯥꯝ ꯄꯥꯅꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯣꯏ ꯀꯜꯂꯛꯄ꯭ꯔꯣ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯏꯇꯥ ꯅꯪꯁꯦ ꯌꯥꯝ ꯁꯥꯎꯒꯜꯂꯦ ꯇꯜꯂꯤꯕꯣ ꯊꯥꯔꯤꯛꯅ ꯌꯥꯔꯦꯁꯦ ꯑꯗꯨꯕꯨꯅꯦ ꯏꯅꯦꯅ ꯍꯥꯏꯔꯤꯁꯦ ꯃꯨꯟꯅ ꯇꯥꯎ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯅꯤꯡꯊꯧ ꯂꯩꯉꯥꯛꯄꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯂꯩꯕꯥꯛ ꯑꯁꯦ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯔꯕꯅꯤ ꯍꯥꯏꯗꯅ ꯀꯨꯁꯤ ꯔꯥꯁꯤꯅꯤ ꯇꯧꯔꯤꯕ ꯃꯥꯅ ꯍꯦꯛ ꯎꯈꯤꯕ ꯅꯨꯄꯤꯗꯨꯗꯤ ꯂꯦꯝꯅ ꯊꯥꯕ ꯅꯠꯇꯦ ꯐꯠꯈꯤꯗ꯭ꯔꯕ ꯃꯥꯒꯤ ꯃꯆꯥ ꯅꯥꯕꯗ ꯂꯥꯌꯦꯡꯅꯕ ꯀꯧꯈꯤꯕ ꯑꯃꯥꯏꯕꯁꯤꯡꯁꯨꯅꯦ ꯃꯆꯥꯕꯨ
ꯑꯅꯥꯕꯗꯣ ꯐꯍꯟꯕ ꯉꯝꯗꯦ ꯍꯥꯏꯗꯅ ꯈꯨꯗꯛꯇ ꯃꯉꯛ ꯀꯛꯇꯨꯅꯅꯦ ꯍꯥꯠꯈꯤꯕ ꯀꯌꯥꯅꯤ꯫ ꯑꯗꯨꯒ ꯀꯣꯅꯨꯡꯗꯗꯤ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯖꯕꯒꯤ ꯋꯥꯅꯤ꯫ ꯂꯣꯟꯅ ꯂꯩꯕ ꯅꯨꯄꯤꯗꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕꯅꯤ꯫ ꯊꯥꯔꯤꯛ ꯃꯄꯤꯔꯥꯁꯨ ꯆꯦꯜꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯨꯝꯕꯁꯤ ꯍꯥꯏꯒ ꯌꯥꯎꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯥꯅ ꯊꯦꯡꯅꯕ ꯏꯟꯈꯠꯂꯛꯂꯤꯕ ꯂꯩꯁꯥꯕꯤꯁꯤꯡꯅ ꯂꯤꯂꯤꯗꯨꯅ ꯄꯦꯟꯅꯕꯁꯤꯡ ꯑꯗꯨ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯅꯣꯡꯗ꯭ꯔꯦꯟꯕꯨ ꯅꯨꯄꯤ ꯑꯃꯠꯇꯅ ꯌꯥꯕꯤꯗꯅꯕ ꯁꯤꯜꯂꯤꯕꯅꯤ꯫ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯂꯩꯉꯥꯛꯄ ꯍꯧꯖꯤꯛꯁꯨ ꯍꯟꯗ꯭ꯔꯤꯕꯅꯤ꯫ ꯊꯥꯔꯤꯛꯀꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯇꯕꯅ ꯈꯪꯗꯕꯅꯤ꯫ ꯑꯇꯣꯞꯄ ꯈꯨꯜꯗꯗꯤ ꯑꯗꯨꯃꯛ ꯐꯠꯇꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯅꯤ꯫ ꯅꯣꯡꯃ ꯂꯩꯉꯥꯛꯄꯗꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯊꯥꯔꯤꯛꯀꯤ ꯈꯨꯜꯗ ꯑꯃꯨꯛ ꯂꯥꯛꯂꯔꯦ꯫ ꯍꯩ, ꯈꯨꯜꯁꯤꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯊꯣꯛꯂꯛꯎ ꯍꯥꯏꯌꯨ, ꯑꯩ ꯃꯐꯝ ꯑꯁꯤ ꯂꯩꯒꯦ꯫ ꯐꯅꯤ ꯏꯅꯤꯡꯊꯧ꯫ ꯇꯥꯎ, ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ꯫ ꯈꯨꯜ ꯑꯁꯤ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡꯗꯒꯤ ꯃꯤꯑꯣꯏ ꯑꯃꯃꯝ ꯊꯣꯛꯂꯛꯀꯗꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯁꯤꯗ ꯊꯑꯣꯏꯗꯗꯨꯅ ꯊꯣꯛꯂꯛꯇ꯭ꯔꯕꯗꯤ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ ꯈꯪꯉꯨ꯫ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯦ꯫ ꯃꯍꯩ ꯃꯤꯑꯣꯏ ꯑꯅꯝꯕꯅ ꯂꯩꯉꯥꯛꯄꯕꯨ ꯀꯤꯕꯅ ꯍꯥꯊꯨ ꯀꯤꯅ ꯊꯣꯛꯅꯔꯛꯂꯦ꯫ ꯁꯣꯝꯗꯅ ꯊꯥꯔꯤꯛꯀꯤ ꯌꯨꯝꯗꯅꯤ꯫ ꯊꯥꯔꯤꯛꯅ, ꯍꯥꯏ ꯕꯦꯝꯃ, ꯃꯤꯐꯠꯇꯁꯦ ꯑꯃꯨꯛ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯂ ꯃꯥꯜꯂꯦ꯫ ꯏꯃꯥ ꯑꯃꯨꯛꯇ ꯊꯣꯛꯂꯨꯈꯤꯒꯦ꯫ ꯊꯣꯡꯒꯁꯦ ꯆꯦꯠꯅ ꯂꯣꯟꯗꯨꯅ ꯂꯩꯌꯨꯀꯣ꯫ ꯊꯣꯏꯅꯥꯎꯅ, ꯍꯣꯏ ꯏꯃꯥ꯫ ꯊꯥꯔꯤꯛ ꯑꯁꯨꯝ ꯊꯣꯛꯂꯛꯄꯗ ꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯊꯥꯔꯤꯛ ꯅꯤꯡꯊꯧꯗ ꯃꯃꯤꯠ ꯀꯨꯞꯇ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯩꯉꯥꯛꯄꯅ, ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯁꯨꯔꯕ꯭ꯔꯥ? ꯑꯌꯥꯝꯕ ꯁꯨꯖꯔꯦ ꯏꯅꯤꯡꯊꯧ꯫ ꯐꯔꯦ, ꯑꯩꯅ ꯍꯥꯏꯒꯗꯧꯔꯤ ꯋꯥꯁꯦ ꯅꯈꯣꯏ ꯇꯥꯔꯣ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯅꯣꯡꯗ꯭ꯔꯦꯟ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯀꯅꯤ꯫ ꯃꯗꯨꯗ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯉꯣꯜ, ꯍꯥꯏꯕꯗꯤ ꯃꯧꯒꯤ ꯁꯤꯡꯗ ꯆꯟꯗ꯭ꯔꯤꯕꯤ ꯂꯩꯁꯥꯕꯤꯁꯤꯡꯕꯨ ꯃꯥꯒꯤ ꯂꯩꯖꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯀꯦꯅ ꯃꯧꯅ ꯊꯣꯛꯂꯛꯀꯗꯕꯅꯤ꯫ ꯃꯗꯨꯗ ꯊꯑꯣꯏꯗ꯭ꯔꯕ ꯃꯤ ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯑꯍꯥꯛꯄ ꯆꯩꯔꯥꯛ ꯐꯪꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯁꯥꯗꯅ ꯅꯤꯡꯊꯧꯃꯥꯗꯤ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯥꯔꯤꯛꯀꯤ ꯊꯃꯣꯏꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯨꯗꯨꯅ ꯂꯩꯔꯛꯂꯤꯕ ꯃꯩ ꯑꯗꯨꯗꯤ ꯑꯃꯨꯛ ꯅꯧꯍꯧꯗꯅ ꯆꯥꯛꯂꯛꯂꯦ꯫ ꯃꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯍꯧꯈ꯭ꯔꯕꯁꯤꯡ ꯑꯗꯨꯕꯨꯁꯨ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯩꯒꯤ ꯏꯐꯝꯗ ꯊꯝꯈꯤꯕ ꯇꯥꯛꯐꯝꯗꯨꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯀꯣꯛꯂꯔꯣꯏ꯫ ꯀꯔꯤꯒꯤ ꯑꯩꯒꯤ ꯏꯆꯥꯕꯨꯁꯨ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯂꯪꯊꯒꯅꯤ? ꯃꯃꯥ ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯏꯆꯥꯕꯨꯗꯤ ꯑꯋꯥꯐꯝꯗ ꯀꯩꯗꯧꯅꯨꯡꯗ ꯇꯥꯍꯜꯂꯣꯏ꯫ ꯑꯁꯤ ꯈꯟꯗꯨꯅ ꯊꯥꯔꯤꯛ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯊꯣꯏꯅꯥꯎꯅ, ꯀꯔꯤ ꯇꯧꯔꯒꯦ ꯏꯃꯥ, ꯀꯞꯄꯤꯔꯣ? ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯂꯕ꯭ꯔꯣ? ꯊꯣꯡꯗ꯭ꯔꯤ ꯏꯃꯥ, ꯌꯥꯝ ꯉꯜꯂꯤꯌꯦ꯫ ꯑꯗꯨ ꯀꯔꯤ ꯀꯞꯄꯤꯅꯣꯕ? ꯀꯩꯁꯨ ꯇꯧꯗꯦꯁꯦ, ꯅꯄꯥꯗꯣ ꯅꯤꯡꯁꯤꯡꯉꯛꯏ ꯉꯁꯤꯗꯤ꯫ ꯃꯥꯅ ꯉꯁꯤꯁꯨ ꯂꯩꯔꯝꯂꯕꯗꯤ ꯏꯃꯥ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯦꯟꯖꯔꯝꯒꯗꯕꯅꯤ꯫ ꯏꯃꯥ, ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨꯁꯦ꯫ ꯄꯥꯕꯗꯣ ꯑꯐꯕ ꯃꯤ ꯑꯣꯏꯕꯒꯤ ꯃꯄꯨꯅ ꯄꯥꯝꯗꯨꯅ ꯉꯟꯇꯥꯅ ꯂꯧꯁꯤꯟꯈ꯭ꯔꯤꯕꯅꯤ꯫ ꯐꯔꯦꯁꯦ, ꯑꯗꯨ ꯅꯪ ꯍꯌꯦꯡꯗꯤ ꯏꯃꯥꯒꯅꯦ ꯏꯃꯨꯡꯗ ꯐꯤꯔꯣꯜꯁꯤꯡꯁꯦ ꯑꯃꯨꯛꯇ ꯄꯨꯊꯣꯛꯇꯨꯅ ꯊꯨꯞꯁꯤ꯫ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯦꯀꯣ? ꯍꯣꯏ ꯏꯃꯥ, ꯀꯩ ꯂꯩꯒꯦ? ꯐꯤ ꯈꯟꯗꯣꯛꯀꯗꯕ ꯂꯩꯕ꯭ꯔꯣ? ꯂꯩ꯫ ꯐꯤ ꯑꯃꯟꯕ ꯈꯔ ꯈꯟꯗꯣꯛꯇꯨꯅ ꯀꯩꯊꯦꯜꯗ ꯃꯣꯔꯥꯒ ꯑꯣꯟꯅꯒꯦ꯫ ꯊꯣꯏꯅꯥꯎ ꯅꯣꯛꯂꯒ, ꯏꯁ, ꯑꯩꯈꯣꯏꯒꯤꯗꯤ ꯐꯤꯔꯣꯜ ꯑꯃꯟꯕ ꯂꯣꯏꯅ ꯈꯟꯗꯣꯛꯈ꯭ꯔꯗꯤ ꯀꯔꯤ ꯁꯦꯠꯍꯧꯗꯣꯏꯕ? ꯏꯃꯥꯒꯤ ꯋꯥꯇꯥꯁꯤꯗꯤ ꯐꯤꯔꯣꯜ ꯌꯥꯝꯅ ꯂꯩꯕꯒ ꯃꯥꯜꯍꯜꯂꯦ, ꯅꯣꯛꯅꯤꯡꯉꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯆꯩ꯫ ꯊꯥꯔꯤꯛ ꯍꯥꯏꯐꯦꯠ ꯅꯣꯛꯂꯝꯂꯒ ꯐꯨꯝꯕꯪꯅꯔꯕ ꯋꯥꯈꯜꯗꯨ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯕꯨ ꯑꯍꯟꯕ ꯐꯤꯖꯣꯜ ꯁꯦꯠꯅꯤꯡꯕ꯭ꯔꯅꯦ? ꯊꯣꯏꯅꯥꯎ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯇꯨ ꯂꯦꯞꯂꯒ ꯃꯃꯥꯒꯤ ꯃꯇꯧꯕꯨ ꯌꯦꯡꯗꯨꯅ, ꯁꯦꯠꯅꯤꯡꯗꯦ ꯏꯃꯥ, ꯑꯩꯒꯤ ꯐꯖꯕ ꯐꯤꯖꯣꯜ ꯂꯩꯔꯤꯁꯤꯗꯤ꯫ ꯁꯤꯃꯜꯂꯒ ꯑꯍꯟꯕꯃꯨꯛ ꯂꯩꯔꯒ ꯂꯣꯏꯔꯗꯨꯕꯨ ꯃꯌꯥꯝ ꯊꯝꯖꯤꯜꯂꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯏꯃꯥ? ꯊꯥꯔꯤꯛ ꯃꯆꯥꯅ ꯉꯥꯡꯕꯗꯨ ꯇꯥꯅ ꯃꯄꯤꯁꯨ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯇꯞꯅ ꯁꯤꯟꯊꯔꯛꯂꯦ꯫ ꯊꯣꯏꯅꯥꯎ ꯃꯃꯥꯗ ꯌꯦꯡꯗꯨꯅ, ꯏꯃꯥ, ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨ, ꯅꯆꯥꯗ ꯋꯥ ꯂꯣꯠꯀꯅꯨ꯫ ꯏꯃꯥ ꯏꯆꯥꯈꯛ ꯂꯩꯕ ꯌꯨꯝꯁꯤꯗ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯨꯝꯕ ꯏꯃꯥ ꯈꯪꯅ ꯄꯨꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯤꯌꯦ ꯏꯃꯥ꯫ ꯊꯥꯔꯤꯛ ꯃꯥꯅ ꯇꯧꯔꯤꯕ ꯄꯨꯝꯕꯁꯤ ꯃꯆꯥꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯌꯦꯡꯒꯤ ꯊꯧꯔꯝ ꯑꯁꯤ ꯌꯥꯎꯍꯜꯂꯣꯏꯗꯒꯤ ꯈꯟꯕꯅꯤ꯫ ꯊꯥꯔꯤꯛꯀꯤ ꯊꯃꯣꯏꯗ ꯌꯦꯛꯇꯨꯅ ꯅꯤꯡꯊꯧꯃꯥꯒꯤ ꯁꯥꯒꯩꯕꯨ ꯄꯥꯝꯗꯕꯅꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯊꯥꯔꯤꯛ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯦ꯫ ꯃꯆꯥꯕꯨ ꯁꯦꯟꯅꯗꯨꯅꯇ ꯂꯩꯈ꯭ꯔꯦ꯫ ꯀꯩꯁꯨ ꯈꯪꯖꯗꯕ ꯊꯣꯏꯅꯥꯎ ꯃꯥꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨꯃꯛ ꯀꯥꯏꯗꯅ ꯇꯧꯔꯤ꯫ ꯊꯣꯏꯅꯥꯎꯅ, ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯂꯔꯣꯏꯗ꯭ꯔꯣ? ꯆꯠꯂꯣꯏ, ꯉꯁꯤꯗꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ꯫
ꯍꯥꯏꯕꯒ ꯇꯧꯕꯒ ꯊꯣꯏꯅꯥꯎꯒꯤ ꯃꯇꯥꯁꯤꯡꯗꯨ ꯁꯨꯃꯥꯡ ꯃꯁꯤꯗ ꯂꯦꯞꯇꯨꯅ ꯊꯣꯏꯅꯥꯎꯕꯨ ꯀꯧꯔꯛꯂꯤ ꯃꯨꯕꯤꯇꯣꯟꯅ ꯏꯇꯥ ꯇꯥꯕ꯭ꯔꯣ ꯏꯅꯦ ꯍꯣ ꯏꯇꯥ ꯁꯅꯥꯅ ꯁꯣꯔ ꯍꯣꯜꯂꯨꯕ ꯀꯔꯤ ꯈꯨꯀꯧꯅꯣ ꯍꯣ ꯊꯦꯡꯉꯕꯅꯤ ꯍꯧꯖꯤꯛꯁꯦ ꯃꯣꯏ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯑꯐꯥꯎꯕꯤꯁꯤꯡꯗꯣ ꯂꯥꯛꯑꯝꯃꯗꯤ ꯁꯣꯏꯗꯅ ꯃꯣꯏ ꯑꯣꯏꯅ ꯈꯟꯈ꯭ꯔꯅꯤꯕ ꯁꯅꯥꯅ ꯍꯣꯏ ꯌꯥꯔꯦ ꯀꯨꯆꯨꯗꯨꯅꯦ ꯉꯥꯡꯊꯣꯔꯛꯏꯗꯨꯅꯤ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯀꯨꯆꯨꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯒꯦ ꯍꯥ ꯅꯪ ꯀꯜꯂꯛꯄ꯭ꯔꯣ ꯅꯪ ꯌꯥꯝ ꯐꯖꯔꯦ ꯅꯃꯤꯠꯇꯨꯁꯨ ꯊꯝꯆꯦꯠ ꯃꯔꯨꯗꯧꯅ ꯇꯣꯡꯉꯗꯅ ꯅꯃꯥꯏꯅꯦꯅ ꯉꯧꯔꯤꯔ ꯋꯥꯔꯨꯔꯁꯨ ꯈꯪꯗꯦ ꯁꯛꯇꯥꯁꯤꯒ ꯃꯁꯝꯅꯦꯅ ꯃꯨꯁꯤꯟꯅꯦꯛ ꯃꯨꯔꯗꯅ ꯏꯇꯥ ꯌꯥꯔꯦꯁꯦ ꯅꯪꯒꯤꯁꯦ ꯁꯤꯗꯅꯕ ꯋꯥꯍꯩ ꯂꯩꯔꯛꯇ꯭ꯔ ꯃꯥꯜꯂꯦ ꯀꯨꯆꯨ ꯃꯨꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯁꯝ ꯃꯨꯔꯤꯁꯤ ꯐꯠꯇ꯭ꯔꯣ ꯊꯣꯏꯅꯥꯎꯅ ꯏꯇꯥ ꯀꯔꯤꯅꯣ ꯅꯈꯣꯏꯅꯤꯅ ꯑꯃꯨꯛ ꯈꯠꯅꯔꯒ ꯂꯩꯔꯤꯕꯗꯨꯕꯣ ꯀꯥꯈꯠꯂꯧ ꯌꯥꯗ꯭ꯔꯣ ꯃꯨꯕꯤꯇꯣꯟꯅ ꯏ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯊꯦꯡꯉꯦꯅ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯥꯅ ꯀꯩꯁꯨ ꯂꯣꯏꯁꯟꯅ ꯂꯩꯔꯝꯃꯤꯁꯤ ꯌꯦꯡꯉꯨꯅꯦ ꯀꯩꯒꯤꯅꯣ ꯁꯤꯕꯣ ꯊꯣꯏꯅꯥꯎ ꯉꯛꯆꯥꯅꯅ ꯏ ꯀꯩꯅꯣ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯁꯤ ꯏꯇꯥ ꯊꯥꯔꯤꯛꯅ ꯉꯁꯤꯗꯤꯅꯤ ꯏꯆꯥꯁꯥ ꯑꯩꯈꯣꯏ ꯊꯣꯏꯅꯥꯎꯁꯦ ꯁꯪꯂꯔꯣꯏ ꯅꯣꯏ ꯆꯠꯊꯣꯛꯂꯨꯔꯣꯀꯣ ꯁꯅꯥꯅ ꯏꯅꯦ ꯅꯤꯡꯊꯧꯅ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯂꯥꯛꯇ꯭ꯔꯗꯤ ꯆꯩꯔꯥꯛ ꯄꯤꯅꯤ ꯍꯥꯏꯕꯅꯤ ꯊꯣꯏꯅꯥꯎꯅ ꯀꯩꯅꯣ ꯀꯩ ꯃꯇꯥꯡꯒꯤ ꯋꯥꯔꯤꯅꯣ ꯑꯩꯉꯣꯟꯗ ꯑꯝꯇ ꯈꯪꯍꯜꯂꯣ ꯕꯦꯝꯃ ꯅꯪ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯃꯨꯕꯤꯇꯣꯟ ꯅꯣꯏꯁꯨ ꯆꯠꯂꯨꯔꯣꯀꯣ ꯑꯩꯈꯣꯏ ꯊꯣꯏꯅꯥꯎ ꯂꯥꯛꯑꯔꯣꯏ ꯏꯅꯦ ꯑꯩꯈꯣꯏ ꯈꯛ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯌꯦ ꯉꯥꯏꯍꯥꯛ ꯐꯠ ꯆꯠꯂꯨꯔꯒ ꯊꯨꯅ ꯍꯜꯂꯛꯃꯤꯟꯅꯒꯦ ꯀꯨꯏꯔꯣꯏꯌꯦ 이비에머세 라아로이 하바 나트로 ጸ 나코이 ጸ 사나나 이네 ngasi ꯆꯠꯂꯨꯗ꯭ꯔꯕꯗꯤ ꯏꯅꯦ ꯍꯣꯏ ꯑꯋꯥꯐꯝꯗ ꯇꯥꯅꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯁꯪ ꯀꯅꯥꯁꯨ ꯊꯣꯛꯂꯛꯑꯣꯏ ꯁꯅꯥ ꯃꯗꯨꯗ ꯊꯣꯛꯄ ꯑꯐ ꯐꯠꯇ ꯄꯨꯝꯕ ꯑꯩꯅ ꯃꯥꯌꯣꯛꯅꯒꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯗꯅꯦ ꯃꯃꯥ ꯑꯩꯅ ꯏꯆꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯁꯔꯨꯛ ꯌꯥꯍꯜꯂꯣꯏ ꯅꯈꯣꯏ ꯆꯠꯈ꯭ꯔꯣ ꯏꯃꯥ ꯉꯁꯤꯒꯤ ꯏꯃꯥꯒꯤ ꯃꯇꯧꯁꯦ ꯅꯆꯥꯗ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯍꯟꯕꯤꯌꯨ 이마기 비에마 마도 하이버기 마땀수 라키니 이마 이사다네 와팜 시아이비 야드리 파리 사나 무비돈 나코야니 쌀루로 사나 아마디 무비돈수 가리수 와마카 따바 ngam나 윰 아두다기 토락리 마코야니기 와칼다수 와항 아마디 두막 항드르 레이라바니 마타니 둔 사크람 마tung 토이나우 마마도 온신두나 이마 아이기 팜다 로드나 탐리 와리도 아이부수 강한비요 랑떡나라부 와칼세 이마나 묵다디 kokhanbiyo imagi bema madu haibagi matam natri nongma soidna isada haigani ima ai ngasidi khangningmana langtaknare imana haidrabadi nasagi wakalsa adumak pumbangna du leirani phare ima ngasidi isada wari pumba hairagi adubu haigataribu waphamase 이마나타나 까나나수 강더버니 마마가이 마땀다 미파타 닝ꯊꯧ ꯑꯁꯤꯒꯤ ꯃꯈꯥꯗ ꯅꯄꯥꯗꯣ ꯂꯥꯟꯃꯤ ꯑꯣꯏꯗꯨꯅ ꯀꯣꯅꯨꯡꯗ ꯂꯩꯔꯝꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯄꯥꯅ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯒ ꯂꯥꯟꯊꯦꯡꯅꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯜꯂꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯃꯕꯨ ꯃꯤꯅꯨꯡꯁꯤ ꯑꯃꯒ ꯂꯣꯏꯅꯅ ꯅꯄꯥꯗ ꯀꯟꯕꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯁꯣꯛꯅꯈꯤꯕ ꯂꯥꯟ ꯑꯗꯨꯗ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯍꯜ ꯑꯉꯥꯡ ꯑꯃꯗ ꯈꯥꯛꯇꯅ ꯇꯨꯝꯅ ꯍꯥꯠꯈ꯭ꯔꯕꯅꯤ ꯍꯤꯡꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯑꯍꯜ ꯑꯣꯏꯔꯕꯤ ꯏꯃꯥꯗꯨ ꯈꯛꯇꯅꯤ ꯏꯃꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯄꯨꯛꯆꯦꯜꯁꯨ ꯌꯥꯝꯅ ꯆꯥꯎꯏ ꯌꯥꯝꯅꯁꯨ ꯐꯩ ꯑꯗꯨꯕꯨ ꯈꯪꯍꯧꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯋꯥꯐꯝ ꯑꯗꯨ ꯈꯪꯂꯛꯇꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯂꯒ ꯅꯄꯥꯕꯨꯡꯒꯤ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯗꯨꯅ ꯅꯤꯡꯊꯧ ꯃꯁꯥꯃꯛꯅ ꯅꯄꯥꯒꯤ ꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯈꯤꯕꯅꯤ ꯀꯅꯥꯅꯁꯨ ꯃꯤꯁꯤꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕꯤ ꯏꯃꯥ ꯃꯥꯕꯨꯁꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯈꯤꯕꯅꯤ ꯑꯩ ꯃꯇꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯨꯔꯕꯗꯤ ꯄꯨꯝꯅꯃꯛ ꯂꯦꯝꯅ ꯃꯥꯡꯂꯒꯅꯤ ꯈꯟꯗꯨꯅ ꯏꯆꯦꯜ ꯑꯁꯤ ꯃꯦꯟꯁꯤꯟꯖꯗꯨꯅ ꯊꯋꯥꯏ ꯆꯥꯛꯅ ꯃꯤꯠꯃꯥꯡꯗ ꯇꯧꯔꯤꯕꯁꯤꯡꯒꯗꯣ ꯂꯣꯟꯅ ꯌꯦꯡꯈꯤꯕꯅꯤ ꯄꯨꯝꯅꯃꯛꯇꯣ ꯉꯁꯤꯁꯨ ꯅꯧꯍꯧꯗꯅ ꯅꯤꯡꯁꯤꯡꯂꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯆꯩ ꯊꯣꯏꯅꯥꯎꯅ ꯏꯃꯥ ꯉꯁꯤꯗꯤ ꯑꯩꯁꯨ ꯈꯪꯂꯦ ꯅꯤꯡꯊꯧꯒꯤ ꯃꯊꯛꯇ
ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯕ ꯉꯝꯅꯕ ꯍꯣꯠꯅꯁꯤ ꯏꯃꯥ ꯃꯇꯝ ꯑꯗꯨꯗ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯅꯪꯕꯨꯁꯨ ꯄꯤꯄꯨꯛꯅꯨꯡꯗ ꯅꯥꯎꯄꯨꯔꯤꯕꯅꯤ ꯃꯤꯐꯠꯇ ꯃꯍꯥꯛꯅ ꯅꯄꯥꯕꯨ ꯇꯝꯊꯤꯅ ꯍꯥꯠꯄꯗꯨꯗ ꯎꯅ ꯁꯣꯜꯂꯕꯤ ꯅꯃꯥ ꯑꯩꯅ ꯅꯨꯃꯤꯠ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯅꯦ ꯏꯃꯥ ꯑꯩ ꯉꯁꯤ ꯅꯤꯡꯊꯧꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯅꯨꯄꯤ ꯈꯟꯕꯗꯨꯗ ꯌꯥꯎꯔꯨꯒꯦ ꯏꯃꯥꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯐꯨꯝꯗꯨꯅ ꯂꯩꯔꯛꯄ ꯃꯩꯆꯥꯛꯇꯣ ꯅꯁꯥꯅ ꯁꯣꯏꯗꯅꯃꯛꯀꯤ ꯀꯣꯛꯍꯟꯒꯅꯤ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯊꯧꯅꯥ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ 이마기 콤랑라만 아이나 아이데 소이는 싱가니 이마기 메마 사우닝라버서 마코이데 까리부터 마감두가니 쳇가도 닝타우나 비닝 미제락 비스노 이마 미팟다도기 마망다 이사부 우하닝디 이마기 메마 이마 닝타우나 코이부디 사캉브라 캉다부니 아이코이나다 마 캉부니 파리마 아이기다마 까리스미 빠이비가노 아이소 아이기 안감바 방갈 부톡두나 이빠기라만 이마기 콤람라만 나 자이나 소이든 생각니 이마 아와부 와칼 뿜바 까우톡로 이마기 부르마 볼람 뿜바 나 사기 꼭탁다 탕갓비로 나 사드 부스라게 이마기 베마 이마 작사두나 누가이나 보타비로 나 사사사루키게 ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯇꯤꯜꯂꯤꯕ ꯃꯔꯛ ꯑꯗꯨꯗ ꯊꯣꯏꯅꯥꯎꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯎꯁꯤꯜꯂꯝꯃꯤ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡ ꯏꯊꯪ ꯊꯪꯅ ꯅꯤꯡꯊꯧ ꯂꯩꯉꯥꯛꯄ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯅꯣꯡꯖꯟ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯂꯦꯞꯂꯤ ꯊꯣꯏꯅꯥꯎꯅ ꯂꯥꯛꯄꯗ ꯅꯨꯄꯤ ꯈꯔꯗꯤ ꯈꯟꯇꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯔꯥꯖꯀꯨꯃꯥꯔ ꯅꯣꯡꯖꯟꯅ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯍꯨꯝ ꯑꯃꯁꯨ ꯈꯜꯂꯝꯃꯤ ꯀꯔꯝ ꯆꯥꯎꯕ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯆꯥꯗꯨꯁꯨ ꯃꯄꯥꯒꯤ ꯏ ꯑꯣꯏꯕꯅ ꯑꯍꯦꯟꯕ ꯃꯇꯧ ꯑꯗꯨꯃꯛ ꯂꯧꯏ ꯅꯨꯄꯤ ꯑꯍꯨꯝ ꯈꯜꯂꯕꯗꯨ ꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯃꯥꯒꯤ ꯇꯥꯂꯣꯏ ꯈꯜꯂꯤ ꯑꯁꯨꯝ ꯈꯜꯂꯛꯄꯅ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯊꯣꯏꯅꯥꯎ ꯃꯥꯕꯨꯁꯨ ꯔꯥꯖꯀꯨꯃꯥꯔꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯈꯟꯕꯗꯨꯗ ꯌꯥꯎꯔꯝꯃꯤ ꯂꯩꯉꯥꯛꯄꯅ ꯏꯆꯥꯅ ꯄꯥꯝꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯕꯅꯤꯅ ꯑꯍꯨꯝ ꯑꯣꯏꯒꯦꯔꯥ ꯃꯔꯤ ꯑꯣꯏꯒꯦꯔꯥ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯄꯨꯝꯅꯃꯛ ꯏꯆꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯣꯏꯅ ꯂꯧꯁꯤꯟꯒꯅꯤ ꯃꯁꯥꯒꯤ ꯇꯨꯡꯗ ꯂꯣꯟꯅ ꯏꯟꯅꯖꯔꯛꯄ ꯊꯥꯔꯤꯛ ꯃꯥꯗꯤ ꯃꯁꯥꯒꯤꯗꯃꯛ ꯊꯋꯥꯏ ꯋꯥꯖꯔꯤ ꯀꯔꯤꯕꯨ ꯊꯣꯛꯂꯤꯒꯕ ꯈꯟꯗꯨꯅ ꯃꯤꯄꯥꯏꯖꯔꯤ ꯑꯁꯨꯝꯅ ꯀꯣꯅꯨꯡꯗ ꯅꯨꯄꯤ ꯃꯔꯤꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ ꯃꯈꯣꯏꯁꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯔꯥꯖꯀꯨꯃꯥꯔ ꯅꯣꯡꯖꯟ ꯑꯃꯗꯤ ꯅꯨꯄꯤ ꯃꯔꯤꯗꯨ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯗꯤ ꯅꯤꯡꯊꯧꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯌꯥꯅꯤꯡꯗꯦ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤꯗꯤ ꯍꯥꯏꯔꯨꯒꯅꯤ ꯑꯁꯨꯝꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯇꯧꯔꯤꯕ ꯊꯧꯔꯝ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ ꯅꯤꯡꯊꯧ ꯃꯥꯁꯨ ꯃꯁꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯊꯛꯄ ꯆꯥꯕ ꯀꯌꯥ ꯇꯧꯕꯅ ꯃꯁꯥꯗꯨ ꯅꯤꯁꯥ ꯋꯥꯡꯅꯗꯨꯅ ꯅꯤꯡꯊꯧ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯊꯣꯏꯅꯥꯎ ꯃꯥꯅ ꯑꯁꯤꯛꯄ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯅꯤꯡꯊꯧꯒꯤ ꯀꯥꯗꯨ ꯆꯪꯂꯛꯏ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯨꯝꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯊꯣꯏꯅꯥꯎ ꯃꯆꯤꯟꯗꯨ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯣꯛꯂꯗꯨꯅ ꯏꯄꯥꯕꯨ ꯃꯁꯛ ꯐꯥꯎꯕ ꯈꯪꯍꯟꯕꯤꯔꯝꯗ꯭ꯔꯕ ꯈꯪꯉꯨꯊꯛꯇ ꯍꯤꯡꯊꯊꯠꯄꯤꯈ꯭ꯔꯕ ꯏꯄꯥꯗꯨꯒꯤ ꯂꯃꯟ ꯉꯁꯤꯗꯤ 이콧 ꯑꯁꯤꯗ ꯄꯦꯟꯅ ꯁꯤꯡꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯅꯤꯡꯊꯧ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯂꯥꯞꯅ ꯀꯥꯗꯨ ꯇꯝꯅ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯤꯕꯗꯨ ꯍꯥꯏꯐꯦꯠ ꯇꯥꯔꯗꯨꯅ ꯊꯣꯏꯅꯥꯎ ꯈꯣꯡꯂꯩ ꯊꯨꯅ ꯊꯪꯅꯕ ꯀꯥꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯂꯒ ꯂꯩꯈ꯭ꯔꯦ ꯆꯪꯂꯛꯂꯤꯕꯗꯨ ꯃꯍꯥꯔꯥꯅꯤ ꯂꯥꯡꯂꯦꯟ ꯑꯣꯏꯗꯨ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯅꯥꯎ ꯊꯣꯛꯂꯨꯕ ꯌꯥꯔꯣꯏꯗꯕꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯗ ꯂꯥꯡꯂꯦꯟ ꯌꯦꯡꯖꯗꯨꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯏꯐꯝꯗ ꯁꯖꯤ ꯑꯃꯣꯝꯀꯣ ꯏꯪꯅ ꯄꯣꯊꯥꯔꯤꯕ ꯅꯪꯁꯦ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗꯗꯤ ꯁꯥꯌꯤꯡ ꯆꯥꯕ ꯅꯨꯡꯁꯥꯒꯨꯝꯅ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯃꯤꯐꯠꯇ ꯅꯪꯅꯤꯀꯣ ꯀꯌꯥꯗ ꯐꯅ ꯍꯧꯔꯛꯈꯤꯕꯅꯣ ꯏꯆꯥꯗꯣ ꯑꯗꯨꯕꯨ ꯅꯪꯅ ꯁꯤꯟꯕ ꯂꯥꯂꯣꯡ ꯀꯌꯥꯅ ꯅꯪꯒꯤ ꯂꯝꯆꯠ ꯑꯗꯨꯗ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯑꯩꯅ ꯀꯌꯥꯝ ꯍꯥꯏꯖꯈꯤꯕ ꯅꯐꯝꯗ ꯑꯗꯨꯕꯨ ꯅꯪꯅ ꯈꯟꯕꯅ ꯆꯨꯝꯂꯦ ꯈꯟꯅ ꯐꯤꯔꯦꯞ ꯑꯁꯦ ꯅꯪꯅ ꯂꯧꯈꯤꯕꯅꯤꯀꯣ ꯃꯇꯨꯡ ꯇꯥꯅ ꯅꯪꯅ ꯇꯥꯏꯕꯪ ꯑꯁꯤ ꯂꯩꯔꯕꯗꯤ ꯍꯦꯟꯅ ꯍꯦꯟꯅ ꯐꯠꯇꯕ ꯂꯩꯕꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯅꯤ ꯅꯪꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯤꯡꯁꯤꯜꯂꯝꯂꯤꯕ ꯅꯆꯥꯁꯦ ꯑꯩꯅ ꯁꯦꯝꯗꯣꯛꯀꯅꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯅꯤꯡꯊꯧꯒꯤ ꯁꯥꯒꯩꯕꯨ ꯀꯤ ꯍꯪꯒꯣꯏꯔꯤꯕꯁꯦ ꯏꯆꯥ ꯅꯣꯡꯖꯟꯒꯤ ꯍꯥꯛꯇꯛꯇꯗꯤ ꯄꯨꯝꯅꯃꯛ ꯀꯣꯛꯍꯟꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯥꯕꯨ ꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯂꯒꯦ ꯈꯟꯅ ꯃꯈꯨꯠ ꯑꯗꯨ
निंथौ तमना संगसिली थोइनाव वरी अदु तुमिना सुम तारंबनी अदुबु मखुत पेना मपागी लमन सिंगी खनखिबा थोइनाव संगसिलक्तुना गाइखोइ मा लांगलेन थोइनाव द फट येंखलक्तुना मफम असिदा कैदौरिबनो इमा नचा इमा द करिगुम खरा हाइसके हाइनरिबसिंग अदुदा निंथौ दु मिकअप थोगलै वरीदी कैसु ताहुरुब नते अदुबु थोइनाव खोगाप अमत मसी लेंबा ngam-हौदे hey करिनो मफम असिदा नंग कैदौरिबनो नंग कनानो इनिंथौ नमौनि मासी कैदौबिरगे मसक खंबिद्रबरो कैदौरिबनो सिदा इमौ असिगिदमक मनेम अइना सनागी लिखफांग अमतंग सिबिगेना तौबनी अतै मौसिंग उरबदी नुगाइरोइ खंदुना मफम असिदा पुरक्लिबनी लेंगाकपा थोइनावदा मिचिना याम हंगोइब मौंगदा येंगी लांगलेनसु उरिबनी मपुरोइबगी मतौदो फरे लोइरबदी थोख्रो अइ पोथागे अदुदी इनिंथौ इमौसे मागी गात खंगलमखिरोइ अमुक्ता ताकपिरुखिगे मनाइ मसेन मयाम अमा लैरिबनी मनाइना तौगदबा मथौबु मागी महारानी तौबदुदा लेंगाकपा चिंगनबा खरदि फावे लांगलेन थोइनावगा पुन्ना थोंगलक्तुना कोनुंगी ममांगलोमदा लैरिबा लेकोल अदुदा थोइनावबु पुसिल्ली इबेमा हायो नंगना हाइनिंगलिबदु करिनो इमा इमाना थमोइ सामना हाइकी वाइ पुमा नमौ ताजहौइ मतम कुइनदगी अइगी इमाना थानुंगदु ओमदुना थमलप मैसाबदो मचाइगोदा थेंगना पाउदम्बिरे अइगी फमदसु इपा मसक खंगदबा हाइबदो ओइहनबिखिबा अदुदसु नतना इमाबुसु करिसु लैतना खनबिदुना ए इसेलसिना फाउबा पनबा ngamchi अइगी इपासु मसक उसबा फंगनबिखिदबनी खमकनुसे नंगना पामलिबसे करिनो हायो ए इखुदमकना निंथौ माबु हातुना इपा इपागी लमन सिंगबा पामे मा नसाइदगी लोना इनरक्तुना वरी ताहरिबा लेंगाकपा महारानीगी वरीदी ताहौद्रदुना थोइनाव मागी वहाइतबु ताहौबा महाक मागी गादा लाक्तुना वखल मवन कयाम खली करी कैसु लैतबि माना एबु हातकनि हाइजबु सारी फै नोंमाना ngalakpuda ina kaidowi haibado mamit thitna yengo asi haiduna ningthaudu tumthaba yada ahingdu bahaukhre nongalabada ningthaudu ngan haugatuna ningthau darbar aduda phamduna wakhal kaya makhalli aduga magi manaida asum dhairai hey kana lai manai mana iningthau nanaida kari takpigadaba mau mari subidugi mayumdu sattuna magi mamado pudu lao thillabani aduga madugi maudo aigi mangsi pusilo phagani iningthau asi haiduna thoinaubu manai sing aduna puduna sanglai aduga ningthaugi mamang aduda lephallare kari takpigadabunu ipa ningthau thoinaugi wakhalda mama maharanina wari pumba ningthauda tamkhrabra haibasidi khanjari nangi namado mafam asida kauduna ngai sen chak charabda sasi haiduna kauhankhre haibiri sibu isi hoigi ima hoisu yawgadra ipa ningthau yawi nangi namadu khaktani ningthau ama oiraga nganglaklibu wahai sing adu tathina nganglakpa natrabasu khara makhaidi phajabu wali amukasu usitam mawongda makha tarai adu nangbu konungsi leibasibu haraubrane haraude aigi imaduga laira khapokta charana machadu leibani hena nugai imaga lapna kiba mikup adudagi aigi haraubu nugai pumba bangkhre adudi kaisum sangda namana sa leiragero sarana masaraga nayumdudi khara to oiru su sigairamgani kaisum sanga dudi chekpalna wangna khadru leibani leipak leingoi amata su uroi thabak amda sudana nungaina lem zadoini asuk usitaba wangak lairarabasu thoinaw mapunsida kanagumba matana adumna usitana nganglakchi leibak asigi mapi mapana haibada matik khwaidagi sadabra haina khanjai adongi wangakno kanagumba magi yengnarabadi adongi na tawdo chahi tara phajiba anganga manasu hena magul wangi nabawam oina lerasi phawba
हंथम मियेंग येंबिरी चौखत्तबा पिदत पाततबा इमुंगदगी हौरक्लबसु मी अमदा करी वंगांग गांगनी करी थौगलोन उतकनी हाइबदुदी लारबी इमादुना ताकबिरे फजना गांगदुना येंगी खनबनी नंग मी मसक खंगद्र माले नंगसु कैसुम संगदा नमादुगा पुन्ना नुंगायना लेरोनेको असुमना गांगनरिङै ममा माबुसु पुतुना संगलै मनाई सिंगदुना थारिकना इबेमा लेगाकपना ओ लाकलेदना नसा नुपीना हाइबदा नमा नसा सराना मसारगा लेबने हेन नुंगाई हारिने अदुना अइना ननिंग थुंगजनबा कैसुम संगसिदा नुंगाइना नमा नसा सराना मसारगा लयोन हाइरि नंगसि याजरब्रो थारिकना मपी मपाम ओइरगा अदु पुक्सिल पिकपा लेबाक प्रजा मियाबो तुमित कांग ओइन उबा नंगदि अइना इकाई खुमना जनिंगदे नंगना ngambani ngami haiduna imaisagi ithakta tawningba tawkibadi yai adubo ngaksaw theklibana punsido kashu leitaba imaisagi kutta punsi lomdanaba lainiko lengakpa usitana noklaga yare yare ngangning bakhara ngangalabani na nakhoina pamjaba kaisum sanga dudane ahai makoisi puchin bikro kaisum sangda asi haiduna manai singa duna mama masabu kaisum sanga duda puraktuna thamkre leibak adugi Rajkumar Nongdret mama Maharani langlen mana pumnamak phathaduna thambani masa mabudi mamagi I lobana adumba thabaktu kaya pamjade aduga mana magi nupine haiduna khanjiliba nupi singa dudi mapagi I lobana mamit yamlubagi khankibani madu mama Maharani gi apambadi natte numit khara housingkre mama masana kaisum sanga duda wana punsi lelakpa numitu thenglaba ahi kaisum sangi ka aduda kanagumba masanglakpa male haiduna mama masani du mamit mana singna leiriba tanjani langlena ibema thoinau ima Maharani mapambasida makhol yamna thokano ai nangi awaba bisak pupna makhangi nangi na ting soidana pangani ipuroib oirabaso malem sigi mahik oidu leibase ai papche aduna nangna nangi babungi lamban do nakut adumakna sikmangam oizaro ima lao tanglo thenglaba ahinga sida nangi pama khuding pangthok zaro hatkani aina babu hatkani ima ki bilu pirangi lamandi machai ki kuchida soidana singani lao ibema konunga sigi miyoi pupa tumthana tringai sida thoinau langlen ga punna ningthongna tumliba ka du tamna sangsilai aduga langlen makutuna thangama thoinau da piraga mitami lu pirang masu ihauzana thoinau da yenglaga thanga duna thilo haibagi ingit piraduna mamituna mapureiba munungshini yengzari thoinau adugum phataba thabak adu hana taraktabana makut aduna mi emabu thangna thinduna hatpa haibadu hektamak ngamtre makut anina thangadu sejet paisingduna mamagi thawai waraba sakpamadu ningsinglaga pendaba wakhal mayam adu thamoida mathang mathang pharakladuna ningthau lengakpabu thangaduna thinkiba khanghaude langlen mamit chen usinduna phumduna thamlam mapi atusu tamna sintharaklaga thawai pena kapjari lengakpa masu thangaduna pukta thumna thinkiba oibana chainaduna ngehak sor holamlaga adumak thawai gak sanga khainakre langlen kapjari karigidi kaploi magi thawai haksang tangkhai oiduna nungsiraba masadu ki mapa oiriba apurei babu maphamdagi lapna chakhrabada kanagi nupina kaploi pumnamak ningthau mana phatludabana lebak miyambo nungsijabi mana sinba ngaktani iningthau pumnamak nangna sinjabani ko kasi tawriba pumnamak icha amadi miyam nangi na kutagi kaningduna tawkibani ko nangay budi waraw kanu ko iningthau isana isabu lukrabi singda chanhanjabane thoinauna ima hey gasidi ima na pining jairak pibiru ai ikut asina mihal to mangda thawayawdana tariba mahak ase aina hatpani ba ai buswal ai sira basiyar imagi bema nangi nara lekte masana tawzabagi mai masana phangjabani nang kaisu khangano law
Ima, nangni imagi nakta tingi lao. Ima, ining thogi hangzang asina kamdogani. Ipuroi bagi aroi bamikup asina. Magi thawai yaujaba hangzang asibu sena zatuna. Ahing asini lelagi. Nongma nagalaga. Tholakpa afabata pumba. Aina pugani. Thoinau langlengi matauda nungaitabadi phauzai thoinaubu mafam aduda amuk thinbiramlaga thongi poron adubu chetna lonsilamduna maharani mahak chakri. Thoinau mama tharikta pakhat miyeng amana yengi. Mama masa hing adu tumthaba yadre. Nongalaga karibu thoklaga bakhanduna wakhaladu leitazade. Matamadi kanasu ngairamdabana nongalakli. Mathakta pikna phatliba ahubadudagi kaisumsang manungda korong magi thaktorakpa masek mangan aduna sanglakpada nongale khangladuna mama masani do heni hena pakhalai mahai ningthaudu sidu leiramle haina mayamdu koisen chenari marang tongna marak aduda tumpak tasinduna mama masadu kaisumsang manungda leiri kanamtana mihatpadu puthokpa ngamkhidri numit khara saujingkri Nongmadi Maharani adu mama masan leiriba kadugi thongdu hangdoraktuna asum hairai. Namada sagi bandi oibagi matam loire. Hauzikti isa du panong drena ningthau pham paire. La oi bema. Nangbuso Maharani phamthol haplagi. Lao inama lao. Isa singi kumai yenglasi. Awabagi matam loire. Asumna ningthau mana sikrabada lebak adugi miyam amadi asumba pamba makoina lebak adubu khulingna akitu sungyawda tungaina ingna pan khirami yumgi thongal amadani nupa amakhak okhongba makhai kaptuna leiri tondangna as ido mi mayam mamangshida nangbutu umi ningthawna ido kamaina kapoidoino ai ma leina atopa nupa amada luhokki bhaibasibo hongna breitaw yarisi Nangi laibak tamam dabani haina khaldo kaidorage ito ngasi magi lohongba numit asida siriba sana ase aina pikhiba sana doni ito asida sunate mana awatba amatang leire haibada aina mayum chattuna baw thillibani tondang sora du sangdu hondoktuna maduna nabani yanaringai matangi wari hojikpoda mu puthoga karibu kana doino adugi sarugyum dhalashilo Ningthau khara pendaba manba maungda aina di ima asonbiduda ima namong du pidu kuira roi lakla ikai na hairami aduga magi lo homge che paoina lakpa si bahawna breita ai pen ai su pen di nangi na tongdu di aine nupi ga koi dawta le hawaiba nungsiba haise hu niko hu he nungsiba sabalai nang lamsi si o haisini nang Tondang ningthaugi matawaduda yararoi khanduna leibak makhaduda phamduna kapliba ningthaubu mana khajik chingkhatbiduna mayum lomda oina puraklami mayum adusu yaurabada tondang ningthaubu sumang adu phau thinbiramlaga masu mayum lomda muk hankre ningthau manaton ga du kaplubagi phuli dauduna mama bu kauraklami ima hoima balem thebino hundok piramlabana chanong balae ima thongi poron hangbiro Me matum lubagi masamadu sem duna thong adu pahangi adubu mangol adu da oiramliba machanupa ki phiba maduda me masauna hekari no nangna tawliba adu pa yu thakpa gi ngaurida natraga nattu kaina bagi kapiro palem nacha bu hinglubagi kari ka naribagi thori amata puthokpiro nacha si jakhrage me mahakam ga do wa chanduna ai Sisu siroi dabada wati tawno matam se thenglabani janglo tumna batawro ima sunia mit ka se pangba ngamdre napa mukdara dinia nangna dai chararoi yam thuna janglo u asi haituna me madu imong lomda mukchan khirami ningthau wakhanda khalli ohoida kono oina sirageda asi khanduna maso imong lomda changkhirami mathangi nongali ibohal hingkhona pe du sengna me madu onchinduna Hai mama, nacha nupa do ngarang kayam thengna halai. Mema macha nupa bo amuk ngangbi batari khanduna, oidaba ngangduna khumlaklami. Makhoi mapani hek tumkhibaga adum haleda nacha nupa di. Nang nane khara hayu.
ꯃꯥ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦꯀꯣ ꯐꯔꯦ ꯑꯩꯅꯦ ꯏꯁꯥꯒꯁꯦ ꯑꯝꯇ ꯁꯦꯡꯗꯣꯛꯂꯨꯈꯤꯒꯦ ꯏꯕꯣꯍꯜ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯅꯈꯥꯔꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯃꯦꯝꯃ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯑꯩꯁꯦ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯒꯤ ꯉꯥꯡꯐꯝꯁꯤ ꯃꯉꯥꯏꯈ꯭ꯔꯦ ꯑꯃꯁꯨꯅꯦ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯉꯥꯡꯂꯛꯑꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯤꯡꯊꯧ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯃꯦꯝꯃꯅ ꯀꯔꯤ ꯇꯧꯔꯒꯦ ꯄꯪꯀꯧꯗ ꯀꯧꯔꯤꯕ ꯑꯗꯨꯕꯣ ꯏꯃꯥ ꯑꯩ ꯏꯇꯥꯎ ꯇꯣꯟꯗꯥꯡ ꯍꯣꯏ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ ꯅꯪꯕꯨ ꯆꯠꯇꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯤꯡꯈꯣꯜ ꯁꯝꯕꯜꯒꯁꯦ ꯈꯔ ꯁꯦꯝꯃꯨꯅꯦ ꯑꯁ ꯍꯧꯔꯛꯂꯅꯤ ꯀꯣꯟꯅ ꯁꯦꯝꯂꯁꯨ ꯌꯥꯕꯗꯨꯗ ꯃꯥ ꯑꯩ ꯆꯠꯂꯦꯀꯣ ꯌꯦꯡꯉꯨꯅꯦ ꯁꯤ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯒꯁꯦ ꯊꯋꯥ ꯁꯥꯕꯤꯕ ꯅꯠꯇꯦ ꯃꯁꯤꯗꯩꯁꯤꯗ ꯃꯄꯥꯁꯤꯅꯅꯦ ꯑꯩꯉꯣꯟꯗ ꯈꯛꯇꯅꯤ ꯉꯥꯡꯗꯧꯔꯤꯕ ꯅꯤꯡꯊꯧ ꯃꯃꯥꯅ ꯉꯥꯡꯂꯤꯕ ꯑꯗꯨꯕꯨ ꯇꯥꯔꯝꯗ ꯇꯣꯟꯗꯥꯡ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯇꯣꯟꯗꯥꯡꯁꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧꯁꯨ ꯃꯅꯥꯛ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯐꯝꯊꯩ ꯇꯣꯟꯗꯥꯡ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯔꯤꯅꯣꯅꯦ ꯍꯨꯔꯥꯟꯕ ꯂꯥꯛꯄꯗꯧꯅ ꯃꯈꯣꯜꯒ ꯑꯃꯗ ꯊꯣꯛꯍꯟꯗꯦ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯃꯔꯣꯜ ꯑꯃꯅꯦ ꯀꯣꯛꯅ ꯀꯣꯛ ꯁꯥꯔꯤꯀꯥꯟꯁꯤꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄꯅꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯇꯣꯟꯗꯥꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯣꯟꯗꯥꯡꯅ ꯏꯇꯥꯎ ꯈꯠꯂꯨꯔꯅꯨ ꯌꯥꯔꯤꯃꯤ ꯅꯪꯕꯣ ꯄꯥꯝꯗ꯭ꯔꯦꯅ ꯑꯇꯣꯞꯄ ꯁꯥꯒꯩꯗ ꯇꯤꯟꯈ꯭ꯔꯕ ꯅꯨꯄꯤꯗꯨꯕꯨ ꯅꯪꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯧꯈꯤꯒꯦ ꯍꯥꯏꯔꯣ ꯅꯤꯡꯊꯧ ꯇꯞꯅ ꯏꯇꯥꯎ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯑꯁ ꯋꯥꯕ ꯆꯩꯅꯥ ꯑꯃ ꯄꯤꯔꯝꯂꯒ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯤ ꯌꯥꯔꯣꯏ ꯑꯩ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯏꯇꯥꯎ ꯐꯔꯦ ꯀꯔꯝꯕ ꯃꯑꯣꯡꯗꯅꯣ ꯅꯪꯅ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤꯁꯦ ꯏꯇꯥꯎ ꯑꯌꯤꯡꯕꯤꯒꯤ ꯅꯨꯄꯥꯗꯣ ꯑꯩꯒ ꯇꯤꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯤꯒꯥꯏꯌꯣ ꯇꯧꯁꯤꯟꯗꯨꯅ ꯑꯌꯤꯡꯕꯤꯒꯤ ꯄꯨꯟꯁꯤꯗꯨꯕꯨ ꯈꯣꯡ ꯆꯥꯍꯟꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯁꯦ ꯅꯪꯒꯤ ꯋꯥꯗꯣ ꯏꯇꯥꯎ ꯈꯪꯅꯔꯛꯑꯗꯤꯅꯦ ꯁꯤꯕꯝ ꯅꯥꯕꯝ ꯈꯪꯉꯣꯏꯀꯣ ꯀꯩꯗꯧꯕꯩ ꯈꯪꯗꯣꯏꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯗꯣ ꯑꯌꯤꯡꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯆꯠꯂꯨꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯕꯦꯅꯨꯅ ꯏꯕꯨꯡꯉꯣ ꯍꯩꯃꯥ ꯅꯤꯡꯊꯧ ꯏꯆꯥꯁꯨ ꯌꯥꯎꯔꯤꯗꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥꯅꯅꯦ ꯆꯥꯛꯀ ꯂꯣꯏꯔꯦ ꯍꯥꯎꯕ ꯍꯥꯎꯇꯕ ꯅꯪꯒꯤ ꯃꯔꯨꯞꯀꯅꯦ ꯆꯥꯃꯤꯟꯅꯔꯨ ꯂꯥꯛꯑꯣ ꯅꯤꯡꯊꯧꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯣꯟꯗꯥꯡꯒ ꯄꯨꯟꯅ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯇꯣꯟꯗꯥꯡ ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯗꯨ ꯇꯣꯟꯗꯥꯡ ꯍꯣꯏꯒꯤ ꯁꯥꯏꯀꯜ ꯑꯗꯨꯗ ꯑꯌꯤꯡꯕꯤꯅ ꯉꯔꯥꯡꯇ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯃꯈꯥ ꯂꯩꯀꯥꯏ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯅꯤꯡꯊꯧꯅ ꯇꯣꯟꯗꯥꯡ ꯑꯌꯤꯡꯕꯤꯒꯤ ꯃꯋꯥꯒꯤ ꯃꯌꯨꯝ ꯑꯗꯨꯕꯨ ꯁꯤ ꯂꯩꯔꯛꯁꯤ ꯅꯠꯇ꯭ꯔꯣ ꯑꯁ ꯅꯨꯄꯥ ꯍꯥꯏꯌꯨꯕ ꯃꯋꯥꯏ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦꯃꯤ ꯌꯥꯔꯤ ꯅꯪ ꯑꯃꯁꯨ ꯑꯗꯣ ꯑꯌꯤꯡꯕꯤ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯪꯂꯨꯁꯤ ꯂꯥꯛꯑꯣ ꯅꯤꯡꯊꯧꯒꯤ ꯋꯥ ꯑꯗꯨꯗ ꯇꯣꯟꯗꯥꯡ ꯄꯥꯈꯠꯅ ꯀꯔꯤ ꯑꯩꯅꯦ ꯆꯩꯒ ꯆꯥꯕ ꯉꯝꯃꯔꯣꯏꯀꯣ ꯅꯪ ꯆꯪꯒꯦꯁꯨ ꯆꯪꯍꯧꯔꯣ ꯑꯁ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯅꯨꯄꯤ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦ ꯉꯥꯏꯈꯣꯅꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯒ ꯑꯌꯤꯡꯕꯤ ꯍꯣꯏꯗ ꯆꯪꯗꯣꯏꯁꯤꯕꯣ ꯃꯤ ꯉꯔꯥꯡꯇ ꯂꯨꯍꯣꯡꯗ ꯉꯥꯏꯔꯤꯕꯗꯨꯗ ꯅꯤꯡꯊꯧ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯗ ꯑꯗꯨꯃꯛ ꯍꯥꯏꯔꯛꯂꯝꯃꯤ ꯃꯥꯅ ꯑꯩꯒ ꯅꯨꯡꯁꯤꯅꯔꯤꯀꯥꯟꯗ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈꯤꯕ ꯁꯦꯜꯁꯤꯡꯗꯣ ꯄꯤꯔꯛꯑꯣ ꯍꯥꯏꯔꯨꯗꯣꯏꯅꯤ ꯇꯣꯟꯗꯥꯡ ꯅꯣꯛꯇꯨꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯨꯡꯁꯤꯅꯔꯤꯀꯥꯟꯗ ꯅꯨꯄꯤꯁꯤꯅ ꯂꯧꯈꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯂꯨꯍꯣꯡꯈ꯭ꯔꯀꯥꯟꯁꯤꯗ ꯑꯃꯨꯛ ꯊꯧꯕ ꯆꯠꯄ ꯌꯥꯏꯅꯤ ꯅꯪ ꯋꯥꯁꯦ ꯑꯗꯨ ꯏꯇꯥꯎ ꯅꯪ ꯁꯥꯎ ꯑꯩ ꯌꯨꯝꯗ ꯊꯕꯛ ꯈꯔ ꯂꯩꯍꯧꯋꯤ ꯑꯩ ꯍꯜꯂꯝꯃꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯁꯥꯏꯀꯜ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯏꯇꯥꯎ ꯆꯪꯕꯗꯪ ꯆꯪꯃꯤꯟꯅꯔꯨꯁꯦꯕ ꯃꯇꯨꯡ ꯇꯥꯕꯗꯤ ꯑꯩ ꯊꯣꯛꯇꯧꯒꯦꯕ ꯂꯥꯛꯇ ꯂꯥꯛꯑꯣ ꯇꯣꯟꯗꯥꯡ ꯑꯗꯨꯝꯅ ꯅꯤꯡꯊꯧꯅ ꯍꯩꯃꯟꯕ ꯑꯗꯨꯗ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯌꯤꯡꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯂꯥꯏꯕꯛꯅ ꯐꯔꯤꯁꯨ ꯑꯌꯤꯡꯕꯤ ꯑꯗꯨ ꯁꯨꯃꯥꯡ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯇꯞꯅ ꯑꯌꯤꯡꯕꯤ ꯑꯣ ꯑꯌꯤꯡꯕꯤ ꯑꯌꯤꯡꯕꯤ ꯋꯥꯏ ꯁꯤꯠꯂꯝꯕꯗꯨ ꯂꯦꯞꯇꯨꯅ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯇꯨꯅ ꯌꯦꯡꯉꯛꯂꯝꯃꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯄꯥꯈꯠꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯇꯥꯅꯤꯡꯊꯧ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯌꯨꯝꯒꯤ ꯃꯤ ꯊꯣꯛꯂꯛꯑꯕꯗꯤ ꯆꯣꯞꯅꯕ ꯇꯥꯔꯦ ꯆꯠꯂꯣ ꯑꯝꯇ ꯆꯠꯂꯣꯕ ꯅꯤꯡꯊꯧꯅ ꯍꯩ ꯆꯤꯟꯊꯤꯕꯤ ꯅꯪꯅ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯇꯒ ꯂꯨꯍꯣꯡꯂꯣꯏ ꯍꯥꯏꯗꯨꯅ ꯂꯧꯈꯤꯕ ꯑꯩꯒꯤ ꯁꯦꯜ ꯁꯅꯥꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯏꯕꯥꯏꯅꯤ ꯊꯨꯡꯅꯗ꯭ꯔꯕꯅꯤꯅ ꯌꯥꯝꯅ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯑꯩꯅ ꯂꯥꯛꯏꯀꯥꯟꯁꯤꯗꯅꯦ ꯄꯨꯖꯈ꯭ꯔꯒꯦ ꯀꯩꯅꯣ ꯇꯥꯅꯤꯡꯊꯧ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯇꯥꯅꯤꯡꯊꯧꯒꯤ ꯋꯥꯗꯣ ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯆꯠꯂꯣ ꯍꯟꯈ꯭ꯔꯣ ꯍꯥꯏꯕꯅꯤ ꯅꯤꯡꯊꯧ ꯁꯥꯎꯅ ꯅꯪꯅ ꯁꯦꯜꯁꯤꯡ ꯑꯗꯨ ꯄꯤꯗ꯭ꯔꯕꯅꯤꯅ ꯑꯩ ꯌꯨꯝ ꯑꯁꯤꯗꯒꯤ ꯁꯨꯛꯍꯟ ꯍꯜꯂꯣꯏ ꯇꯥꯅꯤꯡꯊꯧ
ꯅꯨꯡꯁꯤꯅꯔꯤꯉꯩ ꯅꯪ ꯑꯩ ꯌꯥꯅꯔꯤꯉꯩ ꯃꯇꯝꯗ ꯄꯤꯅꯈꯤꯕ ꯁꯅꯥ ꯁꯦꯜ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯑꯇꯣꯞꯄ ꯁꯥꯒꯩꯗ ꯇꯤꯜꯂꯤꯕ ꯃꯇꯝ ꯑꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯄꯤꯗꯣꯏꯅꯣ? ꯇꯣꯟꯗꯥꯡꯗꯤ ꯁꯝꯕꯜ ꯃꯔꯨꯝ ꯑꯗꯨꯗ ꯍꯨꯃꯥꯡ ꯀꯥꯡꯂꯕꯅꯤ꯫ ꯏꯃꯨꯡꯒꯤ ꯃꯤ ꯎꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥ ꯌꯥꯝꯅ ꯄꯥꯈꯠꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯗꯤ ꯁꯦꯜ ꯑꯃꯗꯤ ꯁꯅꯥꯁꯤꯡ ꯑꯗꯨ ꯄꯤꯗꯕ ꯌꯥꯔꯣꯏ, ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯑꯌꯤꯡꯕꯤꯗ ꯍꯥꯏꯔꯤ꯫ ꯑꯗꯨꯝꯅ ꯃꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯌꯤꯡꯕꯤꯒꯤ ꯃꯅꯦꯝꯄꯣꯛ ꯑꯄꯥꯕꯤ ꯑꯗꯨ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ, "ꯃꯧ, ꯀꯔꯤꯅꯣ ꯅꯪꯅ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯇꯧꯔꯤꯗꯨꯕꯣ? ꯀꯅꯥꯅꯣ ꯅꯨꯄꯥꯗꯨꯅ?" ꯇꯣꯟꯗꯥꯡꯗꯤ ꯃꯤꯍꯨꯟ ꯌꯥꯎꯗ꯭ꯔꯕꯅꯤ꯫ ꯏꯃꯨꯡꯒꯤ ꯃꯤꯅ ꯎꯈꯤꯕ ꯑꯗꯨꯗ ꯅꯤꯡꯊꯧꯗꯤ ꯊꯋꯥꯒ ꯁꯥꯕꯤꯕ ꯅꯠꯇꯦ꯫ ꯑꯌꯤꯡꯕꯤ ꯑꯃꯨꯛꯁꯨ ꯄꯥꯈꯠꯆꯩ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ, "ꯏꯃꯥ, ꯆꯨꯝꯅ ꯆꯦꯄꯥꯎꯝꯕ ꯄꯤꯕ ꯂꯥꯛꯄꯖꯥꯠꯅꯤ꯫ ꯑꯗ ꯌꯨꯝ ꯈꯪꯗꯕꯒꯤ ꯑꯩꯉꯣꯟꯗ ꯍꯪꯉꯝꯕꯅꯤ꯫ ꯏꯕꯨꯡꯉꯣ, ꯌꯥꯔꯗ꯭ꯔꯥ?" ꯅꯤꯡꯊꯧ ꯑꯌꯤꯡꯕꯤꯅ ꯏꯕꯨꯡꯉꯣꯒ ꯀꯧꯔꯛꯄ ꯑꯗꯨꯗꯗꯤ ꯁꯥꯎꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯆꯠꯈ꯭ꯔꯕꯗ ꯑꯄꯥꯕꯤ ꯑꯃꯗꯤ ꯑꯌꯤꯡꯕꯤ ꯑꯗꯨꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯈꯤꯕꯒ ꯅꯤꯡꯊꯧ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯍꯤꯡꯈꯣꯜꯒꯤ ꯅꯥꯀꯟ ꯑꯣꯏꯔ ꯄꯥꯜꯂꯤꯕ ꯁꯦꯕꯣꯠ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯍꯦꯛꯇꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯇꯣꯟꯗꯥꯡꯅ, "ꯀꯩꯅꯣ ꯑꯃꯨꯛ ꯌꯦꯞꯄꯒ ꯄꯨꯔꯛꯏꯗꯨꯕꯣ?" "ꯁꯦꯕꯣꯠꯅꯤ, ꯇꯨꯃꯤꯟꯅ ꯍꯨꯔꯥꯜꯂꯛꯄꯅꯤ." "ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯁꯦꯕꯣꯠ ꯍꯨꯔꯥꯜꯂꯛꯏꯗꯨꯕꯣ? ꯏꯖꯠꯀ ꯂꯩꯇꯦ ꯑꯣꯏꯕ ꯏꯇꯥꯎꯅ." "ꯃꯥꯅ ꯂꯩꯁꯥꯔꯤꯉꯩꯗ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈꯤꯕ ꯁꯦꯜꯁꯤꯡꯗꯨꯒ ꯍꯥꯏꯔꯨꯔꯗꯤꯅꯦ, ꯁꯤꯒꯤ ꯁꯦꯕꯣꯠꯁꯤꯗꯅꯦ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯂꯧ ꯆꯠꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯗꯨ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯏꯕꯣꯍꯜꯅ, "ꯍꯩ, ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯠꯈꯤꯕ ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯍꯧꯖꯤꯛ ꯌꯥꯆꯪꯂꯛꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯥꯏꯗꯅꯣ ꯍꯥꯏꯕꯅꯤꯗ ꯃꯥꯅ ꯆꯠꯂꯤꯁꯦ?" "ꯃꯈꯣꯏ ꯃꯄꯥ, ꯑꯩꯁꯨ ꯈꯪꯗꯦꯀꯣ, ꯑꯩꯉꯣꯟꯗꯒꯅꯦ ꯇꯥꯏꯅꯕꯤꯔꯛꯀꯅꯨ." "ꯇꯥꯏꯅꯗꯕ ꯌꯥꯔꯣꯏꯅꯦ ꯅꯪꯕꯣ꯫ ꯃꯆꯥ ꯁꯦꯟꯅꯕ ꯍꯥꯏꯕꯁꯤ ꯃꯃꯥ ꯑꯣꯏꯕꯤ ꯅꯈꯣꯏꯒꯤ ꯅꯊꯧꯅꯤꯅꯦ꯫ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯅ ꯁꯦꯜ ꯇꯥꯟꯕ, ꯁꯦꯜ ꯄꯨꯁꯤꯜꯂꯛꯄ ꯑꯁꯤꯇꯅꯤ." ꯇꯟꯖꯥꯗꯨꯗ ꯅꯤꯡꯊꯧꯁꯨ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ, "ꯃꯥ, ꯕꯥꯕꯥ, ꯀꯔꯤ ꯇꯧꯕ ꯌꯥꯎꯒꯦ? ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯂꯦꯞꯄꯒ ꯂꯩꯔꯤꯁꯤꯕꯣ?" ꯃꯦꯝꯃ ꯁꯥꯎꯅ, "ꯅꯪ ꯀꯔꯥꯏꯗ ꯆꯠꯂꯨꯏ? ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕ ꯐꯥꯎꯕ ꯆꯪꯂꯛꯇꯕ ꯃꯈꯩ ꯅꯪ ꯀꯔꯥꯏꯗ ꯆꯠꯂꯨꯒꯦ, ꯍꯥ?" "ꯑꯁ, ꯇꯣꯟꯗꯥꯡꯍꯣꯏꯗ ꯆꯠꯂꯨꯕꯅꯤꯃꯤ, ꯑꯩ ꯃꯥꯗ ꯍꯥꯏꯔꯝꯃꯤꯗꯨꯗꯤ." ꯏꯕꯣꯍꯜꯅ, "ꯏꯕꯨꯡꯉꯣ, ꯅꯪ ꯅꯌꯨꯝꯗ ꯀꯩ ꯄꯥꯟꯕ ꯌꯥꯔꯕꯅꯤ, ꯋꯥꯈꯜꯗꯣ ꯈꯔ ꯈꯜꯂꯨꯅꯦ ꯅꯪꯕꯣ." "ꯕꯥꯕꯥ, ꯑꯩꯁꯨ ꯈꯪꯉꯤ, ꯁꯣꯝꯗ ꯌꯥꯗꯕ ꯑꯃ ꯌꯥꯎꯗꯨꯅ ꯇꯧꯔꯤꯕꯅꯤ." "ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯕ, ꯍꯥ? ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯑꯌꯤꯡꯕꯤꯗꯣ ꯑꯃꯨꯛ ꯂꯧꯔꯨꯒꯦ ꯍꯥꯏꯔꯤꯔꯣ?" "ꯃꯗꯨꯒꯤ ꯅꯠꯇꯦꯕ, ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ." ꯃꯦꯝꯃꯅ, "ꯌꯥꯔꯦ ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯃꯠꯇ. ꯃꯈꯣꯏ ꯃꯄꯥꯁꯨꯅꯦ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯣ. ꯌꯥꯆꯪꯂꯛꯄ ꯑꯁꯤꯗꯅꯦ ꯃꯤꯅ ꯑꯃꯨꯛ ꯈꯠꯅꯕ ꯃꯥꯟꯈꯤꯅꯤ." ꯏꯕꯣꯍꯜ ꯃꯆꯥꯅꯨꯄꯥ ꯅꯤꯡꯊꯧꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯍꯩ ꯏꯕꯨꯡꯉꯣ, ꯅꯃꯥ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯏꯅꯦꯍꯦ. ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯉꯁꯤꯗꯤ?" ꯅꯤꯡꯊꯧꯁꯨ ꯅꯣꯛꯇꯨꯅ, "ꯅꯤꯡꯊꯧꯀꯥꯕꯅꯤ ꯏꯄꯥ ꯏꯕꯨꯡꯉꯣ." ꯃꯦꯝꯃ ꯁꯥꯎꯅ, ꯑꯩ ꯍꯥꯏꯁꯤꯅꯤꯀꯣ, ꯑꯩ ꯅꯈꯣꯏ ꯅꯄꯥꯅ ꯆꯥꯡꯉꯥꯡꯅꯔꯤꯉꯩꯗꯅꯦ ꯆꯥꯛ ꯊꯣꯡꯕ ꯊꯦꯡꯈꯤꯕ ꯇꯥꯔꯦ." ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯃꯦꯝꯃ ꯑꯗꯨ ꯑꯌꯨꯛꯀꯤ ꯍꯦꯟꯖꯥꯡ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯇꯥꯟ ꯆꯥꯗꯨꯅ ꯂꯩꯈꯝꯒꯁꯨ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ꯫ ꯂꯩꯈꯝꯅ, "ꯏꯆꯦ, ꯀꯔꯥꯏ ꯆꯠꯄꯤꯔꯨꯕꯅꯣ?" ꯃꯦꯝꯃꯅ, "ꯍꯩꯃꯥ, ꯂꯩꯈꯝ, ꯏꯆꯦꯁꯦ ꯍꯦꯟꯖꯥꯡ ꯈꯤꯇ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ." "ꯏꯆꯦ, ꯅꯤꯡꯊꯧꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? ꯃꯁꯛ ꯃꯁꯥꯒ ꯎꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ." ꯃꯦꯝꯃ ꯂꯩꯈꯝꯒꯤ ꯋꯥꯗꯨꯗ ꯈꯖꯤꯛꯇꯤ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯥ ꯅꯤꯡꯊꯧꯒ ꯃꯆꯥꯅꯨꯄꯤ ꯑꯌꯤꯡꯕꯤꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯑꯁꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯂꯩꯈꯝꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯈꯪꯅ ꯈꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯊꯥꯖꯈꯤꯕ ꯑꯁꯤꯗ ꯁꯥꯎꯅꯤꯡꯕꯗꯤ ꯄꯣꯛꯂꯤꯕꯅꯤ꯫ ꯃꯦꯝꯃꯅ, "ꯂꯩꯈꯝ ꯏꯕꯦꯝꯃ, ꯈꯪꯗꯦꯗ, ꯏꯆꯦ ꯍꯣꯏꯒꯤ ꯂꯥꯏꯕꯛꯁꯤꯅ ꯀꯃꯥꯏꯅꯕꯨ ꯇꯧꯕꯅꯣ? ꯑꯗꯨꯕꯨꯅꯦ, ꯏꯆꯥꯒꯤꯗꯃꯛꯇꯗꯤ ꯅꯨꯄꯤ ꯋꯥꯠꯇꯦꯀꯣ. ꯍꯧꯖꯤꯛꯁꯨꯅꯦ ꯄꯤꯖꯒꯦ ꯑꯁꯤꯅꯕꯨ ꯈꯨꯔꯛ ꯍꯥꯡꯗꯦ." ꯂꯩꯈꯝꯁꯨ ꯅꯣꯛꯇꯨꯅ, "ꯏꯆꯦ, ꯐꯩꯗ. ꯑꯩꯈꯣꯏ ꯑꯌꯤꯡꯕꯤꯁꯨꯅꯦ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ. ꯏꯌꯥꯗꯨꯅꯒ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ, ꯊꯕꯛ ꯏꯪꯈꯥꯡꯒꯗꯤꯅꯦ ꯍꯥꯏꯅꯕ ꯍꯦꯛ ꯅꯥꯏꯗꯦ. ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕꯖꯥꯠꯅꯤ ꯏꯆꯦ." ꯃꯦꯝꯃ ꯇꯞꯅ ꯁꯣꯟꯖꯩ, "ꯅꯨꯄꯥ ꯑꯐꯪꯕ ꯑꯃ ꯊꯤꯔꯒ ꯍꯦꯛ ꯅꯝꯗꯅ ꯄꯤꯁꯤꯟꯈꯤꯗ." "ꯏꯆꯦ, ꯀꯔꯤ ꯍꯥꯏꯕꯅꯣ?" "ꯀꯩꯁꯨ ꯍꯥꯏꯗꯦꯗ. ꯐꯔꯦ, ꯏꯆꯦꯁꯨꯅꯦ ꯍꯦꯟꯖꯥꯡ ꯈꯤꯇ ꯌꯦꯡꯈꯤꯒꯦꯀꯣ." "ꯌꯦꯡꯉꯣ."
Hairamduna masu satkirami. Ngasi sungarangi matawgum ningthaudu tondanga tawduna ayingbi hoigi thongal mapaduga thangnana leiriba lampak aduda phamduna ayingbi bu thoklakpa ngairami. Tondangna to nangi thabak se oido mandrida nangi selda mangjakrasanu. Kainu nang haidu hekta mangba yabro phagi na teni sel singdu aiduni taw mangba yaroi haisini. Matang aduda ayingbi gi nupa thanil adu thongalomda thoklaklami. Madu ubada ningthau yamna khangnaba amagum nang hauraroi matagumna thanil bu kawraklami. Amukta ngai khoba marup marup thanil masak khangdaba nupa ama khakna mabu kawraklibadu ubada kari haibigadaba. Tondanggi masadu humang kangbada natta maklap aduso thakthang niklabani. Ningthong noktuna marup ekhoise asigi mamang khuldagini aigi mingna ningthau aduga aigi tawsina tondang kawi. Thanil sukari sukhalu batauda adumak hairaklammi. Aigina thanil kawi sigi thonggal asidagini ado marup anibu sida kaidoramino. Aikhoise sida mi amasum ngairamani. Kanano aisibo aina khangba mi oigadra. Ningthau pisamadu chingkhatuna marup ngasigidi laaroina hairi heng oina unarasina. Ado marup matung thengnarasu adum kaungnusi aise khulasigi mi somata khangnadaba adugini. Hoyai kisugaidi adum kaungnusi marup. Tondang wakhalda tumina khalli kaungnani bungona hingkol yonbra natraga nang nupido mapam chathankibra amadi soiduna tawrani do nungaitera nahasu orini tawrisi. Ito Tondang khangbre khangna ai ke shoidi kori no ngor mi chatkri ibani shu chalasi thengi hoi chalasi. Nongdang ki matamni apabi mayadu tikna mau ibungo dubu thenglakani ka hairamro aying bichak adu thongna ima aingondadi thoina hairamdi khangdre ta tawrisi aigi chanupa se wakal onthok na su ta khidre da ko. Ayingbi ke thanil gasi apabi amadi leikhamna tawduna thanil masana ayingbi bu pamda ahal masel haina duna luhungkiba oibana thanil na ayingbi bu kaya thausabiramde. Ayingbi su thanil ge selthum paiba awat apa lektaba si yengduna thanil ga luhungba si yakhibani. Asina mage asoiba khongthangni haiba aduso khangdabadi natte. Ayingbi na ma namau su kai haigadabano haiba khangdre. Apabi tapna kari sukhalunu da imosidi adubo yumgi nupabu phange phaloi haibase yumgi yumburembe adugi makha yamna ponmani ko. Ayingbi wa ado among makha taba pamludre aduna chak adu adum tumina thonglami. Ngai haki matung thanil su mayum da halaklami. Thanilna ma na chakra thengdokre. Apabi noptuna kai sukai de dai chasidi ado ngasidi imaga chakse punna chasi ko. Thanil hainadana ima nachadi kya janing boydre ima dum phajana chabiro. Asi haiduna thanil wa adubu makata na taru batauda magi kadamna changkhirami. Mani mamau ani adusu upai leite yengduna lehaurami. Asumna numit nini humni amasu haukre. Thanil ningthau amadi tondang makhoi ahum adusu marup amu oina luna chana tinaba hauraklami. Nungtigi supulami nongmadi ningthau na hairaklammi. To nangi nupidubu karaidagi khangdaraga laururino nate aina haibadi nasa hana nungsinabra sinida. Thanil kari sukhanda ito nungsinadida ahalamanchingna hainabani ainabudi kaya pamdida. Akon bagi waduda ningthau tanchari khanduna ito nanglanadi khanganuko ngasidi ayuwa kharaige amuk imung kainaba sinba taradra kaisu kaidida ito adumak ayo. Ningthau wadu haifong ngai hakti khanglamdi adubu ayingbi na mangonda namthak tawramba adugi khaluraga haidaba yade khan wadu hairaklammi. Idawgi nupi ayingbido loisaringai matamda nupana hadagi selthum mayam ama lauthoi haina sum hainabadai aina tabada sum nungaidabagi idawda hairabaniko. Tondangdi ningthaugi koithokpa leita hairakliba waduda thakliba chadu khajikte harami
Amuksu nokningba adubusu khangjilli. Thanilna. Itaw, mathuk umaram khangma nupi nate. Ainadi imada pamdeni yam haijabani. Iko imasina aigi wa amattadi dabikhidre. Ningthau amuk makha taduna. Adu itaw, kanana khangni. Selsing ado migidi mangba yabasu nateni. Singu hairaklabadi itaw. Nangda sadajasani ko. Thanil ningthaugi waduda ayingbibu hena sawningba poklaklami. Aduna ma chatlagi kona amuk punchi hairamduna chatkirami. Thanil chatkrabada ningthauga dondangadu nokpheta hobi. Thanil hanaga manadaba mawngda yamna sawni yum aduda sanglaklami. Mapuroibagi mataw aduda ayingbi adu pakhan hangjarai. Makhoi tachaw kaidawbiragi asuk sawna hanbiraisibo. Hey, nang lawrubadagi aigi ichache ekha tarabani. Ahin bapambi nupi moiraga nupi amagi sajataba. Ayingbi Thanilgi waduda nungaitana. Makhoi tachaw aibu kari soikragi. Madudine natomta hangjo nasa natomta hangjo. Hayo nangna kana da namtak tawduna selawi. Ha, selawruge. Ayingbi khangli magi mapuroibana sawribagi maram. Adubu ningthawna karamna magi mapuroibaga bulamliba haina amuksu ngakjani. Adubu khudingmak lochinduna. Aina ngasi phawba kanadagi sel amata lawkhibasu leiti. Aibu thajabiyo. Thanil handakti yamna sawna. Kari gi sel lawdaba. Asi haiduna Thanil ayingbibu phuba hawraklami. Machanupana mamawnupibu phuba uraga apabi pakhatna machanupabu khamlaklami. Hey, ibungo, karino nangna tawribase? Ha? Nangna maigi ijat karimta yengdribase karino? Thanil sawna. Ijat yawdabi amana yum asida mawoituna leiraga karamba ijano imana pamribase? Asi haiduna sawna imonglomna changkhirami. Ayingbi kapjaba natana karidi upai le. Apabisu mamabu ngaihak thembiramlaba matung imonglomda amuk changkhirami. Asumna numit asi mahawkre. Ningthau samang matona duda pi adubu kanna suri. Nakandagi ibuhalna. Ibungo, nangbu nupi thinaba tawrasine. Yengu. Nama asisu wabana loire. Memana. Makhoi mapa awangi ineta thoki machanupi do aidi onthokna pamjakre. Masakna masak phajariba. Ningthau pi adu suna. Pantho pokpa. Nachagi sak asibu phajabrane. Haibiyo palem ima apokpi. Nachagi sak asibu kayamuk yamna phajabage. Hey, ningthau ima daning deko nangi wachoi da tawrakanu. Khana si haibani. Ima bu sawhalakanu ko. Ningthau kapngang tawduna. Leirambani. Aigisu tarak kuak manbi amadi. Adubu hawjikti tokre. Atopa amagi saijenda amuk. Machanupagi mataw aduda hena sawningladuna mema nakanda taba nungdum ama khunduna machanupa tamna langaklami. Ibohal noktuna. Is mapiga se tarin hey sakta siga masidiye. Ningthawna. Aikhoi masi ngorbu kanam tawri. Phise loino mo loidro. Baba nang nupi sa khara sunganguda machin kaliba. Noina mase aina yam pamna lawgibaga nate ko. Aina sel khara paiba sidone hekta leshila ibani. Is yaroi da nupi noshi sel do thongna choman khre. Me mahandakti tamna. Ngai khoi bungo nangna ayingbida kai pirui leikai na hainari se sombro sel sanayam na pi haisha. Ningthau mamagi wado khumpham khaglamde ibohalna. Kari nangna ibadagi lawkiba sel singdudi nangdi nupi da pi na boire. Makhoi mapasune piyo nacha sinabo hairadi sel do yam pisilo. Ma kanana haino kashupi deba. Tau imana hayeng imawna sinabani haina nangona pikhiba sanasing ado imana hanglakko matamda hek piba ngamdraba. Ibungo nang imabu phatte hainu ko. Ningthau gajikti pakhatpa poklami. Aduna ma ingbidagi sanasing adu lawdaba yadra haina khalami. Aduna ningthau nungti numit khudingi Thanilda ayingbigi aranba paw mayam amasu damsilami. Ningthaugi paw aduna maram oiraga Thanilsu nungtigi ayingbibu phuba cheiba kayama tawrami. Ayingbisu ningthaugi ka henba matawsida hena sawningba haibadusu oirami. Aduna ayingbi ningthauga amuktang oirasu wari sanaba pamlami. Ngasisu hanagi matawgum ningthauna Thanilbu yupi thaktuna ayingbigi wa kayama hairami. Ito
ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ ꯁꯅꯥꯗꯣ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯕꯖꯥꯠꯅꯤ ꯅꯨꯄꯤꯅ ꯁꯤꯜꯒ ꯁꯅꯥꯒꯗ ꯉꯥꯎꯕꯁꯤꯗꯤ ꯀꯔꯤꯗ ꯍꯥꯏꯔꯨꯔꯅꯤ ꯊꯥꯅꯤꯜꯅ ꯃꯥꯅꯤꯗ ꯅꯪꯅ ꯍꯥꯏꯗꯣ ꯆꯨꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯁꯅꯥꯁꯤꯡ ꯑꯗꯣ ꯑꯩꯅ ꯂꯣꯏꯅ ꯀꯥꯏ ꯀꯥꯏꯗꯅ ꯆꯥꯕ ꯇꯥꯕꯅꯤ ꯊꯥꯅꯤꯜꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯧ ꯄꯥꯈꯠꯅ ꯏꯇꯥꯎ ꯃꯗꯨ ꯌꯥꯗꯦ ꯁꯅꯥꯁꯤꯡ ꯑꯗꯣ ꯑꯁꯦꯡꯕ ꯃꯄꯨ ꯑꯗꯨꯗ ꯄꯤꯊꯣꯛꯄꯤꯈꯤꯁꯦ ꯅꯨꯡꯉꯥꯏꯇꯦ ꯇꯣꯟꯗꯥꯡ ꯇꯞꯅ ꯅꯤꯡꯊꯧ ꯈꯛꯇꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯏꯇꯥꯎ ꯑꯩ ꯍꯨꯃꯥꯡ ꯀꯥꯡꯉꯤꯀꯣ ꯁꯅꯥ ꯐꯪꯅꯕ ꯍꯣꯠꯅꯕ꯭ꯔꯕꯨ ꯂꯩꯀꯥꯏꯗꯒꯤꯅꯦ ꯇꯥꯟꯊꯣꯛꯂꯛꯇꯅꯅꯦ ꯅꯤꯡꯊꯧꯗ ꯇꯣꯟꯗꯥꯡꯗ ꯈꯨꯅꯤꯡꯅ ꯈꯖꯤꯛ ꯏꯟꯗꯨꯅ ꯅꯣꯛꯁꯤꯜꯂꯛꯂꯝꯃꯤ ꯊꯥꯅꯤꯜꯅ ꯏꯇꯥꯎꯁꯥ ꯅꯇꯥꯎ ꯑꯩꯒꯤ ꯅꯨꯄꯤꯒꯨꯝꯕꯗꯤꯅꯦ ꯅꯣꯏꯒꯤ ꯂꯥꯏꯕꯛꯇ ꯊꯨꯡꯗꯕ ꯑꯣꯏꯌꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯒꯦ ꯃꯥ ꯂꯧꯔꯨꯕꯗꯒꯤ ꯑꯩꯒꯤ ꯏꯖꯠꯁꯦ ꯂꯣꯏꯔꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯅꯤꯜ ꯑꯗꯣ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯤꯡꯊꯧꯁꯨ ꯇꯞꯅ ꯏꯇꯥꯎ ꯅꯪ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯑꯌꯤꯡꯕꯤ ꯉꯁꯤꯁꯨ ꯀꯞꯂꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯌꯣꯠ ꯃꯤꯅꯩ ꯑꯗꯨꯅ ꯃꯥ ꯇꯁꯦꯡꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯃꯥꯅ ꯇꯁꯦꯡꯅ ꯃꯈꯣꯏ ꯇꯥꯆꯧ ꯍꯣꯕꯁꯦ ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯨ ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ ꯃꯈꯣꯏ ꯇꯥꯆꯧ ꯑꯄꯥꯕꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅ ꯃꯆꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯄꯦꯟꯗꯅ ꯅꯪ ꯄꯣꯛꯂꯨꯕ ꯑꯁꯤꯒꯤ ꯃꯍꯩꯔꯥ ꯍꯥ ꯉꯁꯤꯅ ꯃꯥ ꯑꯩꯉꯣꯟꯗ ꯎꯍꯜꯂꯤꯕꯁꯦ ꯍꯥ ꯏꯃꯧ ꯑꯁꯤꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯐꯨꯔꯤꯕꯁꯦ ꯅꯪ ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯏ ꯏꯃꯥꯅ ꯅꯆꯥꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯟꯈꯣ ꯅꯆꯥ ꯑꯩꯉꯣꯟꯗꯗꯤ ꯃꯤꯅꯝꯕ ꯈꯨꯗꯤꯡꯅ ꯅꯨꯡꯁꯤꯕ ꯁꯥꯔꯛꯀꯅꯨ ꯊꯥꯅꯤꯜ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯁꯥꯎꯅ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ ꯑꯄꯥꯕꯤꯅ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯅꯃꯧ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯒꯤ ꯏꯃꯧꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯏꯃꯧ ꯆꯠꯄ ꯌꯥꯗꯦ ꯂꯥꯛꯑꯣ ꯉꯁꯤꯗꯤꯅꯦ ꯏꯃꯥꯒ ꯑꯣꯏꯅ ꯇꯨꯝꯂꯨꯔꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇꯒ ꯆꯪꯉꯨꯔꯅꯨ ꯑꯌꯦꯡꯕꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯅꯦꯝꯒ ꯄꯨꯟꯅ ꯃꯅꯦꯝꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯍꯤꯞꯂꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯇꯨꯝꯊꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯃꯥꯒꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯉꯁꯤꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯑꯁꯣꯏꯕ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯥ ꯅꯣꯡꯃꯗꯁꯨ ꯈꯜꯂꯨꯗꯕꯅꯤ ꯅꯤꯡꯊꯧꯗ ꯃꯥꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕꯁꯨ ꯄꯣꯛꯂꯛꯂꯝꯃꯤ ꯅꯤꯡꯊꯧꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯌꯤꯡꯕꯤꯅ ꯌꯥꯔꯅꯤ ꯃꯇꯥꯒꯨꯝꯅ ꯁꯦꯜ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯊꯦꯝ ꯊꯦꯝꯗꯨꯅ ꯂꯧꯊꯣꯛꯄꯤꯈꯤꯕꯅꯤ ꯂꯧꯕ ꯌꯥꯕ ꯂꯧꯔꯕ ꯃꯇꯨꯡ ꯊꯥꯅꯤꯜꯒꯤ ꯁꯦꯜ ꯊꯨꯝ ꯋꯥꯠꯇ ꯄꯥꯗꯕ ꯃꯇꯧ ꯑꯁꯤꯗ ꯑꯃꯨꯛ ꯃꯃꯥ ꯂꯩꯈꯝꯅ ꯁꯤꯟꯗꯨꯅ ꯊꯥꯅꯤꯜꯗ ꯂꯨꯍꯣꯡꯈꯤꯕꯅꯤ ꯋꯥꯈꯜꯁꯤꯡ ꯑꯁꯤꯅ ꯉꯁꯤꯗꯤ ꯑꯌꯤꯡꯕꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯥꯝꯅ ꯋꯥꯔꯧꯖꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯅꯤꯜ ꯉꯁꯤꯗꯤ ꯑꯌꯤꯡꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯇꯨꯅ ꯑꯌꯤꯡꯕꯤꯒꯤ ꯃꯔꯝꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯪꯂꯝꯃꯤ ꯄꯇꯤꯅ ꯏꯕꯨꯡꯉꯣ ꯑꯆꯨꯝꯕꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯤꯡꯊꯧ ꯍꯥꯏꯕ ꯑꯉꯥꯡ ꯑꯗꯣ ꯑꯣꯟꯊꯣꯛꯅ ꯆꯝꯈ꯭ꯔꯕꯖꯥꯠꯅꯤ ꯍꯧꯖꯤꯛꯇꯤ ꯃꯔꯜ ꯃꯊꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯧꯕꯤꯈ꯭ꯔꯦꯗꯅ ꯊꯥꯅꯤꯜ ꯃꯥꯅ ꯅꯍꯥꯟ ꯃꯈꯩ ꯄꯨꯜꯂꯤꯕ ꯅꯤꯡꯊꯧ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯌꯤꯡꯕꯤꯒ ꯍꯥꯟꯅ ꯈꯪꯅꯔꯝꯃꯤ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯇꯁꯦꯡꯅ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ ꯊꯥꯅꯤꯜꯅ ꯏꯅꯦ ꯅꯤꯡꯊꯧꯗꯤ ꯁꯦꯜꯁꯤꯡ ꯑꯗꯣ ꯂꯧꯅꯕ ꯀꯩꯝꯇ ꯍꯣꯠꯅꯗ꯭ꯔꯕ ꯖꯥꯠꯂꯥ ꯏꯕꯨꯡꯉꯣ ꯃꯤꯉꯣꯟꯗꯒꯅꯦ ꯋꯥ ꯉꯥꯡꯕ ꯉꯝꯕ ꯅꯨꯄꯥ ꯅꯠꯇꯦꯗ ꯍꯧꯖꯤꯛꯄꯨ ꯀꯔꯥꯏꯗꯒꯤ ꯑꯃꯨꯛ ꯂꯧꯔꯨꯗꯣꯏꯅꯣ ꯑꯗꯣ ꯑꯌꯤꯡꯕꯤ ꯃꯁꯥꯅ ꯈꯪꯅꯅꯦ ꯄꯤꯊꯣꯛꯄꯤꯔꯛꯑꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯅꯤꯗ ꯑꯇꯩ ꯂꯥꯏꯔꯤ ꯃꯥꯅ ꯂꯨꯍꯣꯡꯕꯗ ꯁꯤꯕ ꯁꯅꯥꯗꯣ ꯑꯗꯨ ꯐꯥꯎꯕ ꯅꯤꯡꯊꯧꯅ ꯄꯤꯈꯤꯕꯅꯦ ꯍꯥꯏꯅꯩꯅꯤ ꯅꯪꯕꯣ ꯊꯥꯅꯤꯜ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯇꯁꯦꯡꯅ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯄꯥꯝꯗ ꯏꯅꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯩꯃ ꯆꯠꯂꯒꯦ ꯍꯥꯏꯔꯤꯔꯣ ꯍꯣꯏ 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 ꯆꯠꯂꯣ ꯆꯠꯂꯣ खरा खराने हेक कोइथोरो इनेगी नाक्ता होइने थानिल वखल अदु तसिंगना नुंगाइत्रे मा निंगथौगी ममांगदसु यामने इकाइबा हाइबादसु ओइरि वखल अदु फुंबंगनादुना ममाय अदु अयेंगबा अमदि येंगदुना मयुमलोमदा हलकलम्मि अदुबु थानिल ममित अदु कुप्ता लैरमलिबा मिसक अनि अदुदा यामना मुन्ना येंगलई अयेंगबी सनासिंग अदु निंगथौगी मफमदा पीदुना ता निंगथौ नचनबु वारौबिगनु नचल वखल खरा थेनख्रे सि सनासिंग असे लौसिनबियु हौजिक्ति अैगी पुरैबका अैगा नुंगसि चानना लेमिनाबदा अै पामि मपुरैबनि इन्थोकपिरबा नुपि अमना करमना युम मदुदा नुंगाइना लैरमगनि अैसु इपुरैबगी मिनुंगसिदा पामि निंगथौ नुंगाइदना अयिंबि नंगैबुदि वारौगनु अैसु नंगबु नुंगसिबा ओइबना
nafamda soiba kaya ma tawkre sanasing asimadi poko ta ningthona aigi punchi bu mikap thokhanbire ningthau sanasing adubo ngayakti yengi mani yengduna leiringai ayingbi sanasing adu ningthau gi makhut adu da piraklami ningthau se upai leita sanasing adu lawsilami ningthauna ayingbi ngasidagi di itau thanil ga nangga nungchi chanan lemina ba haibudu oijarako lekai gi na bunga moina nangbu bor pirabani ta ningthau mana nuksibi draba mafam aduda ayya mukhana ikhong ase thangduna changlarui mapurai bane inthok piraklabani ngol oibi singgadi nungsiraba ipam lamdam natana kanada su changjapam leite kanana nangina pamna chalo haikrage hairakliba khonjel aduda nupi du ngakna mamai du leithokduna yenglaklami thanel oiramba duda ningthauna idaw ayamna lankri nangna tawba mukta ngakpiu idaw nang kaisu landi lale haiba wahi asidi asoiba tawriba mi du tana haigadabani ayingbi ai nangonda kaisu saudi nanggi asoiba ama nangna ngasi chumthokjaba ngambase ai tasingna pe ngasi dagidi nungsi chanuna harauna leminaba haibudu oirashi ayingbi kaptuna maida chao ai tasingna lankri ai mo mukta kakpiu soiraba aigi khomthangse matong taba punchida asoiba yawhanda akoida chauki marum thomna hingjage thanilna kai kapinu kapkanushi ai amukhana nangbu phure roi ningthau mo manokduna adude muk chelage ko thanil sunokduna hoi hoi da handak thingnabadadi itawgi lohongba namit ohenchi ko ningthau sunok fe tawramduna mayum lamda halaklami me masumanga du da phamduna machanu pa bu lakpa ngairami ningthauna ma kedorgi ya changlakpa sida mangol phamaga lerisibo chakam da thongtrabo imong lomdagi ibohal sauna hai chalo napam da sakro ai bohal thanga sida chapan ga dawrine nangna baba kedobu yaurge me ma peduna imana ni awangi nane ta thotki machanu pi thoibi do imong oini mankhraduna ngasi do mangol karuri adugi nangna yarakle haidana napa nei ngonda sauri basini ningthau nokduna ima adugi oiradi nachayare baba luhong basin nachayare ibohal do harauna hai aseng brani nangbo ikoi baba shidi mi ikari kanchida hai mama ai nga leirugi chak tu thongat pa hauramako nungai re ipa nungai as ija nupa nupi thi khangdoraba hai ai chalukhige ko chak tu thonglamu me maso harauna ibunga aduni dana ija nupa hai shidia ima nungai re ningthau ngasai aing bina pirakpa sana sing adubu mama gi mafam da piraklami me mangakna nangi sibu aing bidagi lawrakliro natte ibunga asing bahayu ma aina lawbanati mana pirakpani mema sana sing adu lawshinduna phari phari adudi ima chak thong lukhige ko changlo nangsu mama ne imonglom ne changkhibaga ningthau momo nokduna masi oi mali punchi ai budu ningbana ma thongbana ma adubu khuding mak pen thoklage ningthau mai thong adu adumak momo nokduna haukhrabu wari singbul adubu ningsingduna phami